ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯂꯕ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤ ꯑꯃꯅ ꯏꯄꯥ ꯄꯥꯈꯠꯅ, "ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯄꯥꯏꯒꯩ ꯆꯦꯟꯅꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯅꯤꯁꯨ ꯃꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯆꯦꯜꯍꯧꯁꯤ꯫ ꯆꯦꯜꯂꯁꯤ ꯃꯔꯨꯞ, ꯂꯝ ꯀꯣꯏꯕ ꯂꯥꯛꯄ꯭ꯔꯕꯨ ꯊꯋꯥꯏ ꯃꯥꯡꯂꯛꯇꯣꯛꯀꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯌꯥꯝ ꯆꯦꯟꯅꯔꯤꯁꯤꯗꯤ ꯑꯗꯨ ꯆꯦꯜꯂꯤꯕꯅꯤ꯫ ꯃꯔꯝꯁꯨ ꯈꯪꯗꯅ ꯆꯦꯜꯂꯤꯕ? ꯃꯔꯝꯗꯨꯗꯤ ꯀꯣꯟꯅ ꯈꯪꯂꯁꯨ ꯌꯥꯏ, ꯀꯅꯥ ꯈꯪꯅꯤ? ꯁꯥ ꯀꯩꯅ ꯇꯥꯟꯅꯔꯤꯔ ꯅꯠꯇ꯭ꯔꯒ ꯂꯥꯟ ꯂꯥꯛꯏꯔꯁꯨ ꯈꯪꯁꯨ ꯈꯪꯗꯅ, ꯑꯗꯨꯅ ꯆꯦꯜꯍꯧꯕꯅ ꯐꯠꯇ꯭ꯔꯣ?" ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏ ꯆꯦꯟꯅꯩ꯫ ꯄꯥꯈꯠꯂꯒ ꯆꯦꯜꯂꯤꯁꯤ ꯏꯕꯥꯅꯤ ꯈꯛꯇꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯑꯝꯇ ꯍꯪꯒꯦ꯫ "ꯏꯆꯦ, ꯑꯣ ꯏꯆꯦ, ꯃꯌꯥꯝꯅ ꯆꯦꯟꯅꯔꯤꯁꯤꯕꯨ ꯀꯔꯥꯏꯗꯅꯣ? ꯀꯔꯤꯒꯤꯅꯣ? ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯍꯥ? ꯅꯃꯥꯏꯗꯣ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯧꯔꯣ? ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯥꯏꯅ ꯑꯩꯕꯨ ꯌꯥꯝ ꯂꯤꯔꯕ ꯂꯩꯁꯥꯕꯤꯗꯧꯅ, ꯆꯍꯤꯗꯕꯨ 90ꯒꯤ ꯃꯌꯥ ꯑꯣꯏꯕꯩ ꯋꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ, ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯤꯕꯅꯤ, ꯆꯍꯤ 10ꯗ ꯍꯜꯂꯤꯕꯅꯤ." ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯕꯦꯔꯥꯅꯤ꯫ ꯏꯆꯦ ꯀꯧꯕꯗꯕꯨ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯕꯣ? ꯏꯃꯥ ꯀꯥꯏꯅ ꯀꯧꯔꯝꯃꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯂꯣꯏꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯁꯤꯗ ꯑꯃꯨꯛ ꯍꯪꯁꯤ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯆꯦ ꯀꯧꯔꯣꯏꯒꯦ, ꯏꯆꯟ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤꯕ꯫ ꯏꯆꯟ ꯍꯥꯏꯅ ꯀꯧꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯟ, ꯏꯆꯟ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪ ꯆꯦꯜꯂꯤꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯏꯆꯟ, ꯇꯥꯕ꯭ꯔꯣ? ꯀꯔꯤ? ꯑꯩꯉꯣꯟꯗ ꯏꯆꯟ ꯀꯥꯏꯅ? ꯑꯉꯥꯡ 3 ꯌꯥꯎꯔꯕ ꯏꯆꯥ 3 ꯁꯨꯔꯕ ꯑꯩꯉꯣꯟꯗꯕꯨ ꯏꯆꯟ ꯀꯥꯏꯅ? ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ꯫ ꯀꯅꯥꯝꯇꯗ ꯍꯪꯂꯔꯣꯏꯁꯤꯗ꯫ ꯃꯤ ꯃꯌꯥꯝ ꯑꯃ ꯎꯝꯁꯤꯟꯅꯔ ꯌꯦꯡꯅꯩꯁꯦ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯤꯒꯤꯅꯤ ꯃꯣꯏ ꯆꯦꯟꯅꯩꯁꯦ ꯈꯪꯉꯦ꯫ ꯂꯥꯛꯑꯣ, ꯏꯕꯥꯅꯤꯁꯨ ꯌꯦꯡꯁꯤ ꯂꯥꯛꯑꯣ꯫ ꯃꯤꯁꯤꯡꯁꯦ ꯖꯒꯣꯏ ꯂꯣꯏꯅ ꯁꯥꯟꯅꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯌꯦꯡꯉꯨꯅꯦ, ꯑꯔꯥꯛ ꯑꯔꯥꯛꯄ ꯃꯤꯁꯤꯡꯁꯦ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯖꯒꯣꯏ ꯂꯣꯏ ꯁꯥꯟꯅꯩꯅꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯃꯌꯥꯏꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯖꯒꯣꯏ ꯁꯥꯔꯤꯁꯤꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯁꯨ ꯃꯥꯒꯤ ꯖꯒꯣꯏꯁꯦ ꯌꯦꯡꯂꯨꯕꯗꯒꯤ ꯑꯩ ꯖꯒꯣꯏ ꯁꯥꯅꯤꯡꯉꯤ꯫ ꯁꯥꯗꯣꯛꯀꯦꯗ ꯖꯒꯣꯏ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯅꯤꯡꯕ ꯐꯥꯎꯔꯛꯏꯅꯦ꯫ ꯑꯁ, ꯋꯥꯈꯜꯒꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤꯀꯣ ꯖꯒꯣꯏ ꯁꯥꯕꯁꯦ꯫ ꯅꯨꯄꯤ ꯑꯃꯅ, "ꯅꯣꯏ ꯑꯅꯤꯅ ꯖꯒꯣꯏ ꯁꯥꯕꯁꯤꯗꯤ ꯍꯪꯉꯣꯏꯅ ꯐꯨꯔꯤ ꯈꯣꯠꯄ ꯃꯥꯜꯂꯤ." ꯃꯅꯤꯡ ꯃꯥꯟꯖꯧꯅ, ꯑꯩ ꯏꯁꯥꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯀꯅꯥꯅꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯌꯥꯏꯗ ꯖꯒꯣꯏ ꯁꯥꯔꯤꯁꯤꯕꯣ? ꯅꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯁꯤ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ? ꯑꯁ, ꯂꯣꯏꯔꯦ꯫ ꯑꯁꯤꯅꯤꯅꯦ ꯖꯒꯣꯏ ꯁꯥꯕꯤ ꯂꯩꯕꯥꯛ ꯂꯩꯅ ꯍꯥꯏꯅꯔꯤꯁꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯂꯩꯒꯤ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯃꯥꯒꯤ ꯖꯒꯣꯏꯗꯅꯦ ꯈꯪꯗꯕ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯒ ꯅꯣꯏꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎ ꯈꯪꯂꯝꯗ꯭ꯔꯤꯕ? ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯦ, ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯂꯝ ꯀꯣꯏꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯩꯕꯥꯛ ꯂꯩꯁꯦ ꯈꯪꯂꯅꯤ꯫ ꯑꯗꯣ ꯅꯕꯥꯅꯤ ꯖꯒꯣꯏ ꯁꯥꯔꯛꯀꯅꯨ꯫ ꯅꯣꯏꯅꯤꯒꯤ ꯖꯒꯣꯏ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩꯒꯤ ꯖꯒꯣꯏ ꯀꯥꯎꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯖꯒꯣꯏ ꯂꯣꯏꯗꯨꯅ ꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯗꯨꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯂꯩꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯥꯟꯃꯤ ꯈꯔ ꯂꯩꯔꯝꯃꯤ꯫ "ꯂꯩꯕꯥꯛ ꯂꯩ, ꯅꯪ ꯐꯪꯅꯕ ꯇꯥꯟꯅꯕꯁꯦ ꯌꯥꯝꯅ ꯋꯥꯏꯀꯣ꯫ ꯉꯁꯤꯅ ꯃꯐꯝ ꯑꯃꯗ, ꯍꯌꯦꯡꯅ ꯃꯐꯝ ꯑꯃꯗ, ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ, ꯑꯃꯗꯒꯤ ꯑꯃꯨꯛ ꯍꯦꯛꯇ ꯃꯐꯝ ꯑꯃꯗ꯫ ꯅꯪꯅ ꯌꯧꯗꯕ ꯃꯐꯝꯁꯤ ꯑꯝꯇ ꯂꯩꯇꯦ꯫ ꯅꯪꯅ ꯌꯧꯗꯕ ꯃꯐꯝ ꯑꯃꯈꯛꯇꯪ ꯍꯥꯏꯔꯒꯗꯤ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯦ ꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃꯅ, ꯅꯪꯅ ꯐꯅ ꯁꯤꯟ ꯊꯨꯡꯅ ꯆꯠꯂꯕꯁꯨ ꯌꯨꯝꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯜꯂꯛꯄꯤꯁꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, ꯃꯌꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯤꯅꯦ, ꯑꯗꯨꯒ ꯌꯨꯝꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯄꯤꯛꯂꯗꯅ ꯁꯤꯗ ꯅꯪ ꯅꯊꯟꯗ ꯂꯩꯔꯤꯁꯤꯕꯨ ꯀꯤꯗ꯭ꯔꯣ ꯂꯩꯕꯥꯛ ꯂꯩ ꯅꯪꯕꯣ? ꯅꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯏꯁꯦ ꯅꯣꯏꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ?" "ꯏꯀꯥꯏꯕꯗꯤ ꯈꯪꯉꯤ,
ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕꯒꯤ ꯂꯥꯛꯄꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯁꯤꯁꯨ ꯅꯪ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯆꯠꯁꯤꯜꯂꯥꯎ ꯉꯁꯤꯗꯤ ꯅꯪ ꯌꯥꯗꯕ ꯇꯧꯒꯅꯨꯀꯣ ꯀꯔꯤꯒꯤ ꯆꯠꯇꯣꯏꯕ ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯄꯥꯝꯂꯕꯗꯤ ꯅꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯌꯣ ꯑꯩꯒꯤ ꯏꯃꯥꯗ ꯄꯤꯌꯣ ꯑꯩꯒꯤ ꯏꯃꯥꯗꯣ ꯄꯤꯕ ꯉꯝꯂꯕꯗꯤ ꯅꯣꯏꯅ ꯀꯧꯗ꯭ꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯀꯣꯅꯨꯡꯗ ꯂꯥꯛꯀꯦ ꯑꯃꯨꯛ ꯍꯧꯔꯤꯅꯤ ꯃꯃꯥ ꯄꯤꯌꯣꯅ ꯅꯠꯇꯦ ꯁꯤꯈ꯭ꯔꯕꯤ ꯃꯃꯥꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯧꯔ ꯄꯤꯗꯣꯏꯅꯣꯃꯤ ꯍꯩ ꯂꯩꯕꯥꯛ ꯂꯩ ꯅꯪ ꯏꯅꯤꯡꯊꯧꯅ ꯄꯥꯝꯕꯒꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯕꯅꯤꯀꯣ ꯏꯅꯤꯡꯊꯧꯅ ꯄꯥꯝꯗ꯭ꯔꯦ ꯈꯤꯔꯦ ꯅꯣꯏ ꯊꯣꯛꯇꯧꯔꯣ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯃꯤꯀꯨꯞꯇꯅꯦ ꯊꯥꯡꯁꯥꯡꯁꯤꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯠꯄꯗꯨꯝꯅ ꯑꯩꯕꯨꯁꯨ ꯍꯥꯠꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯤ ꯍꯥꯠꯂꯣ ꯍꯥꯏꯕꯅꯦ ꯅꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄꯤ ꯃꯥꯡꯍꯟꯕꯤꯗꯣ ꯃꯗꯨꯔꯣ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯍꯤꯅ ꯁꯤꯔꯝꯗꯥꯏ ꯌꯧꯔꯕ ꯃꯆꯥꯗꯤ ꯂꯥꯏꯔꯗꯅ ꯃꯁꯨ ꯂꯩꯔꯕ ꯐꯥꯎꯕꯗ ꯑꯗꯨ ꯐꯠꯇꯕ ꯂꯤꯆꯠ ꯃꯥꯕꯨ ꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯅꯤꯡꯗꯦ ꯑꯩ ꯃꯥꯕꯨ ꯇꯨꯀꯠꯆꯩ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯅꯦ ꯍꯥꯏꯒꯦꯒ ꯏꯅꯤꯡꯊꯧ ꯃꯁꯥꯗ ꯍꯥꯏꯔꯨ ꯂꯥꯎꯅꯦ ꯂꯥꯛꯑꯣ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯟꯗꯛ ꯃꯔꯛ ꯏꯅꯤꯡꯊꯧꯗꯣ ꯇꯨꯝꯕ ꯆꯥꯕ ꯏꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯅꯪꯒꯤ ꯖꯒꯣꯏ ꯌꯦꯡꯂꯒ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏ ꯂꯥꯛꯑꯣ ꯁꯦ ꯁꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯣ ꯏꯍꯦ ꯀꯥꯈꯠꯂꯣꯅꯦ ꯏꯃꯥꯏ ꯀꯥꯏꯗꯒꯤ ꯊꯥꯎꯅꯣ ꯃꯥ ꯆꯠꯇꯣꯔꯤꯁꯤꯅ ꯉꯝꯂꯕꯗꯤ ꯑꯩꯕꯨ ꯐꯥꯔꯨ ꯂꯥꯛꯑꯣ ꯅꯣꯏ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯏꯁꯥ ꯏꯊꯟꯇ ꯊꯥꯡꯁꯤꯡ ꯊꯤꯜꯂꯒ ꯁꯤꯖꯒꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯂꯩ ꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯃꯁꯥꯗ ꯁꯝꯅꯥ ꯑꯃ ꯐꯥꯎꯕ ꯀꯦꯟꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯀꯣ ꯑꯃꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯂꯩꯅ ꯏꯅꯤꯡꯊꯧꯒꯤ ꯑꯔꯣꯏꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯩꯗ ꯀꯩꯝ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯁꯦ 50 ꯁꯨꯔꯝꯂꯅꯤꯅꯦ ꯂꯩꯕꯥꯛ ꯂꯩ ꯊꯥꯔꯒ ꯀꯣꯅꯨꯡꯗꯅ 10 ꯂꯩꯔꯤꯕ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯕ ꯅꯨꯄꯤꯗꯤ ꯌꯥꯝꯂꯕꯅꯤꯍꯦ ꯅꯠꯇꯦ ꯏꯅꯤꯡꯊꯧꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩꯁꯦ ꯀꯣꯅꯨꯡꯗ ꯊꯝꯅꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯃꯥꯗꯧꯅ ꯍꯣꯏ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯂꯥꯟꯃꯤꯅꯤ ꯏꯅꯤꯡꯊꯧꯒꯤ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯆꯥꯖꯔꯒ ꯑꯗꯨꯛ ꯍꯤꯡꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯁꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯥꯏꯔꯨꯔꯁꯤ ꯍꯣꯏ ꯍꯜꯂꯁꯤ ꯂꯩꯕꯥꯛ ꯂꯩ ꯅꯪ ꯏꯅꯤꯡꯊꯧ ꯂꯥꯛꯑꯗꯤꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯍꯦ ꯅꯪ ꯅꯤꯡꯊꯧꯗ ꯅꯠꯇꯦ ꯂꯥꯏ ꯂꯥꯛꯂꯕꯁꯨ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯍꯥꯏꯕꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯅꯨꯍꯦ ꯑꯗꯨꯏ ꯃꯪꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯃꯪꯂꯣꯏꯍꯦ ꯅꯤꯡꯊꯧꯅ ꯃꯪꯗꯧ ꯃꯪꯅꯤ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅ ꯂꯩꯔꯕ ꯐꯥꯎꯕ ꯃꯥꯒꯤ ꯃꯌꯨꯝ ꯑꯇꯦꯛꯄꯁꯤꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯏꯁꯤꯕꯨ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗꯤ ꯐꯥꯅꯤ ꯄꯨꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯈꯪꯗꯕ ꯖꯥꯠꯂꯣ ꯁꯣꯅꯣ ꯁꯨꯕꯤꯅꯤꯗ ꯃꯌꯨꯝꯁꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯅꯤ ꯏꯪꯈꯣꯜꯅꯤ ꯁꯤꯔꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯏꯪꯈꯣꯜꯁꯤꯗ ꯁꯤꯒꯅꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩꯕ ꯅꯨꯄꯤꯅꯤ ꯋꯥꯅꯤ ꯑꯃꯅ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯤꯗ ꯑꯩꯈꯣꯏꯒꯨꯝꯕ ꯅꯠꯇꯦꯗ ꯑꯗꯨꯒ ꯉꯁꯤ ꯃꯥꯅ ꯃꯤꯇ꯭ꯔꯪ ꯑꯃꯒꯨꯝꯅ ꯍꯩꯔꯤꯕ ꯖꯒꯣꯏꯁꯤꯁꯨ ꯃꯃꯥꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯝꯕꯤꯔꯝꯕ ꯖꯒꯣꯏꯅꯤ ꯃꯃꯥꯗꯨꯗꯤ ꯈꯨꯏ ꯆꯥꯗꯦ ꯃꯁꯛ ꯈꯨꯐꯖꯕꯅꯤ ꯂꯥꯟꯃꯤ ꯑꯇꯩꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯑꯃꯅ ꯑꯩꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯔꯤꯁꯤꯃ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ ꯑꯇꯩꯗꯨꯅ ꯅꯪꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯟꯃꯤ ꯑꯣꯏꯔꯛꯂꯒ ꯀꯥꯏꯗꯩ ꯈꯪꯗꯣꯏꯅꯣ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯃꯥꯗꯣ ꯖꯒꯣꯏ ꯌꯥꯝꯅ ꯍꯩ ꯃꯄꯥꯗꯨꯅ ꯃꯃꯥꯒꯤ ꯄꯨꯡ ꯌꯩꯕꯅꯤ ꯃꯣꯏ ꯑꯅꯤꯁꯦ ꯏꯅꯤꯡꯊꯧꯅ ꯀꯧꯔꯒ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯏꯁꯩꯁꯦ ꯁꯨꯝ ꯇꯧꯍꯟꯕꯅꯤꯗꯅ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛ ꯂꯩꯗꯤ ꯄꯤꯛꯏ ꯑꯗꯨꯅ ꯃꯕꯣꯛ ꯃꯄꯨꯒ ꯌꯨꯝꯗ ꯂꯩꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯈꯥꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯥꯏꯒꯦ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯁꯨꯝ ꯇꯣꯏꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯀꯧꯔꯝꯕꯗꯒꯤ ꯏꯅꯤꯡꯊꯧꯅ ꯃꯃꯥꯗꯣ ꯄꯥꯝꯈꯠꯂꯛꯑꯕ ꯑꯃꯗꯨꯅ ꯑꯁꯤꯒꯤꯔꯣ ꯍꯥꯏꯁꯦ ꯋꯥꯔꯤ ꯂꯣꯏꯐꯥꯎ ꯇꯥꯈꯣꯅꯦ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯈꯪꯂꯛꯄꯗꯒꯤ ꯃꯃꯥꯗꯣ ꯀꯣꯅꯨꯡꯗ ꯆꯠꯄꯁꯦ ꯍꯦꯛ ꯊꯤꯡꯕꯅꯦꯃꯦ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯈꯗ꯭ꯔꯛ ꯍꯥꯏꯔꯗꯅ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯊꯦꯝ ꯅꯧꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯄꯥꯗꯣ ꯍꯥꯠꯇꯣꯛꯄꯤꯅꯦꯃꯦ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯔꯦꯗꯅ ꯑꯗꯣ ꯆꯌꯣꯜ ꯐꯥꯗꯦ ꯃꯃꯥꯗꯣ ꯃꯁꯥ ꯃꯊꯟꯇ ꯏꯅꯤꯡꯊꯧꯒꯤ ꯐꯃꯨꯡꯗ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯔꯒ
ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯑꯇꯩꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯗꯤ ꯍꯥꯏ ꯉꯁꯥꯏꯗꯤ ꯂꯩꯕꯥꯛ ꯂꯩ ꯂꯧꯕ ꯐꯥꯕ ꯆꯠꯄꯗꯗꯤ ꯅꯪꯅ ꯃꯥꯡ ꯊꯥꯏꯅꯦ ꯍꯥ ꯑꯗꯨꯗꯤ ꯑꯣ ꯑꯗꯨꯗꯤ ꯀꯔꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯐꯠꯇ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯑꯔꯦꯝ ꯑꯄꯥ ꯆꯥꯔꯤꯈꯩ ꯍꯔꯥꯎꯖꯕ ꯍꯥ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯟꯃꯤꯅꯤꯅꯦ ꯅꯪꯅ ꯅꯧꯅ ꯆꯪꯖꯔꯛꯄꯒꯤ ꯋꯥꯇꯅꯦꯕ ꯍꯥ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯍꯦꯛ ꯌꯧꯕꯒ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ ꯌꯥꯔꯦ ꯅꯣꯏ ꯊꯣꯛꯈ꯭ꯔꯣ ꯑꯩꯅ ꯍꯦꯛ ꯆꯠꯂꯒ ꯂꯩꯕꯥꯛ ꯂꯩ ꯖꯒꯣꯏ ꯁꯥꯕꯤꯗꯣ ꯂꯧꯔꯨꯕ ꯍꯥꯏꯕꯗꯨ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯩꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯖꯗꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦ ꯑꯗꯨꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅꯁꯨ ꯑꯩꯁꯦ ꯅꯨꯡꯁꯤꯗꯕꯗ ꯂꯣꯏꯔꯅꯤ ꯑꯩꯅ ꯀꯣꯅꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯍꯥꯠꯀꯗꯧꯒꯤ ꯂꯨꯝ ꯂꯩꯅꯔꯤꯕ ꯑꯩꯅꯗꯤ ꯁꯤꯅꯤꯡꯗ꯭ꯔꯤꯁꯦ ꯃꯣꯏꯅ ꯈꯪꯗꯕ ꯍꯣꯏ ꯆꯍꯤꯕꯨꯗꯤ 60 ꯁꯨꯔꯦꯀꯣ ꯆꯍꯤ 100ꯃꯨꯛꯇꯪ ꯂꯩꯁꯥꯕꯤ ꯑꯅꯧꯕꯤ ꯈꯔ ꯂꯧꯔꯒ ꯍꯤꯡꯖꯈꯤꯒꯦꯅ ꯑꯩꯅꯗꯤ ꯈꯟꯖꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯗꯤ ꯌꯥꯗꯕ ꯁꯥꯎꯅꯤꯡꯕ ꯑꯣꯏꯕ ꯐꯔꯦꯁꯦ ꯑꯩꯗꯤ ꯂꯩꯕꯥꯛ ꯂꯩ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯃꯤ ꯑꯃꯇ ꯊꯤꯗꯕ ꯌꯥꯗꯦ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯠꯇꯕ ꯃꯤꯆꯝ ꯑꯃ ꯍꯩ ꯀꯅꯥ ꯂꯩ ꯂꯥꯟꯃꯤ ꯈꯔꯅ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯣꯏ ꯈꯔ ꯆꯠꯂꯒꯅꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯕ ꯄꯪꯖꯕ ꯑꯗꯨꯒ ꯅꯨꯄꯤ ꯊꯦꯝꯕꯗꯤ ꯍꯩꯗꯧꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯊꯤꯔꯒ ꯄꯨꯔꯛꯑꯣ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯌꯣ ꯑꯗꯨꯒꯅꯦ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯅꯨꯃꯤꯗꯥꯡꯗ ꯄꯨꯔꯛꯀꯗꯕꯅꯤꯀꯣ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯣꯏ ꯏꯅꯤꯡꯊꯧꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕꯗꯨ ꯌꯥꯒꯗ꯭ꯔꯅꯤ ꯑꯄꯪꯕ ꯃꯤꯅꯕꯨ ꯅꯨꯄꯤ ꯀꯃꯥꯏꯅ ꯊꯦꯝꯕ ꯁꯨꯝꯕ ꯉꯝꯗꯣꯏꯅꯣꯅꯦ ꯃꯁꯤ ꯑꯣꯏꯔꯣꯏꯗ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯗ ꯇꯧꯕꯤꯔꯒ ꯂꯣꯏꯔꯦꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯅꯨꯄꯤ ꯁꯨꯝꯕ ꯊꯦꯝꯕ ꯍꯩꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯆꯌꯣꯜ ꯑꯃ ꯆꯪꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯑꯀꯣꯟꯕꯗ ꯈꯥꯒꯦꯝꯕ ꯀꯧꯕ ꯅꯨꯄꯤꯅ ꯌꯥꯝꯅ ꯉꯥꯎꯅꯕ ꯄꯥꯈꯪ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯔꯨꯞ ꯃꯌꯥꯝ ꯑꯥꯗꯒꯤ ꯅꯨꯄꯥꯁꯤ ꯎꯕ꯭ꯔꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯦ ꯍꯣꯏꯅꯦ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯁꯨꯝꯕ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯦ ꯐꯪꯂꯦꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯅꯨꯄꯥꯁꯦ ꯈꯨꯡꯒꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯑꯄꯪꯕ ꯅꯨꯄꯥꯔ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯦꯡꯕ ꯇꯥꯔꯦꯅꯦ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝꯅ ꯄꯥꯝꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕꯁꯤ ꯐꯥꯎꯕ ꯃꯥꯅ ꯌꯥꯗꯈꯩ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯎꯠꯂꯤꯕ ꯅꯨꯄꯥꯁꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯅꯨꯄꯥ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯍꯥ ꯑꯩ ꯑꯣꯏꯔꯝꯃꯣ ꯈꯪꯒꯗꯧꯅꯤ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯒꯗꯧꯅꯤ ꯍꯥꯏꯔꯤꯁꯤ ꯅꯪ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅꯤꯡꯉꯤꯔꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛ ꯈꯠꯅꯗ ꯂꯩꯔꯒꯨꯝꯁꯤꯁꯦ ꯑꯥꯗꯒꯤ ꯅꯨꯄꯥꯁꯦ ꯁꯤꯡꯒꯦꯔꯥ ꯄꯪꯒꯦꯔꯥ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯆꯥꯗ ꯊꯛꯇꯅ ꯀꯣꯏꯆꯠ ꯆꯠꯂꯩꯁꯦ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯕꯅꯤꯀꯣ ꯑꯗꯨꯅ ꯑꯥꯗꯒꯤ ꯅꯨꯄꯥꯁꯦ ꯄꯪꯒꯦꯔꯥ ꯁꯤꯡꯒꯦꯔꯥ ꯅꯨꯄꯤ ꯁꯨꯝ ꯍꯩꯔꯗꯤ ꯌꯥꯔꯦ ꯑꯗꯨꯅ ꯂꯥꯛꯑꯣ ꯅꯨꯄꯥꯁꯤ ꯄꯨꯈ꯭ꯔꯁꯤ ꯍꯣꯏꯗ ꯑꯗꯨꯅꯁꯨ ꯐꯔꯅꯤ ꯁꯣꯝꯗ ꯈꯥꯒꯦꯝꯕꯅ ꯏꯀꯥꯏ ꯈꯪꯗꯕꯤꯁꯥ ꯅꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯃꯤ ꯌꯦꯡꯉꯨꯇꯨ ꯅꯣꯏꯅ ꯂꯝꯍꯦꯟꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯅꯣꯏ ꯐꯥꯕ ꯂꯥꯛꯏꯗꯣ ꯃꯆꯟꯅꯨꯄꯤꯁꯤꯡꯗꯨꯅ ꯀꯗꯥꯏ ꯑꯁꯦꯡꯀꯤꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅꯣ ꯑꯁꯤ ꯂꯥꯛꯏꯁꯤꯕꯣ ꯑꯗꯨꯏꯕꯨ ꯅꯆꯟꯅꯨꯄꯤ ꯑꯩꯈꯣꯏ ꯂꯣꯏꯅꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯕ ꯉꯝꯗ꯭ꯔꯁꯨ ꯏꯆꯦ ꯑꯍꯜꯒꯤꯗꯤ ꯁꯥꯕꯤꯌꯨꯗꯅ ꯁꯥꯅꯤꯅ ꯁꯥꯔꯗꯤ ꯑꯃꯈꯛꯇꯒꯤ ꯁꯥꯔꯣꯏ ꯅꯣꯏ 8ꯀꯤ ꯑꯃꯨꯛꯇ ꯄꯨꯟꯅ ꯁꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯕꯨꯡ ꯈꯔ ꯋꯥꯔꯤ ꯍꯥꯏꯕꯅꯤ ꯌꯥꯔꯣꯏ ꯏꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯂꯕꯅꯤ ꯅꯄꯥꯡꯒꯜꯗꯤ ꯃꯤ 100 ꯀꯟꯕ ꯃꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯆꯟꯁꯤꯡꯒꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛꯇꯤ ꯂꯥꯏꯔꯗꯅ ꯈꯨꯗꯣꯞ ꯑꯃ ꯐꯥꯎꯕ ꯁꯥꯕꯤꯕ ꯉꯝꯗꯦꯅꯦ ꯏꯆꯟ ꯅꯨꯄꯤꯅꯦꯅ ꯑꯃꯈꯛꯇꯪ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯁꯥꯗꯧꯕ ꯀꯔꯥꯏꯗꯒꯤ ꯅꯣꯏ 8 ꯁꯨꯔꯒ ꯂꯥꯟꯃꯤ ꯑꯃꯅ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤꯁꯤ 8ꯅꯤꯅꯦ ꯅꯨꯄꯥꯁꯤꯗ ꯄꯥꯝꯗꯅ ꯅꯤꯡꯉꯥꯏꯒ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯁꯨꯝꯕ ꯐꯖꯅ ꯍꯩꯀꯣ ꯇꯥꯔꯤꯕ꯭ꯔꯥ ꯁꯛ ꯐꯖꯕꯅ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯣ ꯌꯥꯎꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯂꯧꯕꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯈꯥꯒꯦꯝꯕꯅ ꯀꯔꯤ ꯍꯥꯏꯕ
ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯃꯆꯟꯅꯨꯄꯤ ꯇꯔꯦꯠꯇꯨꯅ ꯏꯕꯨꯡ ꯏꯃꯥꯅ ꯃꯤ ꯈꯠꯅꯔꯗꯤ ꯆꯥꯛ ꯍꯥꯞꯄꯣꯏ, ꯌꯨꯝꯗ ꯇꯨꯝꯍꯜꯂꯣꯏ ꯍꯥꯏꯕꯗꯣ, ꯑꯗꯨꯅ ꯈꯠꯅꯖꯁꯅꯨꯀꯣ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯅꯨꯄꯤ ꯅꯣꯏꯕꯨ ꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯑꯗꯣ ꯅꯍꯥꯟ ꯅꯪꯕꯨ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯊꯕꯛ ꯑꯃ ꯇꯧꯒꯦꯔꯣ? ꯃꯗꯨ ꯉꯝꯂꯕꯗꯤ ꯅꯪ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯗꯤ ꯐꯪꯒꯅꯤꯍꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯐꯪꯒꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯀꯔꯤ ꯊꯕꯛꯅꯣ? ꯃꯆꯟꯅꯨꯄꯤ ꯇꯔꯦꯠꯇꯨꯅ ꯊꯕꯛ ꯍꯪꯉꯨꯔꯅꯨ, ꯍꯣꯏ ꯍꯥꯏꯈ꯭ꯔꯣ ꯏꯕꯨꯡ, ꯍꯣꯏ ꯍꯥꯏꯈ꯭ꯔꯣꯕ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯁꯅꯥ ꯄꯟꯕꯁꯤꯗ ꯃꯃꯤꯠ ꯃꯅꯥꯒꯁꯦ ꯂꯪꯀꯛꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯅꯍꯥ ꯑꯄꯪꯕꯁꯦ꯫ ꯅꯉꯣꯟꯗꯗꯤ ꯀꯩꯁꯨ ꯂꯨꯕ ꯊꯕꯛ ꯑꯣꯏꯔꯣꯏꯗ, 이라이 라이나 ꯑꯗꯨꯝ ꯇꯧꯔꯝꯂꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯁꯒꯣꯜ ꯐꯖꯕ ꯑꯃꯗ ꯍꯥꯞꯀꯠꯂꯒ ꯅꯌꯨꯝꯗ ꯄꯨꯔꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯟꯈꯤꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯇꯔꯦꯠꯇ ꯅꯠꯇꯦ, ꯅꯨꯄꯤ 100 ꯍꯦꯟꯅ ꯂꯣꯟꯕ ꯐꯥꯎꯕ ꯌꯥꯔꯗꯕꯅꯤꯅꯦ꯫ ꯃꯆꯟꯅꯨꯄꯤꯁꯤꯡꯗꯨꯅ ꯏꯕꯨꯡ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯇꯔꯦꯠꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯅ ꯈꯟꯕꯩꯅꯤ, ꯑꯗꯣ ꯏꯕꯨꯡ ꯍꯣꯏ ꯍꯥꯏꯈ꯭ꯔꯣ, ꯍꯣꯏ ꯍꯥꯏꯈ꯭ꯔꯣꯃꯤ꯫ ꯈꯥꯒꯦꯝꯕꯅ ꯏꯃꯥ ꯄꯥꯕꯒꯤ ꯋꯥ ꯇꯥꯗꯅ ꯍꯣꯏꯅ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯑꯁ ꯑꯩꯈꯣꯏ ꯍꯥꯏꯅꯒꯦꯕ, ꯑꯗꯣ ꯍꯣꯏ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯕꯅꯤ꯫ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯟꯅ ꯍꯪꯈꯤꯁꯤꯗ ꯅꯣꯏꯕꯣ꯫ ꯍꯪꯗꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯏꯕꯨꯡ, ꯏꯕꯨꯡꯅ ꯉꯝꯗꯕ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ? ꯏꯃꯥ ꯄꯥꯕꯅ ꯌꯥꯗꯕ ꯊꯕꯛ ꯑꯣꯏꯔꯝꯂꯤ ꯀꯝꯗꯧꯕ? ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯅꯥꯁꯤꯡꯗꯣ ꯂꯧꯔꯒ ꯂꯧ ꯀꯩꯅꯣ, ꯍꯣꯏ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯏꯕꯨꯡ꯫ ꯑꯩꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤꯕꯀꯣ, ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯒꯗ ꯅꯣꯏ ꯇꯔꯦꯠꯅ ꯐꯖꯅ ꯌꯥꯅꯕꯗꯤ ꯍꯥꯏꯅꯧꯀꯣ꯫ ꯍꯣꯏ ꯍꯥꯏꯅꯒꯦ ꯍꯥꯏꯕ꯫ ꯅꯨꯄꯤꯁꯤꯡꯁꯤꯒ ꯑꯃꯨꯛ ꯀꯔꯤꯅꯣ ꯖꯨ ꯖꯨ ꯇꯧꯅꯩꯗꯨꯕꯣ ꯅꯍꯥꯟ ꯅꯪꯕꯣ? ꯌꯥꯏ ꯌꯥꯗꯦꯗꯣ ꯍꯥꯏꯔꯣꯅꯦ, ꯌꯥꯗ꯭ꯔꯗꯤ ꯅꯪ ꯐꯥꯔꯒ ꯄꯨꯗꯣꯏꯅꯤ, ꯌꯥꯔꯒꯅ ꯁꯒꯣꯜ ꯃꯊꯛꯇ ꯅꯨꯡꯉꯥꯏꯅ ꯄꯨꯗꯣꯏꯕ꯫ ꯉꯁꯤ ꯂꯥꯟꯃꯤ ꯐꯨꯅꯤꯁꯦ꯫ ꯃꯆꯟꯅꯨꯄꯤ ꯇꯔꯦꯠꯇꯨꯅ 이봉 이만 하이버도 야리 해놓으쇼. 어도 까리 타북노 하이버도 한 하이비로네. 람비다 하이라게네 라오네. 누피 노이소 나윰 당크로고 라온하 사고스데 가칼로. 후이다 누빠하느보 토마마 아이락절셔니. 어도매야 따우디 타북도 람비다 하나 로인 하이비로고 낫다디 하이게네 나하낭보 어도 낭보 나밍무 까리 거기 가게마 거기 अदु करी थबकनदो हाइबाउरो लानमी सिंगदुना लेबाक लगी वारी पुंबा हौबदगी लोय फावबा खगेमदा लोयना लिथोक्लम्मी वारी सिंगदु तारगा खगेमबा मै हौना निंथौदा सावरम्मी अदुबु मसनबी तारेतुगी सनागी लिक अमम साबीगी खंदुना लानमी सिंगदुगा कोनुंगदा लाक्लम्मी अदुगा निंथौगा उनारम्मी निंथौना नंगी मिंगदु खगेमबा हाइबनिको अदु नंबु हौजिक्तगी सना लुपा पीबा हौरोरो थबुक लोइबगा अमका पीगे थबुक लोइबगा पुलप लौजगे निंथौ ओंथोकना समजख्रेदा अई नेक पामा मीदा हाइबदो हेक ओइदको अदुदी अईना हाइबा जगोई साबी लेबाक लई हाइबा नुपीसे नंगी नुसी लांगदा थुहंदुना नंगबु मानि यामना थाजहंदुना अईगी नाक्ता पुरकपु हेक ngамलबा खगेमबा नंग सना लुपाना पुम्यम योमलगा नयुमदा हलदबनि खंगुहे होय निंथौ अदो वामता इनिंथौदी लेबाक असिदा इनिंथौना ngamdaba थबक अमता लेपोते अदुगा कैसु नतबा नुपी मसा मखकपु फाबा ngamद्रिबसिबु है नंगना खंगदबा खरा लेंगने हे ngami पामी हाइदुना अइना सिनिंगलिब लेरांग अदो पत्थलगा हेक्ते सिनबा यादेने लेरांग अदो मोना नुसीना थेमदुना लेना लई मता लेमरे ताहंदना हेक्लगा सिनबदो अदुनी अइना पामलिबसे अदुदा मदुगी थबकतो अइना ओइरोइदबा मरमदी निंथौ ओइजरबसु अइगे असोनबा ngamdaba matang adum nei adunaniको nang masida kok yam thadarano adugane masigi thabak ase nanga aiga taniko khanggadoribase hoi ningthau mona nauna themduna purauko masada khujina kitang phawba khotpa yaroi aduna bhap tawko masigi nahase khara tarokani khangi masak matau phajabada natana masa mausu yamna pai nupina dum pami aidi ningthongna haijarasu puksina isagi khong udabu kuire aduna nupina pamdreba haujik aina loribu nupi mayamsidi aigi sana lupa mayamse pamduna yarakpa lakpa gaktani
ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯃꯥ ꯃꯆꯥꯒꯨꯝꯅ ꯑꯁꯦꯡꯕ ꯑꯐꯕ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤ ꯑꯃꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩ ꯄꯥꯝꯗ꯭ꯔꯦꯕ ꯁꯣꯝꯗ ꯈꯥꯒꯦꯝꯕꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯂꯒꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯆꯨꯝꯕ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯑꯗꯨꯝ ꯂꯤꯊꯣꯛꯂꯒꯦ ꯀꯩꯒꯤꯅꯣꯗ ꯑꯩ ꯍꯧꯖꯤꯛ ꯀꯔꯥꯏꯗ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯏꯅꯤꯡꯊꯧꯅ ꯁꯤꯟꯕꯤꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯌꯨꯝꯁꯤꯗ ꯍꯦꯛꯇ ꯆꯪꯂꯒꯦ ꯀꯣꯟꯗꯒꯤ ꯀꯣꯟꯅꯩ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯆꯁꯅꯤ ꯂꯩꯕ ꯖꯥꯠꯅꯅꯦ ꯂꯩꯕꯥꯛ ꯂꯩꯗꯨꯕꯣ ꯂꯩꯔꯝꯂꯅꯤꯗ ꯃꯝꯂꯁꯤꯕꯨ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯉꯛꯏꯁꯤꯕꯣ ꯊꯥꯡꯁꯦ ꯆꯦꯠꯅ ꯄꯥꯏꯔꯒꯦ ꯐꯠꯇꯕ ꯃꯤꯄꯨ ꯑꯣꯏꯔꯝꯂꯕꯗꯤ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯊꯤꯜꯂꯒꯦ ꯑꯩꯕꯨ ꯀꯧꯁꯤꯔꯅꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥꯅꯣ ꯅꯪ ꯀꯩꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯉꯛꯏꯅꯣ ꯈꯪꯉꯤ ꯊꯥꯡꯒꯁꯨ ꯄꯥꯏꯔꯛꯏ ꯊꯥꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯝꯖꯤꯟꯕꯤꯌꯨ ꯊꯥꯡ ꯈꯨꯄꯥꯏꯗꯨꯁꯨ ꯑꯣꯟꯅꯔꯦ ꯇꯧꯔꯤꯗꯣ ꯁꯣꯏꯗꯅ ꯅꯁꯥ ꯅꯊꯟꯇ ꯑꯃꯨꯛ ꯊꯤꯟꯖꯤꯟꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯄꯥꯏꯅꯤꯡꯕ ꯀꯨꯁꯤꯅꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩ ꯐꯠꯇꯕ ꯃꯤ ꯅꯠꯇꯦꯃꯤ ꯅꯪꯕꯨ ꯃꯥꯡꯍꯟꯒꯦ ꯇꯥꯛꯍꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯍꯣꯏ ꯋꯥꯔꯤꯕꯨꯗꯤ ꯂꯩꯀꯣ ꯀꯔꯤ ꯋꯥꯔꯤ ꯑꯩ ꯂꯣꯏꯅ ꯍꯩꯖꯒꯦ ꯑꯗꯣ ꯅꯪ ꯆꯥꯛ ꯊꯣꯡꯂꯕꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯍꯩꯃꯥ ꯏꯃꯨꯡꯗꯒ ꯑꯗꯨꯝ ꯆꯪꯈꯤꯌꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯉꯥꯏꯈꯨꯑꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯔꯒ ꯂꯥꯛꯑꯣ ꯅꯪꯒꯤ ꯆꯐꯨꯁꯤꯗꯤ ꯄꯤꯛꯃꯜꯂꯤ ꯑꯩ ꯆꯥꯕ ꯀꯣꯟꯅꯔꯣꯏ ꯃꯁꯤꯒꯤ ꯑꯆꯧꯕ ꯆꯐꯨꯁꯤ ꯊꯣꯡꯂꯁꯤ ꯆꯦꯡꯐꯨ ꯀꯔꯥꯏꯅꯣ ꯁꯤꯔꯣ ꯏꯟꯖꯥꯡꯗꯤ ꯀꯩꯀꯩ ꯂꯩ ꯉꯥ ꯌꯥꯏꯕꯅꯤꯅꯦ ꯄꯥꯟ ꯃꯥꯏꯔꯦꯟ ꯑꯂꯨ ꯍꯋꯥꯏ ꯁꯤꯗꯤ ꯂꯣꯏ ꯂꯩꯔꯦꯅꯦ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯊꯒꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯩ ꯋꯥꯔꯤ ꯂꯤꯔꯛꯑꯒꯦ ꯈꯥꯒꯦꯝꯕꯅ ꯆꯥꯛ ꯊꯣꯡꯅ ꯃꯥ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯀꯔꯤꯒꯤ ꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯂꯣꯠꯇꯅ ꯂꯣꯏꯅ ꯂꯩꯕꯥꯛ ꯂꯩꯗ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯂꯩꯕꯥꯛ ꯂꯩꯅ ꯈꯥꯒꯦꯝꯕꯕꯨ ꯁꯥꯎꯔꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯈꯥꯒꯦꯝꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯦꯠꯄꯨ ꯅꯨꯡꯁꯤꯖꯕ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯡꯁꯤꯕ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛ ꯂꯩꯅ ꯈꯥꯒꯦꯝꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯆꯥꯛ ꯂꯣꯏꯔꯦ ꯊꯤꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯇꯤ ꯀꯩꯗ ꯍꯥꯞꯀꯅꯤ ꯅꯪꯒꯤ ꯂꯥꯁꯤꯗꯤ ꯄꯤꯛꯃꯜꯂꯤ ꯂꯥꯗꯨ ꯂꯣꯟꯅꯧ ꯑꯗꯨꯒ ꯍꯥꯞꯄꯣ ꯑꯩ ꯏꯁꯤꯡ ꯍꯩꯔꯛꯑꯒꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯏ ꯌꯨꯝ ꯄꯥꯟꯕ ꯌꯥꯅꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯍꯥꯎꯔꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯆꯥꯕ ꯍꯧꯔꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯔꯣ ꯑꯩꯁꯨ ꯆꯥꯔꯒꯦ ꯍꯥꯎꯏꯍꯦ ꯅꯪꯗꯨ ꯆꯥꯔꯒ ꯌꯦꯡꯉꯣ ꯑꯁꯦꯡꯒꯤꯁꯨ ꯌꯥꯝ ꯍꯥꯎꯏ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯐꯖꯅ ꯍꯩꯔꯦꯕ ꯅꯨꯄꯤꯒ ꯂꯩꯖꯗꯦꯗ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯏꯆꯟꯅꯨꯄꯤ 7ꯁꯨ ꯂꯩꯔꯤ ꯃꯕꯨꯡꯉꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯗꯣ ꯑꯩꯁꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯨꯕꯤꯌꯨꯗꯅ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯑꯩ ꯅꯣꯏꯗ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯂꯩꯅꯤꯡꯉꯦꯕ ꯅꯣꯡꯃꯇ ꯅꯠꯇꯦ ꯅꯪꯅ ꯂꯩꯅꯤꯡꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯌꯣ ꯅꯪ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ 8ꯇꯨꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯗꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯝꯇ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯀꯔꯤꯒꯤ ꯑꯩꯗꯤ ꯅꯪꯅ ꯏꯅꯤꯡꯊꯧꯗ ꯄꯨꯔꯒ ꯄꯤꯗꯣꯏꯁꯤꯗꯤ ꯄꯤꯔꯣꯏꯍꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯝꯗ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯗꯧꯅꯤ ꯅꯪꯅꯗꯣ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯨꯝꯗ ꯆꯠꯂꯣ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕ꯭ꯔꯣ ꯅꯪꯁꯦ ꯐꯥꯔꯒ ꯀꯩꯁꯪꯁꯪꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄꯅꯦ ꯑꯗꯨꯝ ꯊꯝꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ 8ꯇꯨꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯀꯝꯗꯧꯕ ꯑꯩꯒꯤ ꯏꯆꯟ 8ꯇꯨꯅ ꯑꯩꯅ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯗꯕꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯊꯧꯗ ꯃꯁꯥꯅ ꯌꯥꯗꯅ ꯁꯤꯟꯅꯔꯝꯂꯒ ꯁꯅꯥ ꯃꯌꯥꯝꯁꯦ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ 8ꯇꯣ ꯃꯥꯗ ꯅꯠꯇꯅ ꯏꯃꯥ ꯏꯄꯥ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯥꯏꯅꯔꯅꯤ ꯑꯩꯕꯨ ꯇꯤꯟ ꯁꯤꯠꯇꯣꯛꯅꯗꯨꯅ ꯁꯣꯏꯗꯅ ꯇꯥꯟꯊꯣꯔꯛꯀꯅꯤ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯑꯗꯣ ꯅꯪ ꯅꯠꯇꯁꯨ ꯃꯤ ꯑꯃꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯅꯤꯡꯊꯧꯗ ꯁꯤꯟꯅꯈ꯭ꯔꯗꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯣꯏꯅ ꯁꯤꯟꯅꯔꯝꯃꯣ ꯑꯗꯨꯒ ꯅꯆꯟꯅꯨꯄꯤ 8ꯀꯤ ꯁꯅꯥ ꯃꯌꯥꯝ ꯄꯨꯔꯒ ꯅꯪ ꯆꯠꯈꯨ ꯑꯗꯣ ꯑꯩ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯅꯣꯏꯅ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯕꯤꯔꯝꯃꯣ ꯅꯣꯡꯃꯇꯪꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯅ ꯈꯟꯅ ꯄꯨꯟꯁꯤꯁꯦ ꯁꯤꯕꯒꯥꯏꯅ ꯍꯤꯡꯍꯧꯔꯒꯦ ꯑꯩ ꯂꯩꯍꯧꯔꯒꯦꯕ ꯂꯩꯕꯥꯛ ꯂꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯥꯒꯦꯝꯕ
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯂꯩꯕ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯪꯗꯤ ꯀꯔꯤ ꯀꯞꯂꯤꯕꯅꯣ? ꯑꯩꯅ ꯀꯞꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯀꯞꯀꯅꯨ꯫ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯤꯅ ꯀꯞꯄꯁꯦ ꯑꯩ ꯄꯥꯝꯗꯦ, ꯅꯪ ꯀꯞꯀꯅꯨ꯫ ꯅꯪ ꯀꯔꯤꯒꯤ ꯅꯣꯡꯃꯇꯪ ꯑꯩꯈꯣꯏꯗ ꯂꯩꯗꯣꯏꯅꯣ? ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ꯫ ꯅꯃꯥꯡꯗ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯕ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯀꯣꯟꯗꯒꯤ ꯀꯣꯟꯅꯩ ꯊꯣꯛꯄ ꯃꯥꯏꯅꯅꯦ ꯑꯗꯨꯝ ꯂꯥꯛꯆꯁꯅꯤ꯫ ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯩ ꯄꯨꯛꯄꯦꯟ ꯄꯦꯜꯂꯤ꯫ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯒꯦ ꯈꯟꯈ꯭ꯔꯦ꯫ ꯏꯁꯤ ꯀꯞꯂꯅꯨ ꯌꯥꯔꯦ꯫ ꯀꯥꯏꯗ ꯅꯞꯄꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯇꯥꯔꯛꯈ꯭ꯔꯦ꯫ ꯇꯣꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏ ꯂꯩꯔꯗꯕꯅꯤ꯫ ꯍꯣꯏ, ꯅꯨꯡꯉꯥꯏꯔꯝꯗꯥꯏꯒꯤ ꯑꯋꯥꯕ ꯈꯔꯕꯨꯗꯤ ꯃꯥꯌꯣꯛꯅꯒꯅꯤꯀꯣ꯫ ꯍꯣꯏ, ꯀꯞꯄꯔꯣꯏꯒꯦ꯫ ꯅꯨꯡꯉꯥꯏꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯋꯥꯕ ꯈꯔꯗꯨꯁꯨ ꯑꯩ ꯃꯥꯌꯣꯛꯅꯔꯒꯦꯀꯣ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯥꯒꯦꯝꯕꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯇꯨꯡꯃꯥꯡ ꯁꯦꯟꯅꯗꯨꯅ ꯍꯔꯥꯎꯅ ꯊꯝꯕ ꯍꯧꯔꯛꯂꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯨꯃꯤꯟ ꯁꯦꯟꯅꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎꯁꯨꯝ ꯄꯤꯔꯝꯃꯤ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯗ "ꯅꯣꯏꯕꯨ ꯄꯥꯎꯗꯤ ꯅꯨꯡꯇꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯗꯨ ꯂꯥꯛꯏ, ꯑꯗꯨꯕꯨ ꯈꯥꯒꯦꯝꯕ ꯍꯥꯏꯔꯤꯕ ꯅꯍꯥꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯂꯩꯕꯨ ꯁꯨꯡꯄꯨꯗꯤ ꯄꯨꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯂꯩꯕꯥꯛ ꯂꯩ ꯎꯅꯤꯡꯕꯅ ꯂꯩ ꯉꯝꯗ꯭ꯔꯤꯅꯤ꯫ ꯏꯅꯤꯡꯊꯧ, ꯈꯥꯒꯦꯝꯕꯅ ꯅꯨꯃꯤꯠ ꯈꯔꯗ ꯉꯥꯏꯕꯤꯈꯣꯅ ꯍꯥꯏꯔꯤ꯫ ꯌꯥꯕꯨꯗꯤ ꯂꯣꯏꯅ ꯌꯥꯔꯦ, ꯑꯗꯨꯗ ꯂꯩꯕꯥꯛ ꯂꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯥꯗꯒꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯅ ꯂꯣꯏꯅꯔꯤꯕ ꯊꯥꯡ ꯁꯣꯔꯤꯗꯣ ꯃꯗꯨꯗꯪꯒ ꯂꯧꯊꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯕꯥꯛ ꯂꯩꯁꯦ ꯄꯨꯔꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯈꯔ ꯊꯨꯅ ꯂꯩꯕꯥꯛ ꯂꯩꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯍꯥꯏꯔꯨꯆꯣ, ꯆꯠꯂꯣ꯫ ꯍꯣꯏ ꯏꯅꯤꯡꯊꯧ, ꯂꯥꯎꯍꯦ ꯈꯥꯒꯦꯝꯕ ꯎꯅꯔꯨꯁꯤ꯫ ꯑꯗꯣ ꯏꯅꯤꯡꯊꯧꯁꯦ ꯍꯟꯅꯨꯔꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯅꯤꯡꯉꯥꯏꯗꯤ ꯑꯉꯥꯡꯒ ꯆꯞ ꯃꯥꯟꯅꯩꯀꯣ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯝ ꯌꯥꯝ ꯍꯦꯟꯕ, ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯟꯕ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒ ꯏꯆꯥꯅꯨꯄꯥꯗꯨꯒ ꯅꯤꯡꯉꯥꯏ ꯃꯥꯟꯅꯕ ꯑꯃꯨꯛ ꯌꯥꯎꯔꯛꯄꯗ ꯏꯅꯤꯡꯊꯧꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯆꯦꯟꯁꯤꯜꯂꯒ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯅꯤꯡꯕꯒꯁꯨ ꯑꯃꯨꯛꯁꯨ ꯌꯥꯎꯔꯛꯏ꯫ ꯅꯪꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯪꯒꯤ ꯋꯥꯗꯣ ꯏꯅꯤꯡꯊꯧꯅꯒ ꯇꯥꯔꯕꯗꯤ ꯀꯣ ꯅꯊꯋꯥꯏ ꯃꯆꯥ ꯑꯃ ꯌꯥꯎꯖꯔꯤꯗꯣ ꯃꯥꯡꯖꯁꯅꯤ ꯍꯦꯟꯅ꯫ ꯅꯣꯏ ꯏꯅꯤꯡꯊꯧꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯍꯥꯏꯔꯣꯏ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯏꯜꯂꯨ꯫ ꯂꯩꯕꯥꯛ ꯂꯩꯒ ꯈꯥꯒꯦꯝꯕꯒꯗꯨꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯍꯟꯗꯛꯇꯤ ꯃꯣꯏ ꯑꯅꯤꯁꯨ ꯂꯝꯁꯨꯒꯩ ꯖꯒꯣꯏ ꯁꯥꯕ ꯐꯖꯅ ꯆꯠꯂꯦ ꯍꯥꯏꯕꯅꯤ꯫ ꯈꯥꯒꯦꯝꯕꯁꯨ ꯖꯒꯣꯏ ꯐꯅꯌꯥꯝ ꯍꯩꯔꯦ ꯍꯥꯏ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯥꯒꯦꯝꯕꯅ ꯂꯩꯕꯥꯛ ꯂꯩꯁꯦ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯁꯦꯟꯅꯖꯕ ꯈꯨꯁꯦꯟ ꯑꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯃꯥꯜꯂꯛꯄ ꯌꯥꯎꯕꯖꯥꯠꯅꯤ꯫ ꯅꯥꯇꯩ ꯆꯥꯗꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯑꯁꯦꯡꯒꯤꯁꯨ ꯅꯨꯡꯁꯤꯅ ꯃꯥꯟꯁꯤꯜꯂꯦ ꯑꯩꯗꯤ꯫ ꯑꯣꯏꯔꯝꯃꯣꯍꯦ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯀꯟꯅ ꯍꯩꯇꯦ ꯇꯧꯏ꯫ ꯂꯩꯕꯨ ꯂꯩꯇ ꯃꯥꯜꯂꯤꯅꯦ ꯃꯣꯏ ꯑꯅꯤꯁꯦ꯫ ꯉꯥꯏ ꯇꯥꯕꯅꯤꯅꯦ ꯃꯣꯏ ꯑꯅꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯈꯥꯒꯦꯝꯕꯒ ꯂꯩꯕꯥꯛ ꯂꯩꯒ ꯁꯨꯝ ꯉꯥꯏꯔꯝꯕꯗꯒꯤ ꯋꯥꯃꯟꯗꯅ ꯂꯣꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡ ꯉꯥꯟꯒꯗꯕꯒꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯂꯩꯗꯤ ꯈꯥꯒꯦꯝꯕꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕ ꯃꯣꯏ ꯑꯅꯤ ꯉꯥꯏ ꯂꯩꯔꯝꯃꯤꯗꯅ, ꯃꯣꯏ ꯑꯅꯤꯗꯨꯕꯨ ꯂꯥꯛꯂꯕ ꯖꯥꯠꯂꯥ? ꯂꯥꯛꯇ꯭ꯔꯤꯅꯤ, ꯄꯨꯅꯥ ꯊꯥꯔꯤꯅꯤ꯫ ꯂꯥꯟꯃꯤ ꯑꯇꯩꯗꯨꯅ, ꯀꯔꯤ ꯍꯥꯏꯕ? ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯂꯩꯕꯥꯛ ꯂꯩꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯁꯦ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯂꯩꯅ ꯈꯥꯒꯦꯝꯕꯗ ꯄꯣꯞ ꯇꯥꯈꯩ ꯅꯨꯡꯁꯤꯔꯦ ꯇꯥꯛꯄꯅꯤꯅꯦ꯫ ꯑꯃꯗꯨꯅ, ꯑꯩꯗꯤ ꯈꯥꯒꯦꯝꯕꯁꯦ ꯁꯨꯛꯊꯥ ꯊꯥꯖꯔꯛꯇ꯭ꯔꯦꯕꯣ꯫ ꯃꯥꯅꯁꯨ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯂꯩꯁꯦ ꯅꯨꯡꯁꯤꯕ ꯃꯥꯟꯁꯤꯜꯂꯦꯕꯣ꯫ ꯑꯗꯨꯅ ꯈꯥꯒꯦꯝꯕꯅ ꯂꯩꯕꯥꯛ ꯂꯩꯁꯦ ꯄꯨꯔꯒ ꯂꯣꯠꯈꯤꯕꯕꯨ ꯁꯨꯝ ꯃꯥꯟꯁꯤꯜꯂꯦ ꯇꯧꯔꯤꯁꯤ꯫ ꯅꯪꯒꯤ ꯋꯥꯗꯣ ꯑꯣꯏꯕ ꯌꯥꯝ ꯋꯥ ꯅꯠꯇꯦ꯫ ꯄꯪꯈ꯭ꯔꯕ ꯈꯥꯒꯦꯝꯕꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯉꯝꯕ ꯍꯧꯅꯗꯦꯅꯦ, ꯉꯝꯒꯗ꯭ꯔꯣ? ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯅꯨꯡꯁꯤꯅꯈ꯭ꯔꯗꯤ ꯅꯤꯡꯊꯧꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕ ꯃꯋꯥ ꯂꯧꯄꯣꯠꯇꯦꯍꯦ꯫ ꯑꯇꯩꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ
ꯌꯥꯝ ꯈꯪꯕ ꯌꯨꯝ ꯃꯥꯟꯈ꯭ꯔꯦꯗ ꯀꯥꯟꯅꯗꯦ ꯁꯤꯗ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯃꯣꯏꯅꯤꯗꯣ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯈꯥꯒꯦꯝꯕꯒ ꯂꯩꯕꯥꯛ ꯂꯩꯒꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯂꯝꯗꯦ ꯄꯥꯎ ꯑꯁꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩꯒꯤ ꯁꯣꯝꯗ ꯈꯥꯒꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯤ 8ꯇꯨꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯖꯥꯠꯅꯣꯅꯦ ꯃꯣꯏ ꯑꯅꯤꯗꯨꯕꯣ ꯏꯅꯤꯡꯊꯧꯗꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯑꯣꯏꯗꯕ ꯍꯥꯏꯕꯗ ꯁꯤꯗꯧꯔꯦ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯩꯗꯤ ꯂꯩꯕꯥꯛ ꯂꯩꯁꯦ ꯈꯥꯒꯦꯝꯕꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏ ꯂꯩꯔꯝꯗꯧ ꯃꯥꯟꯈꯠꯂꯦꯕꯣ ꯍꯣꯏꯅꯦ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯈꯥꯒꯦꯝꯕꯒꯤ ꯈꯨꯜꯗ ꯆꯠꯁꯤ ꯈꯥꯒꯦꯝꯕꯅ ꯂꯩꯕꯥꯛ ꯂꯩ 이반이 집에 좀 lebi yardro yumda halase habro ai yumda ningtri sida dum leiningi ningthongna ibani sida lei khrankhrbadi pharak daroidro masanabi taretuna kaigi pharak leibo ada leibudu dagiri sida leiba sin hena safadro leibak leina nabungna warise ai khakta kisnati noigi suni kaigumba ningthongna khrankhrbadi ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯇꯣꯏꯅꯤ ꯃꯗꯨꯗ ꯅꯣꯏꯗ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯑꯗꯨꯅꯅꯤ ꯅꯕꯨꯡꯅ ꯋꯥꯔꯤꯕꯁꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯅ ꯏꯅꯝꯃ ꯅꯪꯅ ꯑꯩꯒꯤ ꯏꯕꯨꯡꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯗꯤ ꯏꯕꯨꯡ ꯍꯦꯛ ꯁꯣꯛꯄꯗ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯑꯩ ꯁꯨꯝ ꯀꯤꯔꯛꯂꯦ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯣꯏ ꯃꯆꯥꯅꯨꯄꯤ 8ꯇꯨꯅ ꯏꯕꯨꯡ ꯏꯅꯝꯃꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯨꯗꯅ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯂꯤꯛ ꯄꯥꯝꯖꯗ꯭ꯔꯦ ꯏꯅꯝꯃ ꯑꯣꯏꯅ ꯄꯥꯝꯃꯤ ꯏꯕꯨꯡ ꯃꯃꯥꯅ ꯀꯔꯤꯒꯤ ꯏꯃꯧꯕꯨ ꯑꯥꯗꯃꯨꯛ ꯆꯠꯇꯣꯏꯅꯣ ꯑꯥꯗ ꯂꯩꯔꯒ ꯁꯤꯐꯝ ꯅꯐꯝ ꯈꯪꯗꯅꯕ ꯌꯥꯔꯣꯏ 이모와는 ꯆꯠꯄ ꯌꯥꯔꯣꯏꯀꯣ 이마가네 ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ ꯃꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯔꯥ ꯂꯥꯛꯅꯤꯡꯕ ꯂꯥꯛꯆꯁꯅꯨ ꯏꯃꯧꯒꯤꯗꯃꯛꯇ ꯅꯄꯥꯏ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯧ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ 이마 바바 ꯑꯩꯁꯨ ꯍꯟꯅꯤꯡꯗꯤ ꯅꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏꯒ 이닝ꯊꯧꯒ ꯂꯝꯕꯥ ꯄꯥꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯃꯃꯥꯅ ꯍꯦꯔꯥ ꯏꯃꯧꯅ ꯑꯗꯨꯒꯤꯗꯃꯛ ꯋꯥꯏ ꯀꯛꯀꯅꯨꯁꯦ ꯏꯃꯧꯅ ꯀꯞꯄ ꯅꯨꯡꯉꯥꯏꯇꯦꯅꯦꯁꯦ ꯈꯥꯒꯦꯝꯕꯅ ꯍꯣꯏꯗ ꯀꯔꯤꯒꯤ ꯑꯥꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯀꯣꯟꯅꯒꯤ ꯊꯣꯛꯑꯝꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ ꯀꯩꯅꯣ ꯂꯥꯟꯃꯤꯁꯤꯡꯅ ꯈꯥꯒꯦꯝꯕꯒꯤ ꯈꯨꯜꯗ ꯌꯧꯔꯛꯂꯁꯦ ꯃꯌꯨꯝꯗꯨꯕꯨ ꯈꯨꯔꯥ ꯈꯥꯒꯦꯝꯕ ꯍꯥꯏꯕ ꯑꯄꯪꯕ ꯑꯁꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯕꯨ ꯀꯥꯏꯗꯅꯣ ꯑꯄꯪꯕ ꯑꯁꯣꯟꯕ ꯈꯥꯒꯦꯝꯕꯗꯤ ꯈꯪꯗꯦꯅꯦ ꯑꯀꯟꯕ ꯑꯁꯤꯡꯕ ꯈꯥꯒꯦꯝꯕꯒꯤ ꯌꯨꯝꯕꯨꯗꯤ ꯇꯨ ꯑꯥꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯕꯁꯦ ꯃꯁꯤꯗꯅꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯁꯤꯡꯕ ꯀꯥꯏꯅ ꯍꯦ ꯑꯍꯜ ꯑꯄꯪꯕꯅꯤꯅꯦ ꯈꯥꯒꯦꯝꯕꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ ꯉꯁꯤꯀꯣ ꯊꯥꯡꯁꯤꯅ ꯄꯌꯥ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯤ ꯍꯥꯟꯅ ꯁꯤꯔꯤꯁꯦ ꯂꯥꯟꯃꯤ ꯑꯃꯅ ꯂꯥꯎꯍꯦ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯈꯨꯔꯥ ꯁꯥꯎ ꯌꯥꯗꯦꯀꯣ ꯈꯥꯒꯦꯝꯕꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯟꯃꯤꯁꯤꯡꯁꯦ ꯁꯤꯗ ꯂꯥꯛꯏꯅꯦ ꯅꯣꯏ ꯏꯃꯨꯡ ꯆꯪꯉꯨ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ 이bun가 ngасidi wari sanabada khongkhut yarabsu ima karisu hairoida chaksu haukani tansu tanthok loiko ai bhap tarima lanmi singna khagimadi thongalda akhoi ngaraga leirene oi khagimba nana to shibu kaino somdana ining thaudo lebak lengai bangamtre sidore aduga nang sida lebak le puraga lotaga to leine kadai ꯂꯥꯛꯑꯣ ꯂꯩꯕꯥꯛ ꯂꯩꯗꯣ ꯀꯣꯅꯨꯡꯗ ꯄꯨꯔꯁꯤ ꯅꯪꯒꯤ ꯁꯅꯥꯁꯤꯡꯗꯨꯁꯨ ꯅꯪꯅ ꯑꯄꯥꯝꯕꯈꯩ ꯀꯣꯜꯂꯒ ꯄꯨꯖꯈ꯭ꯔꯣ ꯈꯥꯒꯦꯝꯕꯅ ꯅꯣꯏ ꯂꯩꯁꯦ ꯌꯥꯝ ꯐꯔꯦ ꯑꯩ ꯅꯣꯏꯗ ꯄꯥꯈꯣꯜ ꯑꯝꯇ ꯁꯤꯖꯒꯦ ꯏꯅꯤꯡꯊꯧꯗ ꯂꯩꯕꯥꯛ ꯂꯩꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯌꯥꯔꯣꯏ ꯑꯇꯣꯞꯄ ꯏꯅꯤꯡꯊꯧꯒ ꯆꯍꯤ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯣꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯃꯤ ꯎꯁꯤꯠꯇꯕ ꯄꯥꯈꯣꯟ ꯁꯤꯒꯤ ꯀꯥꯏꯅ
Khagimba nang akhoi kidra ha na thoi du mangningbro nang wari sanmadana matam mangnamani aduna hekta futharage da boisi lani maduna masi akhoi funaba kusabi saima thibaukrene ai maninda lam leurage lanmi singduna masidi konongi lami khoida phuna singnabani yera adudi ayo hoi maside si khagem masidi makok sakpu oridana amana sidi as thangnaga yadre sidi yo sire lalmi singdu khagem bana taptai phuraga tankhirami aduga lalmi sing aduna konongi selaklaga ningthauda khagem bamadi leibak legi wari pumba loina lithoklami wari singdu taraga ningthau odu songman khiduna lalmi mayam amamuk khagem bagi manakta tharami adubu chakhiba lalmi singdu khagem bana tamthina phuduna asum tharaklami akon badadi khulgi mi phawba khagem bagi mateng pangtuna ningthor tharakpa lalmi sing adu phuduna adumak lairami akon badadi ningthaudu songman khiduna konugi wangmada lalmi mayam ama puraga thoraklami adubu ningthau hatkadabagi jahi kayadagi lumdra lairiba arotpa mi kharana ningthauda landaraktuna siningsitta samnada ningthaudu nanthokhtuna konungda selaklami ningthauna nupiga amata pamdrada siramganida husikidu aigi duk ngawkraba lalmi singda lumlaga leiramba moi kharaduna loinagi hatkiba aduga aibusu samnada lilhauba ai leibak leidase loina khire haibsini khara phagadrana khalubaise apong ningthau taraga lehore si tholakane haiba khanglamlabadi leibak leise ikut makna laina ke lapsu kena thadatuna chilamgadabani ko as pamuna lakseida adubu yare khagem bana adum lawjagrasana adubu idi thawai bihinglabadi yare phadi phajabajani ko leibak leido namisidagi ningthau konungdagi amuk hana tholakhidri lalmi singsu khagem bagi manakta amuk hana sakhidri aduna haujiti leibak lei khagem bagi yumda mau oiduna nungaina leirami konung manungdani ningthau loyum bagi naitom poksabi Rajkumari Thoyenbidu mahaki mapa ningthaugi lalmi sakhenga loinana makhoi ani leikolgi matai amada phaminaduna wari sarami Rajkumari aisangjakragi imai bema maharani amadi iningthauda ukhrabadi ayakpu soidana lan ukhragani tasakhen kaigino nangna bas yamna thokjibasibo aigino sibase tasakhen na khangbira khalabra karino mazai bemana takpiri wafamdubo adumna khalaida wakal khanbigano tasakhen aidi nangbu thawai sengna nungsi nangna taba atokpa lamlanba kanamaga punsi khongjat ase chatminaba ngamloi mazai bema aidi imai pa leitraba laraba masani aduna mazai bemana leibak asigi iningthaugi naithom poksabi mazai bema aduna mazai bemagi thamoigi marol khangbagi pangal aingoda leijani tasakhen nungsinabada lairina khunba haiba amu leite marudi thamoi singbaduni tasakhengi pukjel aina masak muna khangi aduna aina tasakhenbu nungsiba phawbani mazai bema tarit tarat thokna amuktani khanthabiko aikhoi anina asiguma lambi amada khong thangjiluba mikupta lebak irang hawgani mazai bembusu miyang minok isa soidna phangani aidi khanba yaba khalabani tasakhen nang ipa ningthaugi seirak kibra nusibagidabak asumbagidabaktadi dandi phangani haina kiduna mailena chengadabana panate adubu mazai bema pudi awafongda tahaningte changmiro mazai bema pina ukraga lana khankhini Rajkumari Thoyenbisu wa makha taramdana changkirami somdana khul amadani khamma kauba nupa amana hey
Nupi, ꯇꯥꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯣꯛꯆꯔꯤꯕ ꯐꯧ ꯈꯔꯁꯦ ꯃꯈꯣꯏꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯣꯝꯗꯨꯅ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯕꯣꯔꯥ ꯑꯃꯅꯤꯗꯪ ꯂꯣꯠꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯍꯧꯁꯤꯅꯦ. ꯀꯔꯤꯅꯣ ꯅꯨꯄꯥ, ꯍꯨꯔꯥꯟꯁꯦ ꯍꯥꯏꯕꯕꯨ ꯑꯗꯨ ꯀꯟꯅ ꯂꯥꯎꯕꯤꯔꯤꯕꯗꯨꯕꯣ? ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯇꯥꯔꯒ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯌꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯗꯟꯗꯤ ꯐꯪꯒꯅꯤ. ꯗꯟꯗꯤ ꯐꯪꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯅꯕꯨ ꯐꯔꯦꯗ ꯅꯨꯄꯤ. ꯏꯄꯨꯝ ꯍꯦꯛ ꯇꯤꯠꯄ ꯃꯈꯩꯁꯨ ꯂꯧ ꯁꯨꯕ, ꯂꯧꯔꯣꯛ ꯄꯟꯊꯥꯗ ꯐꯧ ꯈꯔ ꯌꯥꯝꯅ ꯍꯥꯞꯂꯒꯅ ꯇꯥꯏꯗꯨꯅ ꯑꯋꯥꯕ ꯈꯖꯤꯛꯇꯁꯨ ꯀꯣꯛꯅꯅꯤ ꯈꯟꯕꯁꯦ. ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯆꯥꯅꯕ ꯈꯛ ꯊꯅꯝꯂꯒ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯅꯤ. ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯒꯗꯧꯒꯤ ꯁꯔꯨꯛꯇ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ? ꯊꯕꯛꯁꯨ ꯋꯥꯅ ꯁꯨꯔꯔꯣꯏ, ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯁꯨ ꯃꯈꯣꯏꯅ ꯂꯦꯝꯅ ꯊꯥꯛꯂꯅꯤ. ꯀꯩꯅꯤꯒꯤ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥꯝꯅꯤꯅ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯦ ꯍꯦꯟꯕꯗꯤ ꯍꯦꯟꯃꯜꯂꯕꯅꯤ. ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯅ ꯁꯨꯖꯕꯁꯤꯡꯁꯦ ꯃꯁꯤꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯂꯩꯍꯟꯗꯦ ꯋꯥꯅꯤ. ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ. ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯃꯈꯣꯏ ꯃꯄꯥ ꯆꯠꯇꯨꯅꯅꯦ ꯍꯦꯛ ꯂꯩꯕꯤꯌꯨꯔꯣ. ꯑꯩꯗꯤ ꯏꯆꯥꯁꯤꯡꯁꯦ ꯀꯣꯟꯗꯨꯅ ꯌꯨꯝꯗ ꯂꯩꯖꯍꯧꯔꯒꯦ. ꯇꯧꯅꯨꯗ ꯃꯃꯥ ꯅꯪꯕꯣ. ꯅꯍꯥꯟꯋꯥꯏꯗꯤ ꯇꯥ ꯈꯝꯕ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ, ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯀꯥꯏꯅꯒ ꯅꯪꯕꯨ ꯌꯥꯝ ꯍꯥꯏꯈꯤꯕꯗꯥꯏꯅꯦ. ꯑꯗꯨꯅꯅꯦ ꯊꯥꯏꯅ ꯌꯥꯝ ꯄꯪꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯀꯣ. ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ, ꯏꯆꯥꯁꯤꯡꯁꯨ ꯂꯩꯔꯦ. ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯏꯆꯥꯁꯤꯡꯁꯦ ꯀꯣꯜꯂꯒ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ. ꯑꯗꯨꯒꯩꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯍꯦꯛ ꯊꯤꯔꯒ ꯂꯩꯈꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯍꯥꯏꯌꯣ. ꯂꯩꯕꯤꯈ꯭ꯔꯣ, ꯋꯥꯏꯗꯨꯝ ꯁꯪꯉꯦ ꯍꯥꯏꯔꯤꯕꯅꯤꯅꯦ. ꯅꯁꯛ ꯁꯛꯇꯥꯗꯨꯗꯕꯨ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯒꯦ? ꯏꯁꯛ ꯁꯛꯇꯥꯁꯤ ꯅꯠꯇ꯭ꯔꯣ ꯊꯥꯏꯅ ꯅꯪꯅ ꯇꯥ ꯈꯝꯕ ꯍꯥꯏꯗꯅ ꯅꯃꯩ ꯄꯥꯏꯗꯨꯅ ꯌꯥꯟꯕꯗ ꯈꯨꯗꯩ ꯇꯥꯔꯛꯀꯦꯗ ꯈꯖꯤꯛꯇ ꯉꯥꯏꯕꯗꯣ, ꯑꯩꯕꯨ ꯄꯥꯝꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯤꯃꯥꯡꯗ ꯆꯣꯛꯀꯦ ꯇꯧꯕꯗꯣ, ꯍꯧꯖꯤꯛꯁꯨ ꯅꯆꯤꯟꯗꯅ ꯊꯤꯖꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯈꯝꯃꯟꯕꯒꯤ ꯈꯣꯟꯗꯥ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ. ꯌꯥꯎꯖꯗꯦ. ꯑꯗꯨꯛ ꯊꯤꯅꯤꯡꯂꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯊꯤꯡꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯝ ꯊꯤꯕꯤꯈꯣ. ꯑꯩꯈꯣꯏꯅꯦ ꯀꯦꯁꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯇꯧꯕꯇꯕꯨ ꯌꯨꯝꯁꯤꯗꯗꯤꯅꯦ ꯄꯨꯁꯤꯜꯂꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯅꯪꯁꯨ ꯑꯗꯨꯝ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯆꯈꯣꯀꯣ. ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ? ꯑꯩꯁꯤꯕꯨ ꯌꯥꯎꯪ ꯏꯟꯕ ꯅꯨꯄꯥꯔꯅꯦ? ꯑꯩꯅ ꯈꯪꯕꯗꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜꯗ ꯅꯪꯕꯨ ꯄꯨꯔꯛꯇꯨꯅ ꯊꯝꯈꯤꯕꯅꯤꯗ. ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯟꯕꯁꯤꯗ ꯑꯩꯁꯦ ꯆꯃꯝꯅꯔꯦꯅꯦ. ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ, ꯑꯗꯨꯁꯨ ꯏꯆꯥ 4ꯒꯤ ꯃꯃꯥ. ꯑꯩꯒꯤꯁꯨ ꯌꯨꯝꯁꯤꯗ ꯍꯛ ꯌꯥꯝ ꯆꯥꯎꯅ ꯂꯩ. ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯈꯣꯏ ꯃꯄꯥꯕꯨ ꯇꯥꯜꯂꯤꯕꯁꯦ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ. ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯕꯁꯤꯗ ꯃꯥꯅ ꯑꯁꯦꯡꯕꯗ ꯑꯁꯦꯡꯕꯒꯨꯝ ꯀꯌꯥꯗ ꯁꯥꯎꯔꯤꯕꯅꯣ. ꯃꯅꯥꯇꯣꯟꯒꯥꯁꯦ ꯍꯦꯛꯇ ꯆꯔꯥ ꯃꯥꯏꯔꯦꯟꯃꯨꯛ ꯆꯥꯎꯏ ꯋꯥꯅꯤ. ꯅꯆꯤꯟꯗ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯅꯨꯄꯤ, ꯅꯪꯅ ꯑꯩꯁꯦ ꯄꯥꯝꯕꯗꯤ ꯐꯖꯅ ꯄꯥꯝꯕ ꯖꯥꯠꯅꯤꯅꯦ. ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯟꯖꯟꯅꯀꯥꯗ ꯅꯅꯥꯛꯇ ꯂꯩꯔꯅꯤꯗꯣ ꯍꯥꯏꯗꯅ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯦ. ꯃꯁꯤꯗꯕꯨ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯅꯤ ꯍꯥꯏꯔꯕꯗꯤ ꯀꯔꯝꯕ ꯅꯨꯄꯤꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ? ꯍꯣꯏꯅꯦ. ꯑꯗꯣ ꯃꯃꯥ, ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯩ ꯃꯈꯥꯒꯤ ꯑꯃꯝꯕ ꯖꯒꯥꯁꯤꯗ ꯐꯧꯄꯣ 4-5ꯗꯪ ꯊꯥꯡꯖꯤꯟꯗꯨꯅ ꯊꯝꯍꯧꯁꯤ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯅꯤꯅꯦ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯐꯧ ꯕꯣꯔꯥ 5 ꯂꯧꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ. ꯑꯇꯣꯞꯄ ꯐꯧ ꯃꯈꯩꯅ ꯃꯈꯣꯏꯒꯤ ꯆꯥꯕ ꯀꯣꯟꯅꯅꯕ ꯈꯛ ꯊꯝꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯈꯝꯕꯅ ꯑꯁꯨꯛ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯁꯤꯕꯨ ꯈꯪꯏ ꯃꯊꯪꯗꯗꯤ ꯂꯧꯒ ꯎꯔꯣꯏꯕ, ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯃꯠꯇ ꯊꯥꯔꯣꯏ. ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯒꯅ ꯂꯥꯡꯕꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯒꯦ. ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯒ ꯀꯨꯏꯅ ꯂꯩꯊꯣꯛꯀꯦ. ꯂꯩꯃꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯈꯣꯏꯅ ꯋꯥꯅ ꯂꯧꯖꯔꯛꯄ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ.
ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯝꯕꯤꯗ ꯂꯥꯛꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯂꯧ ꯎꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯣꯟꯊꯣꯛꯅꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯔꯨꯕ ꯉꯝꯒꯅꯤ? ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯑꯩꯈꯣꯏ ꯏꯟꯕ ꯇꯥꯕꯅꯤ꯫ ꯏꯜꯂꯨꯗꯕ ꯊꯣꯛꯂꯒꯅ ꯗꯟꯗꯤ ꯐꯪꯕ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯦ, ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝ ꯆꯥꯎꯏ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥꯒ ꯃꯥꯟꯗꯦ ꯋꯥꯅꯤ꯫ ꯍꯣꯏꯅꯦ, ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯆꯥꯛꯅꯤꯕ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯥꯛꯈꯤꯕꯗꯣ, ꯃꯗꯨꯗ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯀꯩꯁꯨ ꯍꯥꯞꯄꯣꯏ ꯍꯥꯏꯅ ꯆꯠꯍꯟꯈꯤꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯈꯨꯠꯁꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯈꯤꯕꯗꯣ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯍꯧꯔꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤ, ꯅꯣꯡꯃꯇ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯖꯕ ꯅꯠꯇꯦꯗꯣ꯫ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯈꯪꯂꯕ ꯏꯅꯤꯡꯊꯧꯕꯨ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ꯫ ꯂꯣꯟ ꯑꯃꯨꯛ ꯆꯠꯇꯨꯅ ꯑꯁꯥꯎꯕꯅ ꯊꯜꯂꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯆꯥꯏꯕꯦꯝꯃꯗ ꯍꯥꯏꯁꯤꯔꯥ? ꯍꯦ ꯕꯨꯙꯨꯕꯥ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯈꯪꯒꯗꯕꯅꯤꯅꯦ꯫ ꯅꯪ ꯑꯃꯀꯣ ꯆꯥꯔꯝꯗꯥꯏꯗꯗꯤ ꯃꯔꯨ ꯍꯨꯟꯗꯣꯛꯀꯅꯤ, ꯃꯇꯨꯡ ꯆꯥꯅꯤꯡ ꯇꯝꯃꯣ ꯈꯪꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯪꯂꯤꯗꯨꯗꯤ, ꯅꯍꯥꯟ ꯆꯥꯛ ꯆꯥꯕꯗ ꯃꯇꯣꯡꯇꯪ ꯆꯥꯕꯗ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯊꯝꯕ ꯃꯔꯨꯅ ꯄꯨꯈꯝꯗꯒꯤ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯇꯨꯅ ꯄꯨꯈꯝꯗ ꯑꯣꯟꯊꯔꯛꯏꯗꯨꯗꯤ꯫ ꯍꯦ ꯕꯨꯙꯨ, ꯑꯩꯅ ꯆꯥꯔꯤꯕ ꯃꯇꯝꯗꯣ ꯂꯦꯝꯅ ꯆꯥꯕ ꯅꯠꯇꯦꯅꯦ꯫ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯅꯪꯅ ꯅꯄꯨꯟꯁꯤ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯈꯪꯗꯕ ꯑꯄꯪꯁꯤꯗꯤ꯫ ꯏꯇꯥꯎ ꯋꯥꯔꯤꯁꯤꯁꯨ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ, ꯐꯅ ꯐꯖꯔꯤꯕ, ꯋꯥꯈꯜ ꯈꯜꯂꯒ ꯆꯥꯕ ꯇꯨꯝꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯥꯡꯒꯠꯆꯒꯦ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯑꯗꯨꯛ ꯂꯨꯊꯕ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗꯨꯅꯤꯅꯦ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯔꯤꯕꯗꯨꯗꯤ, ꯑꯗꯨꯒ ꯉꯁꯤꯅ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯤ ꯃꯑꯣꯡ ꯎꯠꯂꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯊꯣꯏꯍꯦꯟꯕꯤꯁꯦ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯤ, ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯏꯆꯥꯒꯤ ꯃꯇꯥꯡꯗ ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯤꯕꯒꯦ ꯑꯃꯨꯛꯇꯪꯒꯦ ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯔꯥꯅꯤ? ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥ ꯊꯣꯏꯍꯦꯟꯕꯤꯕꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯍꯥꯏꯕ? ꯅꯨꯡꯁꯤꯗ, ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯏꯇꯝꯕꯥꯛꯁꯤꯗ ꯐꯝꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯗꯣ, ꯑꯗꯨꯒ ꯉꯁꯤꯅ ꯂꯩꯁꯥ ꯐꯥꯔꯝꯂꯕ? ꯏꯅꯤꯡꯊꯧ, ꯍꯧꯈꯤꯕ ꯃꯇꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝꯕꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯗꯤ ꯈꯛ ꯌꯥꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯏꯆꯥꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ ꯉꯁꯤꯗꯤ꯫ ꯅꯨꯡꯁꯤꯗ, ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ ꯏꯆꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯦꯞꯅꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯆꯠꯈꯤꯕ, ꯑꯩꯈꯣꯏꯅ ꯏꯆꯥꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ, ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯍꯥꯏꯕꯁꯦ꯫ ꯏꯅꯤꯡꯊꯧ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯄꯣꯛꯅꯐꯝ ꯍꯧꯔꯛꯐꯝ ꯃꯄꯥꯝ ꯂꯝꯗꯝꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯩꯁꯨ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕꯁꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯩꯅ ꯌꯥꯗꯕ ꯀꯔꯤꯕꯨ ꯌꯥꯎꯒꯦꯅꯦ? ꯑꯗꯣ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯪꯒꯠꯆꯒꯦ ꯇꯧꯔꯤꯕ ꯋꯥꯐꯝꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 3 ꯂꯩ ꯍꯥꯏꯅ ꯇꯥꯏ꯫ ꯃꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯂꯩꯕ, ꯅꯨꯄꯥ ꯃꯥꯟꯕ, ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ, ꯄꯥꯡꯒꯜ ꯀꯟꯕ ꯑꯃ ꯈꯟꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯏꯌꯥ ꯑꯣꯏꯅꯅꯕ ꯋꯥ ꯍꯧꯗꯣꯛꯂꯁꯤꯔ ꯍꯥꯏꯕꯕꯨ꯫ ꯃꯍꯥꯔꯥꯅꯤ, ꯉꯥꯏꯈꯣ, ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯒꯨꯝꯁꯤ꯫ ꯇꯞꯅ ꯏꯪꯅ ꯇꯣꯏꯅ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯣꯛꯈꯤꯁꯤ꯫ ꯏꯆꯥꯒꯤ ꯋꯥꯕꯨ ꯀꯩꯅꯣ? ꯏꯅꯤꯡꯊꯧ,
ꯍꯥꯏꯕ ꯏꯟꯕ ꯏꯆꯥꯅꯨꯄꯤꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯊꯪ ꯅꯣꯡꯃꯇ ꯍꯦꯛꯇꯣꯛꯄ ꯅꯠꯇꯦ ꯏꯪꯖ ꯇꯞꯆꯕꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤ ꯃꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯤ ꯂꯧꯗ꯭ꯔꯦꯍꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦ ꯃꯤꯅꯨꯡꯁꯤꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯁꯨ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯍꯦꯟꯕꯤꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯣꯡꯃꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥ ꯉꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯖꯕ ꯃꯐꯝ ꯈꯔꯗ ꯌꯦꯡꯖꯔꯨꯒꯦ ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯁꯨꯝ ꯂꯩꯌꯨꯅꯦ ꯏꯄꯥꯒꯤꯗꯤ ꯌꯦꯛꯅꯕ ꯌꯥꯝꯃꯤ ꯑꯗꯨꯅ ꯏꯄꯥꯗꯤ ꯏꯆꯥꯕꯨ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯛꯍꯟꯅꯤꯡꯗꯦꯅꯦ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯀꯟꯕ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯁꯛꯍꯦꯟꯅ ꯑꯩꯕꯨ ꯁꯦꯟꯅꯍꯟꯕꯤꯌꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅꯁꯨ ꯅꯆꯥ ꯑꯩꯕꯨ ꯂꯥꯛꯆꯕ ꯉꯝꯂꯔꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯗꯤ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛꯇꯣꯛ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯝꯍꯦꯟꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕꯗ ꯄꯨꯛꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯁꯤꯕꯣ ꯃꯃꯥꯒꯤ ꯑꯃꯗꯤ ꯃꯄꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯗꯕ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯁꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯏꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯔꯤꯕꯅꯤ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯏꯆꯥꯗ ꯍꯥꯏꯒꯅꯨꯀꯣ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯏꯆꯥ ꯊꯣꯏꯍꯦꯟꯕꯤꯕꯨ ꯌꯥꯝꯅ ꯆꯤꯟꯅꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯛꯂꯕꯅꯤ ꯃꯥꯒꯤ ꯑꯣꯜꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯑꯇꯣꯞꯄ ꯃꯤꯅ ꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯥ ꯑꯩꯅꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯀꯔꯤꯅꯣ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯆꯥꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯖꯕ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯁꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯏ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯑꯃꯨꯛꯇ ꯎꯕ ꯐꯪꯗꯕ ꯃꯑꯣꯡ ꯀꯌꯥꯅꯤ ꯑꯩꯅ ꯎꯔꯤꯕꯁꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯅꯍꯥꯟ ꯍꯧꯗꯣꯛꯆ ꯋꯥꯐꯝꯗꯣ ꯀꯔꯤ ꯈꯟꯕꯤꯔꯕꯒꯦ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯗꯨꯒꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯑꯩꯗꯤ ꯊꯥꯖꯗꯦꯕꯨ ꯃꯍꯥꯔꯥꯅꯤ ꯏꯅꯤꯡꯊꯧ ꯑꯩꯅꯕꯨ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯈꯤꯒꯗ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯗꯕ ꯂꯥꯏꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯃꯨꯡ ꯑꯃꯗ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠꯇꯤ ꯀꯝꯗꯧꯕ ꯏꯅꯤꯡꯊꯧꯁꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜꯗꯣ ꯈꯟꯊꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯕꯛ ꯐꯔꯦ ꯃꯍꯥꯔꯥꯅꯤ ꯂꯣꯟꯅ ꯅꯆꯥꯅꯨꯄꯤꯕꯨ ꯁꯦꯟꯅꯅꯕ ꯃꯤ ꯊꯥꯗꯣꯛ ꯑꯗꯨꯒ ꯑꯊꯨꯕꯗ ꯃꯥꯕꯨ ꯂꯨꯍꯣꯡꯅꯕꯒꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯍꯧꯗꯣꯛꯂꯨꯔꯒꯦ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯇꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯆꯥ ꯏꯃꯨꯡ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤꯗꯣ ꯃꯗꯨ ꯅꯠꯇꯕꯤꯗ ꯏꯅꯤꯡꯊꯧꯅ ꯍꯦꯛ ꯆꯠꯄꯗꯨꯗꯤ ꯃꯁꯤꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯍꯥꯔꯥꯅꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯏꯆꯥꯅꯤ ꯏꯆꯥꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯏꯌꯥ ꯊꯤꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯧꯅꯤꯅꯦ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯒ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯈꯥꯕꯒ ꯁꯛꯈꯪ ꯃꯥꯏꯈꯪ ꯅꯍꯟꯁꯤ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ ꯄꯥꯎꯗ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯇꯨꯝꯂꯕ꯭ꯔꯣ ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯃ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯁꯥꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯤ ꯑꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯅꯪꯒꯤ ꯊꯥꯖꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯍꯧꯔꯤ ꯃꯁꯤꯗ ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪ ꯑꯗꯨꯃꯛ ꯌꯥꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯅꯥꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗ ꯏꯃꯥ ꯅꯁꯥ ꯌꯥꯕ ꯉꯝꯖꯔꯣꯏ ꯀꯔꯤꯒꯤꯅꯣ ꯅꯁꯥꯒꯤ ꯋꯥꯁꯣꯝꯗ ꯊꯥꯕꯤꯗꯅ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯂꯦꯞꯄꯤꯔꯝꯂꯤꯕꯁꯤꯕꯣ ꯀꯔꯤ ꯅꯪ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯅꯪ ꯑꯩꯒꯤ ꯈꯜꯂꯕ꯭ꯔꯣ ꯏꯃꯥꯒꯤ ꯊꯣꯏꯍꯦꯟꯕꯤ ꯏꯃꯥ ꯅꯁꯥꯒꯤꯁꯨ ꯑꯅꯤꯡꯕ ꯄꯥꯝꯕ ꯂꯩꯖꯩ ꯑꯗꯨꯅ ꯑꯩꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯆꯠꯃꯤꯟꯅꯗꯧꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕꯁꯤꯗꯤ ꯏꯃꯥ ꯅꯁꯥꯒꯤ ꯍꯛ ꯅꯠꯇꯕ꯭ꯔꯅꯦ
ꯑꯩꯈꯣꯏꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯅꯄꯥꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯅꯥ ꯑꯃꯅ ꯃꯁꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ ꯌꯥꯎꯕ꯭ꯔꯥ ꯅꯈꯣꯏꯅ ꯈꯪꯗꯕ ꯑꯐ-ꯐꯠꯇ ꯀꯌꯥ ꯇꯥꯛꯇꯨꯅ ꯅꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯑꯩ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯨꯟꯁꯤꯗ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯃꯥ ꯅꯁꯥꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯂꯩꯖꯒꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇ꯭ꯔꯤ ꯃꯇꯝ ꯈꯔꯇꯪꯗꯤ ꯌꯨꯝꯁꯤ ꯂꯩꯖꯈꯤꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪꯅ ꯊꯟꯇꯅꯤ ꯅꯪꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯑꯃꯗꯤ ꯏꯅꯤꯡꯊꯧꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯀꯅꯥ ꯅꯤꯡꯁꯤꯡꯕꯤꯒꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯅꯨꯡꯁꯤ ꯂꯩꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯁꯤꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯟꯕꯤꯅ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯍꯦꯟꯕꯤꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯍꯦꯟꯕꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯁꯛꯍꯦꯟ ꯅꯠꯇꯕ ꯀꯅꯥꯒꯁꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯋꯥꯈꯜꯅ ꯑꯗꯨꯃꯛ ꯍꯣꯡꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯍꯥꯏꯖꯕ ꯋꯥꯐꯝꯗꯣ ꯁꯣꯏꯗꯅ ꯆꯨꯝꯂꯅꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯍꯦꯟꯕꯤ ꯑꯃꯗꯤ ꯁꯛꯍꯦꯟ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯔꯝꯂꯒꯅꯤ ꯀꯔꯤ ꯍꯥꯏꯕ ꯁꯛꯍꯦꯟ ꯍꯥꯏꯕ ꯃꯥꯒꯨꯝꯕ ꯀꯣꯅꯨꯡꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯊꯤꯕꯣꯡ ꯄꯨꯖꯔꯤꯕ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯁꯥꯒꯁꯨ ꯇꯧꯖꯔꯤꯕ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯌꯥꯝ ꯆꯤꯡꯅꯩ ꯍꯥꯏꯗꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯁꯤ ꯍꯥꯏꯔꯤꯕꯅꯣ ꯍꯩ ꯃꯍꯥꯔꯥꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯗꯤ ꯃꯤꯄꯥꯏꯐꯝ ꯊꯣꯛꯇꯦꯅꯦ ꯃꯤꯅꯥꯏ ꯑꯃꯅ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯈꯪꯗꯕ ꯃꯤꯅꯥꯏ ꯑꯗꯨꯗꯤ ꯍꯥꯠꯇꯣꯛꯄ ꯇꯥꯕꯅꯤꯅꯦ ꯍꯦ ꯃꯤꯅꯥꯏ ꯃꯆꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯁꯨ ꯂꯧꯒꯦ ꯈꯟꯖꯕ ꯁꯥꯏꯅꯤ ꯈꯪꯒꯅꯤꯃ ꯏꯅꯤꯡꯊꯧ ꯃꯗꯣ ꯇꯔꯥꯏꯅ ꯌꯥꯕ ꯋꯥꯐꯝꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯏꯆꯥꯅꯨꯄꯤꯅ ꯈꯪꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯋꯥꯔꯨꯒꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯏꯖꯠ ꯇꯥꯒꯅꯤ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯋꯥꯒꯅꯨ ꯃꯍꯥꯔꯥꯅꯤ ꯅꯪ ꯋꯥꯒꯅꯨ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯃꯤꯅꯥꯏ ꯃꯥꯅ ꯅꯤꯡꯊꯧ ꯂꯣꯌꯣꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯟꯕꯤ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯏꯅꯨꯄꯤ ꯑꯃꯅ ꯇꯥꯍꯧꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯆꯥꯏꯕꯦꯝꯃ ꯅꯅꯥꯏꯅ ꯍꯧꯖꯤꯛ ꯋꯥꯐꯝ ꯑꯃ ꯇꯥꯖꯔꯛꯏ ꯀꯔꯤ ꯋꯥꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏꯌꯣ ꯏꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯅ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯒꯤ ꯂꯥꯟꯃꯤ ꯇꯥ ꯁꯛꯍꯦꯟꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯅꯍꯧꯏ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯌꯣ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯃꯛꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯇꯥ ꯁꯛꯍꯦꯟꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕꯕꯣ ꯃꯆꯥꯏꯕꯦꯝꯃꯒ ꯅꯨꯡꯁꯤꯅꯕꯒꯤꯅꯤ ꯍꯥꯏꯅꯍꯧꯏ ꯑꯣ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯏꯄꯥ ꯅꯤꯡꯊꯧ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯤꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯥ ꯁꯛꯍꯦꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯥꯃꯛ ꯁꯛꯍꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯁꯛꯍꯦꯟꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯇꯥ ꯁꯛꯍꯦꯟ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯏꯄꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯃꯆꯥꯏꯕꯦꯝꯃ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯈꯟꯊꯕꯤꯈꯣ ꯑꯁ ꯇꯥ ꯁꯛꯍꯦꯟ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯑꯩꯒꯤꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯀꯅꯥꯁꯨ ꯈꯪꯂꯣꯏꯗꯕ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯄꯤꯔꯣ ꯁꯛꯍꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯕꯨ ꯄꯨꯗꯨꯅ ꯑꯔꯥꯞꯄ ꯃꯤ ꯆꯤꯛꯅ ꯇꯥꯕ ꯈꯨꯜ ꯑꯃꯗ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯇꯥ ꯁꯛꯍꯦꯟ ꯌꯥꯝꯅ ꯋꯥꯔꯤ ꯑꯩꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯕ ꯃꯆꯥꯏꯕꯦꯝꯃ ꯅꯣꯡꯁꯤ ꯉꯥꯜꯂꯛꯀꯗꯕ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯄꯣꯊꯥꯗꯨ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩ ꯃꯆꯥꯏꯕꯦꯝꯃ ꯄꯨꯖꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯕꯨ ꯄꯨꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯁꯛꯍꯦꯟ ꯄꯨꯅ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯪꯗꯕ ꯇꯥꯗꯕ ꯂꯩꯔꯝꯗꯦ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯗ ꯁꯛꯍꯦꯟ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯕꯨ ꯊꯤꯅꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯂꯝꯃꯤ
ꯑꯗꯨꯕꯨ ꯁꯛꯍꯦꯟ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯗꯤ ꯑꯔꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯇꯨꯅ ꯂꯣꯠꯈꯤꯕꯅ ꯃꯈꯣꯏꯅ ꯐꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯩꯃꯛꯅ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅ ꯑꯩꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯕ, ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯌꯣꯟꯕ, ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯆꯪꯅ ꯍꯥꯠꯄ, ꯏꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯗꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ, ꯃꯃꯥ ꯃꯄꯥꯒꯤ ꯏꯖꯠꯁꯨ ꯌꯦꯡꯗꯕ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯨꯕꯒꯤ ꯃꯍꯩꯔꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯌꯥꯝꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯤꯕꯣ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯅ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯂꯝꯀꯦꯠꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯁꯨ ꯄꯟꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯕꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯣꯌꯣꯡꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯗꯕ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, "ꯅꯈꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤꯗꯣ ꯂꯥꯟꯃꯤ ꯑꯃꯒ ꯆꯦꯟꯈ꯭ꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯔꯤꯅꯦ." "ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯇꯥꯏꯅꯦ꯫ ꯃꯤ ꯃꯌꯥꯝꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯩꯌꯦ, ꯌꯥꯝ ꯉꯥꯡꯅꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯍꯜ ꯂꯃꯟꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ." "ꯌꯥꯔꯣꯏꯌꯦ, ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ, ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ? ꯃꯁꯥꯒꯤꯗ ꯈꯟꯕ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯁꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯗꯤꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯤꯅꯤ." ꯑꯃꯅ ꯑꯃꯨꯛ, "ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯐꯝꯂꯤꯕꯁꯤꯕꯨ ꯁꯦꯟꯗꯣꯡꯕꯨ ꯀꯌꯥꯝ ꯐꯪꯂꯤꯕꯒꯦ? ꯁꯔꯨꯛ 2 ꯊꯣꯛꯄꯒꯤ 2ꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯧꯈ꯭ꯔꯅꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯐꯝꯕꯤꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ? ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯑꯃꯒ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯃꯌꯥꯝ, ꯃꯈꯣꯏꯅ ꯐꯠꯂꯨꯗꯕ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯏꯁꯣꯔꯅ ꯗꯟꯗꯤ ꯄꯤꯔꯤꯕꯅꯤ." ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤ ꯑꯃꯗꯤ ꯁꯛꯍꯦꯟ, ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ "ꯊꯣꯏꯍꯦꯟꯕꯤ, ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ." "ꯇꯥ ꯁꯛꯍꯦꯟ, ꯑꯩꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯏꯆꯦ ꯏꯆꯟꯁꯤꯡꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧꯔꯥꯡ ꯁꯨꯕ ꯆꯠꯂꯤꯕꯁꯦ ꯌꯥꯎꯔꯨꯒꯦꯕ." "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯂꯧꯕꯨꯛ ꯀꯨꯝꯗꯨꯅ ꯂꯧꯔꯥꯡ ꯁꯨꯕ ꯌꯥꯎꯔꯒꯗꯧꯔꯤꯕꯅꯣ?" "ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯑꯆꯝꯕ ꯃꯤꯁꯤꯡꯒ ꯆꯞ ꯃꯥꯟꯅꯔꯕ ꯃꯤꯆꯝ ꯑꯃꯅꯤ꯫ ꯃꯇꯝ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯋꯥꯕꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯂꯩꯃꯤꯟꯅꯕꯁꯤꯡꯒꯤ ꯆꯠꯅꯕꯤ ꯅꯠꯇꯕ꯭ꯔꯣ?" "ꯊꯣꯏꯍꯦꯟꯕꯤ, ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯨꯕꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯄꯥꯝꯕꯗ ꯇꯧ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧꯗꯨꯅ ꯂꯩꯖꯔꯝꯕ ꯅꯪꯁꯦ ꯉꯁꯤꯗꯤ ꯑꯩꯒ ꯊꯦꯡꯅꯔꯨꯕꯅ ꯂꯧꯕꯨꯛ ꯀꯨꯝꯗꯨꯅ ꯂꯧꯔꯥꯡ ꯁꯨꯒꯦ ꯍꯥꯏꯔꯛꯂꯕꯅꯤꯀꯣ?" "ꯇꯥ ꯁꯛꯍꯦꯟ, ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯇꯥ ꯁꯛꯍꯦꯟꯒꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯝꯅ ꯈꯟꯒꯅꯨꯁꯦ꯫ ꯇꯥ ꯁꯛꯍꯦꯟꯁꯨ ꯊꯦꯡꯂꯅꯤ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯅ ꯏꯆꯦꯁꯤꯡꯁꯦ ꯑꯩꯅ ꯍꯥꯟꯅ ꯉꯥꯏꯔꯨꯒꯦ." ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯈꯨꯜꯒꯤ ꯃꯆꯦ ꯃꯆꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯧꯔꯥꯡ ꯁꯨꯕ, ꯃꯔꯛ ꯃꯔꯛꯇ ꯉꯥ ꯐꯥꯕꯅꯆꯤꯡꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ "ꯇꯥ ꯁꯛꯍꯦꯟ, ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯆꯠꯄꯤꯈ꯭ꯔꯅꯨꯕ, ꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯔꯒꯗꯤ ꯌꯨꯝꯗ ꯁꯨꯃꯛ ꯂꯩꯕꯤꯔꯣ." "ꯉꯁꯤꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ, ꯁꯦꯜ ꯐꯪꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯒꯤ ꯃꯈꯥꯗ ꯁꯨꯕ ꯊꯕꯛꯅꯤꯅ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛ ꯆꯠ, ꯇꯣꯛꯅꯤꯡꯕ ꯃꯇꯝꯗ ꯇꯣꯛꯄ ꯇꯧꯕꯗꯣ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯃꯀꯨ ꯃꯪꯅꯤ, ꯃꯪꯒꯤ ꯋꯥꯕꯨ ꯅꯪꯗꯨ ꯏꯆꯥ ꯊꯧꯕꯒ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯗꯨ ꯃꯥꯒꯤ ꯊꯕꯛꯇꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯗꯤ ꯄꯨꯛꯅꯤꯡ ꯋꯥꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯤꯕ ꯐꯥꯎꯕ ꯁꯛꯍꯦꯟꯗꯨ ꯍꯜꯂꯛꯂꯝꯗꯦ꯫ ꯊꯣꯏꯍꯦꯟꯕꯤ ꯄꯤꯛꯂꯤ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯇꯥꯟꯖꯥꯗꯨꯗ ꯁꯛꯍꯦꯟꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯈꯨꯜꯒꯤ ꯑꯍꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯛꯍꯦꯟꯗꯨ ꯁꯤꯡ ꯆꯟꯕꯗ ꯅꯣꯡꯈꯥꯗ ꯑꯣꯟꯊꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫
ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯗꯨ ꯋꯥꯈꯜ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ "ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯊꯣꯏꯍꯦꯟꯕꯤ, ꯁꯤ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯑꯗꯨꯝꯅ ꯇꯧꯔꯒ ꯂꯩꯒꯅꯨꯅꯦ, ꯍꯧꯒꯠꯂꯨ." ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ "ꯇꯥꯁꯛꯍꯦꯟ, ꯅꯪ ꯌꯥꯎꯗꯅ ꯑꯩꯕꯨ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ? ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯅꯪꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ꯫ ꯅꯪ ꯂꯩꯇꯕ ꯁꯪꯁꯥꯔꯁꯤꯗ ꯑꯩ ꯏꯊꯟꯇ ꯍꯤꯡꯍꯧꯕ ꯉꯝꯃꯣꯏ ꯇꯥꯁꯛꯍꯦꯟ, ꯅꯪ ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ." "ꯊꯣꯏꯍꯦꯟꯕꯤ, ꯅꯪꯕꯨ ꯇꯣꯛꯂꯨꯅꯦ, ꯅꯁꯥꯗꯣ ꯅꯪꯕꯨ ꯌꯥꯔꯣꯏ, ꯁꯤ ꯀꯞꯂꯅꯨ꯫ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯄꯤꯛꯂꯤꯕ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤꯕ ꯅꯁꯥꯁꯤ ꯈꯜꯂꯨꯅꯦ ꯅꯪꯕꯨ꯫ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤꯁꯤꯕꯨ ꯅꯪꯅ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯅꯣ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯊꯝꯕꯤꯔꯝꯂꯤꯕ? ꯏꯆꯥ ꯅꯨꯄꯥꯁꯤ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯥꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯑꯩꯅ ꯀꯔꯤꯅꯣ ꯈꯨꯝꯒꯗꯕꯁꯤꯕꯣ? ꯇꯥꯁꯛꯍꯦꯟ, ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯎ, ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯅꯪ ꯆꯠꯈꯤꯅꯣ." "ꯁꯤ ꯊꯣꯏꯍꯦꯟꯕꯤ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯍꯟ ꯑꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯄꯤꯛꯂꯤꯕ ꯅꯆꯥꯁꯦ ꯀꯔꯝꯅ ꯌꯣꯛꯄ ꯉꯝꯒꯅꯤ? ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯆꯥꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯍꯤꯡꯒꯗꯕꯅꯤꯅꯦ." "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯄꯨꯅ ꯀꯔꯤ ꯍꯥꯏꯅ ꯇꯝꯂꯝꯕꯅꯣ? ꯏꯃꯥꯁꯦ ꯏꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯒꯦꯀꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯍꯤꯡꯒꯦꯀꯣ." ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯊꯟꯇꯅ ꯃꯆꯥꯅꯨꯄꯥꯕꯨ ꯋꯥꯅ ꯌꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯊꯧꯕꯁꯨ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯔꯝꯃꯤ, ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ "ꯇꯥꯁꯛꯍꯦꯟ, ꯀꯨꯝꯖꯥ ꯀꯨꯝꯑꯣꯟ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ ꯅꯪꯕꯨ ꯎꯔꯛꯇꯕ꯫ ꯅꯆꯥꯅꯨꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯛꯂꯤ, ꯃꯄꯥꯡꯒꯜꯁꯨ ꯃꯄꯥꯒꯨꯝ ꯀꯜꯂꯤ꯫ ꯅꯪꯕꯨ ꯏꯆꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯥ? ꯑꯗꯨꯒꯅꯤ ꯇꯥꯁꯛꯍꯦꯟ, ꯃꯤ ꯈꯠꯅꯕꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯃꯤꯅ ꯎꯁꯤꯠꯇꯕ ꯋꯥ ꯑꯃꯇꯁꯨ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯦ, ꯃꯥꯅ ꯍꯦꯛꯇ ꯐꯨꯔꯨꯕ꯫ ꯃꯃꯥ ꯑꯩꯕꯨꯅꯦ ꯏꯆꯥꯅꯨꯄꯥꯅ ꯉꯥꯛꯊꯣꯛꯄꯤꯔꯤ꯫ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃꯇꯁꯨ ꯀꯅꯥꯝꯇꯅ ꯌꯦꯡꯕ ꯉꯝꯍꯟꯗꯦ꯫ ꯃꯥꯕꯨ ꯀꯤꯕꯗꯒꯤ ꯃꯄꯥ, ꯑꯩ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯤ ꯃꯄꯥ." ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯀꯥꯏ ꯂꯩꯒꯦ? ꯁꯨꯈꯨꯝꯍꯦꯛ ꯈꯨꯝꯗꯦ ꯀꯧꯕꯗ." "ꯀꯔꯤ ꯍꯥꯏꯒꯦ? ꯏꯃꯥꯁꯤꯗ ꯂꯩꯅꯤ ꯅꯪꯕꯣ꯫ ꯉꯁꯥꯏ ꯃꯈꯩꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ? ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯅꯪ ꯍꯜꯂꯛꯂꯒ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯤꯅꯦ." "ꯏꯃꯥ, ꯑꯩ ꯈꯨꯜꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯈꯣꯝꯖꯤꯜꯂꯒ ꯃꯍꯩ ꯇꯝꯕꯤꯔꯤꯅꯤ." "ꯀꯔꯤ? ꯅꯪꯅ ꯃꯍꯩ ꯇꯝꯕꯤꯔꯤꯕ? ꯑꯣꯖꯥꯔ ꯅꯪꯕꯣ? ꯅꯪꯅꯕꯨ ꯀꯔꯤ ꯇꯝꯕꯤꯔꯤꯕ ꯑꯉꯥꯡꯁꯤꯡꯗ? ꯍꯥ? ꯑꯇꯩꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ, ꯃꯤ ꯐꯨꯅꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯅꯦ, ꯅꯠꯇ꯭ꯔꯣ?" "ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯇꯅꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯇꯦ, ꯑꯩꯅ ꯍꯦꯛ ꯍꯥꯏꯗꯨꯅꯤ ꯏꯃꯥ." "ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ ꯋꯥ ꯉꯥꯛꯇ꯫ ꯍꯩ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯍꯥ? ꯃꯤ ꯈꯠꯅꯃꯟꯗꯅ." "ꯏꯃꯥ, ꯈꯠꯅꯕ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨ, ꯃꯤꯅ ꯇꯥꯔꯒ ꯃꯤꯅꯁꯨ ꯑꯩꯕꯨꯅꯦ ꯐꯨꯔꯛꯄ ꯃꯥꯅꯤꯕ꯫ ꯑꯩꯅ ꯄꯨꯕ ꯉꯥꯛꯇꯅꯤ, ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯅ ꯅꯆꯥꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯛꯇ꯭ꯔꯤꯕꯅꯤ." "ꯍꯣ, ꯈꯪꯖꯔꯦ, ꯆꯥꯛꯇꯨ ꯆꯥꯔꯣ ꯌꯥꯔꯦ." ꯃꯆꯥꯅꯨꯄꯥ ꯊꯧꯕꯗꯨ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯃꯃꯥꯗ ꯋꯥꯍꯪ ꯑꯃ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯋꯥ ꯑꯃꯇ ꯍꯪꯖꯒꯦꯕ." ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯆꯥꯅ ꯍꯪꯂꯛꯀꯗꯧꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯟꯅ ꯈꯪꯂꯕꯒꯨꯝ, "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯆꯥꯁꯤꯜꯂꯨꯅꯦ, ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯠꯀꯗꯕꯅꯤ, ꯊꯦꯡꯂꯦꯅꯦ ꯅꯪꯕꯣ." "ꯋꯥ ꯂꯩꯊꯣꯛꯄꯤꯒꯅꯨ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯆꯥꯎꯔꯦ꯫ ꯏꯃꯥꯅ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ ꯇꯠꯇꯅ ꯍꯪꯕꯗ ꯏꯆꯥꯅ ꯆꯥꯎꯔꯒ ꯇꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯉꯁꯤ ꯇꯥꯛꯄꯤꯔꯣ ꯏꯃꯥ."
राजकुमारी थोइहेनबीसु मचानुपागी वफम असी हाइदोक्तबा हुजिक्ति यारोइ हाइबा खल्लदुना तपना हौकी वारी पुंबा ममितगी मपी ताना लिरक्लम्मी। असुक मगुल लेबी इमाना पाबा मदी नसाइगिदमक अथोक्तुना अवाबा कया खांगदुना वाना लेबा इमा ऐसे इमागी नसा ओइना फंगजरुबसे कयादा लेबक फरिबनो। नुमित अदुगी नुंगथिलदनी थोइहेनबीदु कैथेलदा मना मसिंग खरा योलुनी हाइदुना थोरक्लम्मी। महांगना कैथेल थोलकपदा मागी पोक्नफम लेबाकता अतोप्पा लेबाकि निंगथौ अमना लान तौरक्पगी पाउदु तारक्लम्मी। महाक मना मसिंग सिंग अदु कैथेलदा अदुमु हुंदोक्लमदुना मयुम तमना चेलक्तुना मसानुपादा पाउसिंग अदु तमलम्मी अदुगा मसानुपाबु मपु निंगथौगी लान पांगननबा चटनबसु हाइरम्मी। इमा अइना ख्वाइदगी पामजबा थबकनी इमाना नसादा सिनाबिरिबसे नजा ऐ चचरुगी इमा। सि हाइरमदुना थौबदु कन्ना सेंदुना ममागी पोक्नफम लमदमदु यौनबा लाक्लम्मी। यौरक्लबदा थौबना उरे लान सोक्नरिबदु मसिदी कनदे ऐ यौनबिदो हेक तौरगे हाइदुना थौबना मी अमा पाइदुना पंगलंगदा लंगलम्मी। मेनमान तादुमखै हेक्ता लंगसिलक्लम्मी। लानी अमना ए करिनुने ऐना उरिबसिबो मंगला ताइबंगला मी अमना मी अमा पाइरगा मी अमदा पंगथौना थोमैने ए सिदी चेलौबना फरनी खंगलब्रा नोइ हा नुंगाइब्रा थोमदुना औंता हाटके द मोइसे सिंगदि पेंद्रे। सि हाइदुना थौबना लानमी सिंबु थोमदुना अममता हाट पाउरक्लम्मी। लानमी खरा अमदि थवाइतबु हिंगौरबदि हाइदुना चेनाखिरम्मी। निंगथौना कनानोने नुपा नहा अमना यिकनबगी लानमी सिंग असिबु थोमदुना हलक्लिबसिबो ऐदी कुमै उना येंबनबु फनबु नुंगाइरि। करिनुदे निंगथौ हौजिक अदु लाइथोकपगी मतम नत्रे एखोइसु थवाइ हिंगबा चिलौबना फरोइद्रो। महारानी हनुरबा अखोइना चेलुदना करिबु कानगदोरिबनो हा मदुगी महुत्ता कुमैदु येंदु लैयो हाट खाइरबसु हजरख्रसनो ऐदि सेलरoi नहासुगी मपांगल मथौनासिदि ऐदि पेलेहे। इनिंगथौ चेलसिबा मतंदना यामलबा लानमिसिंग असिबु करमना मायोक्नगदोरिबनो अदुगिसु मथक्ता ऐ कमाइना सिदोइनो लेरिबा लंथु सानालुपा मयामसे थनमलगा हा लाओ इनिंगथौ थवाइ हिंगबा चेलसि अदो सनासि खरदि यामना पुखिसिको। निंगथौदी चेनसि हाइबा यारमदे महारानीसु निंगथौनि याद्रबदा उपाय लेदा कपतुना लेरम्मी। असमना थौबना लानमिसिंग अदुबु मथंग हलक्तुना महाकना माइ पाक्लम्मी। मदुबु उबदा निंगथौ अदुना पेनमनख्रदुना थौबबु खामलक्लम्मी। पांगलदा लंबा लेत्रब नुपा मसा अमुक्ता गाइखो नंगबु कनानो कनागी मसानो करिगिदमक्ता कनासु लेत्रब अखोइगी इतेंग पांगबु लाक्लिबनो। अदुम नांगलक्पदुदा थौबना वारी पुम लिरक्लम्मी। हाइरक्लिबा थौबगी वादु ताबदा निंगथौ लोयुम्बा अमदि महारानी लैमरेम्बी अनिदि मसाबु निंगसिंदुना कपलम्मी। थौबदा ममागी मनाक्ता मखोयु पुनबा हाइरम्मी। थौबसु मपु निंगथौ अमदि ममुक महारानी अनिबु मखोयगी लमतमना सगोल गारीदा पुरगा लाक्लम्मी। मा ऐ हले थोइहेनबीदु मसागी खोंजल ताबदा थोलक्लम्मी। ममा मपाबु चाही कया उरुद्र मतुंगदा अमुक हन उजबदा यामना कपलम्मी। इपागी बेमा नंग हौजिक फाउबा नमा अमदि ऐबु रौरिब्रो लाओ इपागी लाक जगलौने इसागी नुसिउ माइथोंगदो उदबु कुइरेने। इमागी बेमा इसाना असुक वाना असिगुमलबा फिबम अमदि हिंगलमगनि हाइबदि इमाना खलुद्र लाओ इमागी नाक्ता इमा पाबगा पुन्ना कोनुंगदा चलसि। इमा निंगथौ इमा अपंबी नसाबु अमुक्तदि गांगपिरम। इमा इपाना नसाबु पोक्पिरगा नसा अमा ओइना इमा इपागी निंगबदि कायहन्रे मदुगिदमक्ता नसाबु गांगपिरम। लालिगदि असामिराइ नाइबा नमा ऐना असौबसर पाइरुबदा इयाबुसु पुन्सि तेनखिबदि। इमागी बेमा इसाबु अखोइना येंसिलुद्रे मदुगिदमक इमाबु वारौगनुको।
ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯌꯦꯟꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏꯒꯤ ꯅꯃꯁꯨ ꯊꯧꯕꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯃꯤꯇꯧ ꯌꯥꯝꯅ ꯆꯥꯎꯁꯥꯡꯕ, ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯣꯏꯅꯁꯨ ꯇꯧꯕ, ꯃꯁꯥ ꯄꯨꯝꯕ ꯅꯨꯡ ꯉꯥꯛꯇ ꯑꯣꯏꯕ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8 ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ 8ꯄꯨ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯍꯥꯏꯅꯁꯨ ꯃꯌꯥꯝꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏ ꯑꯁꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯍꯦꯛ ꯐꯨꯕꯗ ꯃꯁꯥ ꯄꯨꯝꯕ ꯅꯨꯡ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ 8ꯁꯤ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯊꯤꯕ ꯍꯦꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯀꯣꯛꯊꯣꯛꯇꯨꯅ ꯂꯧꯎ ꯄꯊꯥꯞ ꯆꯠꯊꯔꯛꯄ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯅꯅꯕ ꯌꯨꯝꯅꯆꯤꯡꯕ ꯀꯌꯥ ꯁꯥꯖꯤꯜꯂꯛꯄ ꯑꯁꯤꯅ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯔꯛꯇꯕꯅ ꯌꯥꯝꯅ ꯁꯨꯛꯂꯕ, ꯈꯨꯗꯣꯡꯊꯤꯕꯇꯅ ꯊꯜꯂꯕ, ꯑꯃꯝꯕꯅ ꯄꯨꯀꯨꯞ ꯀꯨꯞꯁꯤꯜꯂꯕ, ꯌꯥꯏꯌꯣꯜꯕꯨꯡ ꯍꯥꯏꯅ ꯈꯪꯅꯔꯕ ꯃꯤꯇ꯭ꯔꯪꯒꯤ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈꯔꯦ, ꯆꯍꯤꯆꯥ ꯀꯌꯥ ꯂꯥꯟꯈꯔꯦ, ꯑꯗꯨꯕꯨ ꯎꯃꯪꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯆꯥꯎꯁꯥꯡꯂꯕ ꯅꯨꯡꯒꯤ ꯃꯤ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨꯗꯤ ꯌꯥꯏꯌꯣꯜꯕꯨꯡ ꯍꯥꯏꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤꯔꯝꯗꯦ꯫ ꯌꯥꯏꯌꯣꯟꯕꯨꯡ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯨꯟꯁꯤꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯆꯅꯨꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯏ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯆꯅꯨꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯂꯨꯅ ꯆꯥꯟꯅ ꯌꯣꯛꯂꯛꯄ, ꯃꯥꯅ ꯍꯥꯏꯕꯗꯨꯗ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛ ꯈꯟꯗꯨꯅ ꯅꯧꯔꯤꯕ ꯃꯆꯥꯕꯨ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯈꯨꯜꯂꯖꯤꯠꯀ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯈꯪꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯂꯥꯛꯂꯅꯤ ꯈꯟꯕꯗ ꯃꯁꯥꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯌా ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯂꯥꯏꯖꯒꯤ 10ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯁꯤꯗ ꯂꯥꯏꯖꯕꯨ ꯈꯨꯜꯂꯖꯤꯠꯇ ꯂꯨꯍꯣꯡꯅꯕ ꯁꯤꯜ ꯂꯥꯡꯂꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯌꯦꯡꯗ ꯉꯥꯏꯔꯦ꯫ ꯂꯥꯏꯖꯒꯤ 10ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯦ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯅ ꯍꯦꯛ ꯍꯧꯈꯤꯕꯒ ꯅꯨꯡꯁꯤꯔꯕ ꯃꯁꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯆꯅꯨꯂꯦꯝꯕꯤ ꯃꯍꯥꯛꯇꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯆꯥ ꯂꯥꯏꯖꯒꯤ ꯏꯆꯝ ꯆꯝꯖꯕꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯇꯧ ꯀꯌꯥꯗꯨ ꯎꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯗꯨꯅ ꯀꯞꯆꯔꯤ꯫ ꯂꯥꯏꯖꯗꯤ ꯃꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯈꯪꯖꯗꯕꯅꯤꯅ ꯅꯣꯛꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯗꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦꯕ ꯏꯃꯥ?" ꯑꯁꯨꯝꯅ ꯍꯪꯖꯔꯛꯏ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯊꯤꯡꯗꯨꯅ ꯊꯝꯂꯝꯕ ꯃꯄꯤ ꯑꯗꯨ ꯊꯤꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯆꯅꯨꯂꯦꯝꯕꯤꯒꯤ ꯈꯖꯥꯏ ꯇꯝꯅ ꯁꯤꯟꯊꯔꯛꯇꯨꯅ ꯃꯆꯥ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯏꯆꯥꯕꯨ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯅꯤꯡꯃꯜꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯑꯣꯏꯕꯅ ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯧ ꯂꯥꯞꯅꯧ ꯍꯥꯏꯅ ꯇꯝꯂꯝꯕ ꯃꯥꯜꯂꯦ." ꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯖꯗ ꯃꯆꯥ ꯂꯥꯏꯖꯕꯨ ꯌꯦꯡꯂꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯗꯨ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯏꯖꯅ ꯎꯔꯛꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯖꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ, "ꯏꯃꯥ, ꯅꯪ ꯀꯞꯂꯤꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦꯕ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯆꯦꯕ ꯏꯃꯥ." ꯃꯆꯥꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯆꯅꯨꯂꯦꯝꯕꯤꯁꯨ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯁꯤꯜꯂꯤꯕ ꯂꯥꯏꯖꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯈꯨꯜꯂꯖꯤꯠꯇ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯆꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ, "ꯀꯩꯅꯣ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯈꯟꯕꯤꯔꯤꯕꯁꯤꯕꯣ? ꯅꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗꯅ ꯅꯆꯥꯏꯕꯨ ꯌꯨꯝꯂꯣꯟꯅꯕꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯕꯤꯔꯝꯂꯤꯕꯁꯤꯕꯨ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯑꯁꯨꯝꯅ ꯍꯪꯂꯨꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯌꯥꯖꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯅ ꯂꯧꯁꯤꯟꯈꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯍꯟꯗꯣꯛꯀꯦ, ꯃꯆꯥꯅꯨꯄꯤꯕꯨ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯅꯈꯤꯕꯗꯨꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ "ꯍꯥꯏꯕꯤꯌꯨꯅꯦ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯍꯥꯏꯕꯤꯌꯨ꯫ ꯅꯆꯥꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯄ ꯂꯥꯏꯐꯗꯤꯕꯤ ꯑꯣꯏꯅ ꯎꯕꯤꯕ꯭ꯔꯥ? ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯩ ꯈꯟꯖꯕꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯄꯤꯕꯤꯔꯝꯗ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯦꯛꯇ ꯌꯨꯝꯂꯣꯟꯅꯕꯒꯤ ꯔꯥꯖꯀꯨꯃꯥꯔꯗ ꯊꯥꯖꯔꯝꯕ, ꯑꯗꯨꯁꯨ
ꯑꯩꯒꯤ ꯑꯌꯥꯕ ꯑꯝꯇ ꯌꯥꯎꯗꯅ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯀꯞꯂꯛꯂꯝꯃꯤ ꯅꯣꯛꯄꯇꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯄ ꯃꯆꯥ ꯂꯥꯏꯖꯅ ngasi khanghaudana kaplakpasida punsibasu mathamai puba ngamdraduna masabu mathada chetna konsinjaduna ipagi laisa ipana lebak praja yamgi khalaga isa ningthau khagema ki masana pa atopa kulasita thajarage haina khankhibani makhoini lawsingkhiba ipagi lebak tangkai aduga isa go nasi hairakle si haiduna masu kapsari असेंबनी निंथौ खागेंबा यामना असावरम काबा निंथौ अमनी माना लौसिनबिखिबा निंथौ पुंसिबगी लेबाक अदुदा मरा लेजद्रबा प्रजा कया दुबो ओटपा नैबा कया मा तौरक्लबदा येंगबा ngamdraduna पुंसिबसु मसा लाइजबु खुलजिता लुहोंबा हाइबसिदा ताखिबनी लाइजा वामता ngang थोखिद्रे तुमिना मागी कातमना चंगलक्तुना फमुदा फमदुना वखल कना खल्ली वखल कया खल्लबसु लाइजगी पुकनिंगदी लेताबा ngamlamdi maramdi माना लुहोंबसी यारबदी मपाबुंग महाराज की लौखिबा लेबाक तंखाय अदुसु हंजिनगदौरिबनी खागेंबा महाराज की मियोट मिनैदा खांगवारो प्रजा मियाम अदुबुसु कनबा ngamगदौरिबनी अदुगा माना करिगुंबा हेक लुहोंबसे याखिदबा थोक्लबदी लुहोंबा यादे हाइबगी नमादा लांदारक्तुना लेबाकसिमा युमलोनबगी पुकन पांगनबा निंथौ खागेंबना लोइना पाइसिनखिबसु यारिबनी वखल कया खनबा याबा खल्लबगी तुंगदा लाइजगी मकोकता वखल अमखक थोरक्लम्मी मदुदी हयेंग खुलजितना कोनुंग असिदा थुंगलगदबसी अदुना हयेंग सिदा लुहोंबा हाइबसी माना पामदे अहिंग सिमा लेलगा मथंगी नुमित्ता लुहोंगलसी हाइना हाइरगे अदुगा माना मोइथेम तौदुना खुलजितपु पंगथालगा लेबाक तंखाय अमसी हाना लुहोंगट्रिंगी ममांगदा लहुरगा अहिंगदा मा कोनुंगसी थादोक्तुना चटख्रगे हाइना खल्लम्मी मतमना असुमुसुम लेप्तना चखिबना मथंगी नुमित यौरक्लम्मी लेबाक पुंजाव थिंदुना लाइजगी मपोक नुमिकी सारबा कुमहै अमा पांथोकनी हाइना सगोल पाउजल कयासु चटख्रे लैरिबा मनाई मसेल कयाना हराव तयाम्बगा लोइनना कुमहै पांथोकनबा सिल्लांगली अदुबु मयामगी हराव तयाम्बसिगी मरक्ता चनुलेंबिगी मैसाकसु मयि थोकना साकपा हेंगलक्ली लेबाक प्रजा सुना तिल्लदुना ngamjaba khara लाइजा पुंसिबा अमदी चनुलेंबिना मयामगी मफमदा खुदोल तौरम्मी थोंगसंगबा मनाई खरा चंगलक्तुना युमलोनबा लेबाकी राजकुमार खुलजित यौरक्ले हाइना पाउदम लरे पाउ अदु ताबदा चनुलेंबिदी थमोय मचे कया थोकना काइरबनी मसाबु काइनरनी खनबदा मसादु लेताफम खंगजरमदे अदुबु लाइजदी कुतुम सेना तासिंदुना सिंगनबगी मोंग मतौ अमदा राजकुमार खुलजित बुंगाइदुना लेखिरम्मी राजकुमार खुलजितसु मागे अस्तन मनाई अहुंगा लोइनदुना चंगलक्लम्मी खुलजितकी कुसुदु यामना मुरम्मी मसक यामना थीबा हाइबदु ओइरम्मी थीरिङैदुगी मथक्ता मिसु यामना पिई मसम मदुसु मरि मरि ताना खोय अदुबु पिक्चरबसु खुलजित यामना पोंथोक चाउथोकना मंगकतु थेकलदुना चंगलै खुलजितकी मसक मोंग अदु उबदा लाइजदी मसादा हाइनदबना लोइरी अदुबु हाइनदबा कयादा लोसिनदुना राजकुमार खुलजितबु ताराम ताराम ओक्लम्मी खुलजितना मखो पोंगना लाउरदुना लरिबा लेबाक प्रजा मयाम अदु तानबा हाइरक्लम्मी सकयेनबी राजकुमारी ngasi राजकुमारी की कुनसुबा मपोक नुमिना लाकपसिदा अइगी फमदगी राजकुमारी की तांगलबा ममल नाइदबा खुदोल अमतंग तमसगी सी हाइदुना सनागी फजरबा थांसांग अमखक पिरक्लम्मी लाइजसु नोफे तौदुना थांसांग अदु लौसिली लाइजगी मसक मतौ फजबा कयादु उरुबदा खुलजितती पुंगाव हाइबदु ओइरम्मी हायौरगे हाइबा मा याउना खुलजित मखौ पोंगना लैबा मियामदु तानबगी मोंगदा लाउदुना हाइरक्लम्मी लेबाक प्रजा मियामगी मफमदा करिगुंबा अमतंग खंगनजगे मदुदी ngasi राजकुमारी लाइजगी कुनसुबा मपोक नुमित असि कुमहैसे हेक लोइबगा होरेन अहि अइगा राजकुमारीगा लुहुंगलगनी असुमना लाउथोरे लौसिंग चाउबी लाइजनी माना खनबादुमक हायौरगे मतंग मतम चपचारे खंदुना लाइजना राजकुमार खुलजितबु येंगदुना हाइरक्लम्मी अमुक्तंग आइबिखो राजकुमार अइखोइनी लुहुंग्रिङै ममांगदा वा महाना यानबा थमौसे हायो राजकुमारी की अपाम खुदिंग अइना पांथोकनी राजकुमार इबानी लुहुंग्रिङै ममांगसिदा अइगी लेबाक मियामगी ममांगसिदा अइगी इपा निंथौबु माइथीबा पीदुना लौखिबा अइगी लेबाक तंखाय अदो अइगी नुसि खुदोलैना पिबियो अइना हाइजरिबसे राजकुमारना ngambirabadi isana लुहोंबसिदा अइ यासगे असुमना हाइरे खुलजितसु
ꯂꯥꯏꯖꯕꯨ ꯐꯪꯂꯕꯗꯤ ꯈꯜꯂꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯇꯥꯟꯅꯕ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ, ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯥꯈꯤꯅꯤ꯫ ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯂꯧꯈꯤꯕ ꯃꯍꯥꯔꯥꯖ ꯄꯨꯟꯁꯤꯕꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯗꯣ ꯑꯩꯒꯤ ꯆꯥꯟꯅꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯕꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯈꯨꯜꯂꯖꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯆꯅꯨꯂꯦꯝꯕꯤꯗ ꯅꯠꯇꯅ ꯂꯥꯏꯖꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯀꯨꯝꯍꯩꯕꯨ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤꯕ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯌꯦꯡꯂꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏꯁꯤꯕꯨ ꯈꯨꯜꯂꯖꯤꯠꯀꯤ ꯃꯐꯝꯗꯒꯤ ꯃꯩꯊꯦꯝ ꯇꯧꯗꯨꯅ ꯂꯧꯔꯝꯂꯒ ꯈꯨꯜꯂꯖꯤꯠꯀ ꯂꯨꯍꯣꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯊꯥꯞꯄ ꯀꯅꯥꯅ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯩꯕꯤ ꯂꯥꯏꯖꯅꯤ ꯀꯅꯥꯅꯁꯨ ꯎꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯕꯤꯂꯨ ꯄꯤꯔꯥꯡꯗꯨ ꯂꯩꯊꯣꯛꯆꯗꯨꯅ ꯑꯁꯦꯡꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯜꯂꯖꯤꯠꯇ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯨꯜꯂꯖꯤꯠꯇꯤ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯁꯤꯗ ꯃꯊꯟꯇ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯏꯖꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯀꯨꯝꯍꯩꯁꯨ ꯂꯣꯏꯈꯤꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯈꯨꯜꯂꯖꯤꯠ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯔꯤꯕ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜ ꯂꯥꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯂꯥꯏꯖ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯂꯣꯟꯅ ꯀꯣꯅꯨꯡꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯝꯁꯤꯗ ꯂꯥꯏꯖ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯈꯨꯜꯂꯖꯤꯠꯇꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯐꯝꯗ ꯐꯖꯗꯕ ꯈꯣꯜꯂꯩ ꯈꯣꯟꯗ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯈꯨꯜꯂꯖꯤꯠꯄꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯏꯆꯥꯅ ꯊꯝꯂꯝꯕ ꯑꯏꯕ ꯆꯦꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯇꯤꯛ ꯆꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯥꯕꯨ ꯊꯤꯗꯨꯅ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯈꯪꯅꯤꯡꯗꯨꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯜꯂꯖꯤꯠꯁꯨ ꯅꯥꯄꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯥꯅ ꯂꯥꯏꯖꯕꯨ ꯐꯪꯅꯕ ꯊꯤꯗꯨꯅ ꯀꯣꯅꯨꯡꯁꯤꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯒ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯍꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯔꯤ ꯂꯩꯕꯥꯛ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯂꯥꯏꯖꯕꯨ ꯊꯤꯕ ꯍꯧꯈꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯗꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯟꯊꯣꯔꯛꯇꯨꯅ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯁꯒꯣꯜ ꯑꯗꯨ ꯋꯥꯗꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛ ꯁꯒꯣꯜꯗꯨ ꯁꯖꯤꯛ ꯄꯤꯖꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯄꯥꯛꯇꯛꯅꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯑꯁꯪꯕ ꯏꯃꯣꯟ ꯃꯣꯜꯂꯕ ꯃꯣꯟꯃꯣꯟ ꯂꯥꯎꯔꯕ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯂꯥꯏꯖ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯏꯖꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯋꯥ ꯉꯥꯡꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯗꯨꯅ ꯂꯥꯏꯖ ꯇꯨꯝꯂꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯣꯡ ꯑꯃꯣꯡꯁꯣꯡ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯁꯨ ꯃꯁꯤꯗ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯩꯅ ꯁꯨꯝ ꯆꯥꯅꯕꯕꯨ ꯊꯤꯔꯒ ꯂꯩꯕ ꯉꯝꯖꯄꯣꯠ ꯅꯠꯇꯦꯗ꯫ ꯑꯩꯁꯨ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ ꯀꯩꯅꯣ꯫ ꯇꯥꯆꯧꯁꯨ ꯇꯌꯥꯏꯁꯨ ꯄꯥꯕꯨꯡꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯣꯏꯅ ꯊꯕꯛ ꯁꯨꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯇꯧ ꯂꯩꯔꯤ꯫ ꯑꯩꯅ ꯁꯣꯝꯗ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯃꯌꯥꯝꯁꯦ ꯇꯧ ꯂꯩꯔꯤ꯫ ꯉꯝꯖꯄꯣꯠ ꯅꯠꯇꯦ꯫ ꯌꯨꯝꯗꯒ ꯁꯨꯛꯍꯟ ꯍꯟꯖꯤꯜꯂꯣꯏꯀꯣ꯫ ꯃꯣꯏ ꯑꯩꯅ ꯆꯥꯛꯇꯣ ꯊꯣꯡꯗ꯭ꯔꯗꯤ ꯀꯅꯥ ꯊꯣꯡꯗꯒ ꯆꯥꯒꯦ ꯌꯦꯡꯁꯦꯕ ꯍꯧꯖꯤꯛ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯂꯥꯏꯖꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯐꯥꯅꯕ ꯇꯧꯔꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯅ ꯂꯥꯏꯖꯅ ꯐꯥꯔꯛꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯃꯨꯛꯅꯔꯛꯏ꯫ ꯃꯃꯩꯊꯪꯗ ꯂꯥꯏꯖ ꯅꯨꯄꯥꯗꯨꯒꯤ ꯃꯊꯛꯇ ꯐꯝꯖꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯕꯨ ꯊꯤꯅꯕ ꯔꯥꯖꯀꯨꯃꯥꯔ ꯈꯨꯜꯂꯖꯤꯠꯅ ꯊꯥꯔꯛꯄ ꯃꯤꯔꯥ? ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯗ ꯍꯪꯉꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯂꯥꯏꯖꯗ ꯀꯤꯅ ꯌꯦꯡꯂꯗꯨꯅ ꯇꯥꯇꯨ ꯈꯨꯝꯖꯔꯛꯏ꯫ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯃꯤ ꯅꯠꯇꯦ꯫ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯃꯔꯤ ꯃꯐꯝꯁꯤꯗ ꯎ ꯌꯥꯟꯗꯨꯅ ꯌꯣꯜꯂꯒ ꯍꯤꯡꯖꯕ ꯃꯤꯅꯤ꯫ ꯂꯥꯏꯖ ꯅꯨꯄꯥꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯁꯦꯠꯂꯛꯂꯤꯕ ꯑꯆꯝꯕ ꯐꯤꯖꯣꯜ ꯑꯗꯨꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯗꯨꯅ ꯃꯥꯅ ꯅꯝꯁꯤꯜꯂꯝꯕꯗꯒꯤ ꯊꯥꯗꯣꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯊꯛ ꯇꯣꯡꯂꯝꯕꯗꯨꯁꯨ ꯃꯥ ꯍꯧꯒꯠꯂꯛꯏ꯫ ꯀꯩ ꯅꯨꯄꯤꯅꯣ ꯈꯪꯗꯦ, ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ, ꯎꯔꯛ ꯋꯥꯔꯛꯇ ꯂꯨꯝꯂꯒ ꯅꯨꯄꯥꯒ ꯐꯥꯏꯅꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯐꯠ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯇꯥꯔꯗꯨꯅ ꯂꯥꯏꯖ ꯌꯥꯝ ꯁꯥꯎꯅ ꯑꯩꯅ ꯅꯪ ꯅꯁꯛ ꯅꯇꯧ ꯀꯌꯥꯝ ꯐꯖꯗꯅ ꯐꯥꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯊꯕꯥꯛꯇ ꯈꯪꯏꯟ ꯏꯟꯕꯗ ꯅꯨꯄꯥꯗꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯃꯗ ꯑꯃꯨꯛ ꯌꯨꯡꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯩꯕꯨ ꯎꯔꯛ ꯋꯥꯔꯛꯇ ꯂꯣꯠꯂꯒ ꯅꯨꯄꯥ ꯐꯥꯕ ꯅꯨꯄꯤ ꯀꯥꯏꯅ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯇꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯀꯔꯤꯅꯣ ꯈꯥꯎꯃꯌꯨꯝ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇꯕ ꯑꯣꯏꯕꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯈꯥꯎꯃꯌꯨꯝ ꯑꯗꯨ ꯈꯨꯟꯒꯦ ꯍꯥꯏꯅ ꯀꯨꯝꯊꯔꯨꯕꯒ ꯃꯄꯥ ꯆꯥꯟꯅꯅ
नुपादु अमुक फावगलक्तुना लाइजबु इसिंग मनुंग अदुदा फटलाउना सिंगथै अदुगा नुपादु नोक्लदुना खंग्रा नुपी नंग नेंगुदा उसी थोइदु सारदना मान आई फाबिरगा सी हाइदुना मांगी मयोम अदु पाइदुना तुरेल मपादा काखत्ख्रे लाइजसु याम सांगना काखलक्तुना नुपादुगी मनाक्ता चंगसिलक्लगा अꯩꯅ ꯅꯪ ꯐꯥꯕ ꯅꯠꯇꯦ ꯈꯪꯉꯕ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯄ ꯃꯤꯔꯥ ꯑꯗꯨ ꯍꯪꯕꯒꯤꯅꯤ ꯅꯨꯄꯥꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯇ ꯂꯥꯏꯖꯒꯤ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯂꯛꯂꯝꯃꯤ ꯂꯥꯏꯖꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯗꯨ ꯍꯧꯖꯤꯛꯇ ꯐꯖꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯨ ꯃꯤ ꯋꯥꯡ ꯆꯥꯎꯏ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯗꯨ ꯍꯧꯖꯤꯛꯇ ꯏꯀꯥꯏꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯅꯨꯄꯥꯗꯨꯅ ꯑꯩ ꯄꯥꯔꯤ ꯁꯣꯝꯒꯤ ꯃꯤꯡ ꯑꯝꯇ ꯈꯪꯖꯒꯦ लाइजा इकाइबनदि लोइरबनी अदुबु साउसिनदुना आइगी मिंग खंगलगा नंग कैदोगे हाइनो आइ थिरकपा मिदा अमु हाइदोगे हाइरो हाइरुई सुम खंगनिंग तौबनी सी हाइदुना लाइजा येंगलुबदा लाइजाना मागी खावमयम अदु येंगदुना लेइबदु उरुरी पारिसु मागी खाव अदुदगी सेम अमा लौथोरक्तुना लाइजादा पिरई लाइजा चाबदि सानिंगलबनी अदुबु फत्ता मेमु ओइरमलबदि सी खंदुना यारनी एकिसु सानिंगदे आई पुकपिक थाले सी हाइदुना ममाइदु लाइथोक्तुना चके तौबगा लाइजागी मबुक अदु खोंगले पारिसु नोक्लदुना चानिंगलबदि खर चाखिबुना फदों मालिदा हाइना लाइजादा लंगनाबोय कैबोय हाइरक्लमी लाइजासु ममाइदु लाइसिलक्तुना पारिदि येंगलगा नोफे तौरे नुमिन हुमनि हेना करिगुममता चारक्तब ओइबना पारिना पुजरप सानम पुमनमक लाइजा लोइना साथोक्लमी असुमना लाइजागा पारिगसु वरी वताई कया सुम सानरकपना लाइजासु मासे कोनुंग थादोक्तुना चेलकपनी मा लेबाक्सिगी राजकुमारी ने हाइना पारिगी मफमदा असेंबदा लोइना हाइदोक्ले अदुदि राजकुमारीना हौजि चलेबसिना कदाइदनो लाइजासु वखल नुंगाइदना नोक्ता यादुगुम नोक्लदुना पारिदि येंगलगा खंगदे इखोंसिना पु माइकैदा लेप्तुना चटकदौरिबनी इसाना पामदबनु पामगोंदा लुहोंदुना लैगदबगी सरुपदि सिखिबद हेना बै सी खंदुना थांदोरक्लबा खोकनि चटपा याब चटखिनि अꯩꯒꯤ ꯄꯟꯊꯨꯡ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯆꯠꯂꯒꯦ ꯍꯥꯏꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯅꯕ ꯇꯣꯡꯈꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯂꯥꯏꯖꯕꯨ ꯈꯥꯝꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯠꯂꯤꯕ ꯄꯟꯊꯨꯡ ꯂꯩꯇ꯭ꯔꯕ ꯂꯝꯕꯤꯗꯨꯒꯤ ꯄꯟꯊꯨꯡ ꯑꯗꯣ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯅ ꯑꯣꯏꯕ ꯉꯝꯖꯒꯦ ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯨ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯂꯥꯏꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯥꯔꯤꯗ ꯌꯦꯡꯂꯗꯨꯅ नंगना पंथों ओइगे हाइरबदि आइबु थिरो सी हाइरमलगा लाइजा जुमनदमुक चटखिरमी लाइजना चखिबदु पारिसु नुगाइतना खामदि खामनिंग खामबदि ngमजदा येंगदु लेहौरमी पारिसु वखल नुगाइतना मयुमलुमदा हलै पारिना चंगलकपदु उरदुना मयामबा अहलमनीना पारिबु मनाक्ता कौसिली पारि चंगक्तुना तसो कै हाइगे ngसाइदगी नंगबु कायदा चलुरिबनो ngasi युकी चानब सोंग्रु माले नयामबदी चाकलामिनी असुम नाइरक्लमी नफिनरुगा सोलिदुना कैदुरे थोंगनब तरुगी तसो अखोइना चानबा हैरा खरा थिबा चटपदा तुरिना तासलुबगिनी खाबना यारे पाबुना थोंग्रबनी नंगना तौबा थबकपु मथोंग चाबमता तौब्रो नंगमा मी ओइरोइदबुनिबो असुमना मनाउदा nganglei अदुमना लैरिङै मपाइबुंग थौजालदु इमुंदगी थोरक्तुना मसासिंबु येंगलगा इचासा चाक लोइरे चाथोकनब तौरुसी अदुगा मु पारिदा येंगलगा अतोंबा नंगना ngसाइदगी कायदा चलुरिनो नफिनरोगा सोलिबुदुबु नते नंगमु कैदौरगे थौजालगी मचानपा अहुमनी मनीना अहल खाबना याइमनी अदुगा पारिना मचा अतोंबनी मनीदी मसी मनाउ अहुमसिगी मनुंगदा अहल ओइजरबसु मबु खरा साउजबनीना पारिदि येंगलदुना हैरा खरा पिरो लामने अट्रे पारिसु नोफे तौदुना मागी खावमयमदु पुथोक्तुना येंगलुबदा इसिंग खरगा हैनो अमगा तारे पारि खंग निंगसिंगलई लाइजगा थेंगनबदा लाइजा माना पुरकपा सानबा हैरादु माना लोइना साख्रे हाइबदु ओ लंबिदा नुपी मथिंगना वादा लोइबा नंगदे खाबना यारे यारे थाजबा यावासु खरंगा मथों साबथा उमदरी तौजबनिना तुरेंदा लोइ धाउरिरमनिने असुमना साउन हाइरई अदुगा मु मनीदा येंगलगा खाबना यारे नंसु चाबदा खला सुम लेरदना चाक चादोरबनी एमु चानिंगिन खंगदे
असुम नाइरे खाबदी मसाना मसिंग खरा फत्ते हाइखि वाना मागिदि अरोइबनी वासु पाकना ngang साउगल्ली फिंगल्ली अदुगा पारीदी यामना समना अंगांग मसा अमगुमना इपंग पंगना पंगलै लेइसे अदुब लौसिंगदी मयाम अनी सिदगी पारीनि हेना सिंगमी अमदी ओय मखोय होंगी मपाई बुंगो थौजालदी यामना इंग तप्पी साउगंदे मीगी अवाना अमता उबा येंगबा ngamjade पुक्सेल यामना साउ मियोय अमनी अदम हराव हराव हावबा हौतबा चाकतु पुना सामिनरमी थौजालगी युमसी नाइतोम ओइना इसिंग साइबी लोकजब हाइबा सारबु उमंग अमगी मनाक्ता नक्ना लेइबा युम अमा ओइरमी यायुलबुंग हाइबा मित्रंगना थलबु उमंग अदुसु इसिंग साइबी लोकजब हाइबु उमंगसी लांथोकपगा दम लेइरबनी नुमित खुदेंगी थौजाल मनी अमदी खाबा मखोय अमना अनकपदा लेरिबा खुलसिदा उना सापो सयोनबा हेयेक चटली मरम अदुना हांदगुम असिसु मपा थौजालना लुसिंगदुना मनी अमदी खाबगा लोइनना पोसी कया योनबा चनबा सेम सारमी चलमदाइदा थौजालना मसा तुम पारीबु येंगलदुना इबुंगो इपाखोय अमुक चलुखिगेको फजन थोंगासे चेना लुंसिन लेयो अखोइदी हयेंग अयुक ओइन हलकनी असुमना हाइबा याबा वाखरा हाइरमलगा मसानिगा लोइनना थौजाल खोंसान खिरमी सोमदसु लाइदना सगोल अदु लेपतना असुम असुम थौदुना लाकपना यायुलबुंग उमंग यौसिलक्लमी अदुबु लाइजदी माना लेइबा मफम असि यायुलबुंग हाइबा मित्रंगना थल्लबा उमंग अदुने हाइबदी खंजरमदे अहिंगी मतम ओसिलक्पसिदा ताबदा कीरबा तिनकांगी खुंजल कया तारकपदगी लाइजा मसादु कीबा फावरक्लमी लाइजा सुम मफमसिदा कुइना लेथबदा अफबा ओइरे खलदुना मागी सगोल थौदुना चलगे हाइना तरपु मतम असिदा इखंग खंगौदना साउ सांगलबा खुद अमना लाइजन तोंगिबा सगोल अदु फाखिरमी लाइजसु सगोल मथक अदुदगी लेमाइदा तारे मसादसु पाखतपा थुकाखिबदुना उजाव अमगी मखोंगदा लेसिंदुना मसादु थकथक निकलदुना लोतु लेरी लाइजगी नाकोंगदसु कना लाउ खुंबी खोंजिलना निनखिरमी माना लोटलिबा उजाव अदु साउ सांगलबा खुद अनि संगदुना फाखिरमी लाइजसु ममाइदु नोंखलदुना येंगलुबददी मीगी मोंग मानबा साउ सांगलबा मसा पुंबा नुंगाक्ता ओइबा उमंगी निंथौदु लेपतु लेरमी लाइजा माबु कनबीनबा फना कना लाउजै अदुबु उमंगी निंथौ अदुना लाइजबु फादुना पुखिरमी अमरोमदना निंथौ पुनसिबा मदि महारानी सनु लेंबिदी मसाना मफमरांग खंगदुना सेंखिबसिगी खनबदा लैमन ओइजरमी अदुगा सोमना खुलजिति मागी असल मनाई खरगा तौदुना लेबाक लेबाकदा चतुना लाइजबु थीबा सुलेप लेपलमदे थौजाल खोइसो हलक्तुना मखोइ पुना थबक सुदु लेरिङै राजकुमार खुलजित मागी मनाई मसल खरगा लाक्तुना थौजाल खोइदा लाइजगा येकपु सक्तमम उटलदुना नुपीसी उब्रा हाइना हंगलमी थौजाल मनी अमदी खाबदी उदबनिना उदे खंगदे हाइरे पारीदी हाना लाइजबु खंगिबो ओइबनिना मसादुदा इपा पाखतना मासु थेंगनदे हाइना हाइरे पारीगी मोहु मतौ अदुदा चिंगनरदुना खुलजित पारीगी मंगसमदा थांगना थमदुना असिंग भाइयो राजकुमारी सी कदम जखिगे नंग खंगदे हायु नुपा नथमोय सिंग हारबदी सना लुपा मयाम फंगनी ओइदबा हारगना नथोइदो मांगनी खंगो असुम नाइरे थौजालना करिनो तौबिरिबसिबो मांगख्रबु राजकुमारी दुबु एखोइना लोना थादोखिबनि हाबिरिब्रो राजकुमारी वासिदी असुमना खोन खरा कन्ना हाइरे कुलसिना मिनाई नंगना आइगी थक्ता वांगांगबा याबो हाइदुना थौजालगी ममाइदा कुपाना थाजिली मपा सोलकपदुदा साउनिंगबने हेनखिदुना पारिसु खुलजिकी मफमदा खुद थारुरी राजकुमार खुथाई हाइदुना पारीबु खुलजिकी मनाई मसेन कया मना तपताना फुबिरमी पारीद फुबिबदा नतना थौजालना वाना साजबा मयुम अदुसु मै थादोकपिरमी अदुगा थौजाल मनी खाबा मदी पारीद येंगलदुना खुलजितना हे लाइर जुदनबसा नुमित तरेनि सिग मनुंगदा राजकुमारी बुथिदुना एंगोन सिनगदबनी मदु हेक ngamjaba नखोई मरिम नथोई मांगे खगो सी हाइदुना सनागी सेये खरा पिरमलगा याम उसितना सखिरमी थौजाल उपाय लेते तांगोय ओइलब यु मरक्तुदा संगदुना लयोइख्रबी मागी नुपीगी तंखाई ताना मै चाख्रबा अयेकबा सक्तम अमा कोलदुना कपजरी अंगम मथौ ओइबना उपाय लेत्रदुना मसासिंग मयेंगलदुना थौजालना येगो इसासा इपाना तांगोय ताना चाख्रबा युमसे सेमजिलमलगे नखोइना चिननाव अहुमना राजकुमारी फंगदबा थीदुना पुरौको असुमना हाइरक्लमी पारीदी थौजालगी वादो यानिंगदे मयाम्बा अनीमदी मपाबुंगदु येंगलदुना लई पारीना पाबुंग करिगे खोइना राजकुमारी बुथिदुना
ꯐꯠꯇ꯭ꯔ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ. ꯃꯣꯏꯅ ꯇꯧ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧ ꯅꯠꯇꯦ. ꯍꯪꯅ ꯁꯥꯕ ꯃꯤ ꯅꯠꯇꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯊꯧꯖꯥꯜꯅ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯈꯤꯕ. ꯄꯣꯛꯄꯗꯒꯤ ꯑꯁꯥꯎ ꯃꯁꯛ ꯎꯠꯇ꯭ꯔꯤꯕ ꯃꯄꯥꯅ ꯑꯗꯨꯝꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯄꯥꯔꯤ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯄꯥꯕꯨꯡꯗ ꯌꯦꯡꯂꯗꯨꯅ ꯂꯩꯖꯔꯤ. ꯊꯧꯖꯥꯜꯅ ꯅꯪꯅ ꯋꯥꯈꯜ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯕ, ꯅꯣꯡꯃꯒꯤ ꯐꯪꯂꯒ ꯆꯥꯕ, ꯐꯪꯗ꯭ꯔꯒ ꯇꯣꯛꯄ ꯃꯤꯅꯤ. ꯑꯉꯝ ꯑꯊꯧ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯁꯤꯡꯅꯔꯨꯕ ꯍꯥꯏꯕꯁꯦ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯑꯁꯨꯝꯅ ꯄꯥꯔꯤꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯉꯥꯡꯂꯛꯂꯝꯃꯤ. ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯗ ꯌꯦꯡꯂꯒ ꯊꯧꯖꯥꯜꯅ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯪꯅꯕ ꯊꯤꯔꯒ ꯄꯨꯔꯛꯎꯀꯣ. ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯖꯥꯜ ꯁꯥꯎꯔꯤ ꯇꯥꯛꯄꯒꯨꯝ ꯃꯁꯥ ꯇꯣꯡꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯇꯥꯡꯒꯣꯏ ꯑꯣꯏꯂꯕ ꯌꯨꯝ ꯃꯔꯛ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯧꯈꯠꯄ ꯌꯥꯕ ꯂꯩꯔꯤꯒꯦ ꯍꯥꯏꯅ ꯊꯤꯕ ꯍꯧꯈꯤꯔꯝꯃꯤ. ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ. ꯄꯥꯔꯤꯁꯨ ꯑꯗꯨꯝꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯃꯉꯣꯟꯗ ꯋꯥꯔꯧꯕꯒꯤ ꯃꯃꯤ ꯑꯃ ꯎꯕꯁꯤꯗ ꯃꯊ꯭ꯋꯥꯏꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯇꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯏꯖꯒ ꯃꯈꯣꯏꯅꯤ ꯊꯦꯡꯅꯈꯤꯕ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯖꯔꯤ. ꯑꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯔꯝꯕꯗꯒꯤ ꯄꯥꯔꯤꯒꯤ ꯃꯁꯥꯗ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ ꯈꯝꯃꯟꯕ ꯍꯦꯜꯂꯛꯂꯝꯃꯤ. ꯃꯥꯗꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯈꯨꯜꯂꯖꯤꯠꯅ ꯂꯥꯏꯖꯕꯨ ꯂꯧꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯦꯝꯅ ꯃꯥꯡꯂꯗ꯭ꯔꯥ ꯈꯟꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯍꯦꯟꯅ ꯋꯥꯖꯔꯝꯃꯤ. ꯀꯣꯟꯅꯊꯪꯗ ꯄꯥꯔꯤꯁꯨ ꯊꯧꯅꯥ ꯑꯃ ꯂꯥꯛꯂꯝꯃꯤ. ꯂꯥꯏꯖꯕꯨ ꯃꯥꯅ ꯐꯪꯅꯕ ꯊꯤꯔꯒ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯄꯗ ꯑꯣꯏꯔꯕꯁꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ. ꯐꯝꯂꯝꯕꯗꯒꯤ ꯄꯥꯔꯤ ꯌꯥꯝꯅ ꯐꯤꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ. ꯈꯔ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯒ ꯄꯨꯟꯅ ꯄꯥꯔꯤꯁꯨ ꯊꯦꯡꯅꯔꯝꯃꯤ. ꯄꯥꯔꯤ ꯎꯕꯗ ꯃꯅꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯖꯩ. ꯑꯗꯨꯕꯨ ꯈꯥꯕꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯄꯥꯔꯤꯗ ꯀꯧꯉꯥꯡꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯝꯃꯤ. ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤꯠ ꯊꯛꯂꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄꯥꯔꯤꯅ ꯎꯔꯛꯏ. ꯄꯥꯔꯤꯅ ꯅꯥꯄꯤ ꯃꯔꯛꯇꯨꯗꯒꯤ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯆꯦꯠ ꯈꯔ ꯀꯥꯏꯔꯕ ꯃꯤꯁꯦꯜ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯅꯤꯅ ꯑꯩꯗꯤ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥꯒ ꯃꯥꯜꯂꯨꯔꯦ. ꯑꯗꯨꯒ ꯅꯪꯒꯤꯁꯤꯗꯤ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯀꯥꯏꯕ ꯑꯣꯏꯔꯦ. ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯃꯅꯤꯗꯨ ꯌꯥꯝꯅ ꯅꯣꯛꯆꯔꯝꯃꯤ. ꯈꯥꯕꯅ ꯌꯥꯔꯦ, ꯅꯌꯥ ꯍꯤꯒꯠꯇ ꯂꯩꯔꯅꯨ. ꯆꯠꯀꯗꯕ ꯆꯠꯂꯁꯤ. ꯌꯥꯏꯌꯣꯟꯕꯨꯡ ꯍꯥꯏꯕ ꯎꯃꯪꯗꯨꯅꯤ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏꯁꯤ. ꯑꯗꯨꯅ ꯅꯃꯤꯠ ꯅꯅꯥꯗꯣ ꯁꯤꯒꯣ. ꯎꯃꯪꯁꯦ ꯃꯤꯇ꯭ꯔꯪꯅ ꯊꯜꯂꯦ ꯍꯥꯏꯅꯕꯅꯤ. ꯃꯅꯤꯅ ꯑꯗꯨꯕꯨ ꯌꯥꯏꯃ, ꯑꯉꯥꯡ ꯃꯆꯥ ꯊꯦꯝꯕꯗ ꯂꯤꯅꯕ ꯋꯥꯔꯤ ꯇꯥꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤꯗ. ꯍꯧꯖꯤꯛꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯇꯤꯟ ꯃꯤꯇ꯭ꯔꯪꯅꯣꯗ ꯍꯥꯏꯅ ꯏꯄꯪ ꯄꯪꯅ ꯍꯥꯏꯗꯣꯛꯂꯨꯏ. ꯈꯥꯕꯅ ꯆꯥꯕꯗ ꯈꯜꯂ ꯂꯩꯔꯕ ꯅꯪꯅ ꯀꯃꯥꯏ ꯈꯪꯗꯣꯔꯤꯒꯦ? ꯅꯪꯅ ꯀꯩ ꯈꯪꯗꯣꯔꯤꯒꯦꯕ? ꯎꯃꯪꯁꯤꯒꯤ ꯑꯁꯨꯛꯄ ꯆꯤꯡꯃꯥꯏꯁꯤꯗꯅꯤ ꯎꯃꯪꯒꯤ ꯅꯤꯡꯊꯧꯅ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯔꯤꯕꯁꯤ. ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ. ꯆꯠꯀꯗꯕ ꯍꯩꯅꯁꯤꯡꯅ ꯑꯗꯨꯝ ꯆꯠꯂꯣ. ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯤ. ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯣꯜꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ. ꯄꯥꯔꯤꯅ ꯇꯥꯖꯧ ꯇꯌꯥꯏ, ꯑꯍꯜ ꯑꯃꯅ ꯌꯥꯝ ꯋꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤꯁꯦ ꯅꯣꯏꯕꯨ ꯇꯥꯗ꯭ꯔꯣ? ꯑꯁꯨꯝꯅ ꯍꯪꯖꯩ. ꯈꯥꯕ ꯆꯠꯂꯝꯕꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯑꯩꯅ ꯍꯧꯖꯤꯛꯇ ꯐꯖꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯣꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯐꯝꯁꯦ ꯈꯨꯗꯣꯡꯊꯤꯕꯇꯅ ꯊꯟꯕꯅꯤ. ꯑꯩꯈꯣꯏ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯧꯕ ꯑꯣꯏꯔꯝꯂꯕꯅꯤ. ꯃꯅꯤꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯄꯥꯔꯤ ꯂꯥꯛꯑꯣꯅꯤ ꯅꯪꯕꯨ. ꯑꯩꯈꯣꯏ ꯈꯣꯡꯆꯠꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯪꯅꯕ ꯊꯤꯕꯗꯨꯅꯤ. ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯝꯇ ꯈꯜꯂꯨꯁꯤ. ꯑꯋꯥ ꯑꯅꯥ ꯇꯥꯕꯝꯇ ꯌꯦꯡꯂꯨꯁꯤ. ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯆꯠꯅꯕ ꯍꯥꯏꯔꯤ. ꯈꯥꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯑꯗꯨꯕꯨ ꯄꯥꯔꯤ ꯑꯍꯜ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯝꯗꯦ. ꯃꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯄꯥꯔꯤꯅ ꯇꯥꯖꯧ, ꯑꯩ ꯑꯍꯜꯁꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯑꯗꯨꯅ ꯑꯩ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯁꯣꯡꯂꯕ ꯅꯔꯛ ꯑꯗꯨꯅ ꯆꯪꯈ꯭ꯔꯦ. ꯃꯅꯤꯅ ꯄꯥꯔꯤ ꯅꯪꯕꯨ ꯆꯪꯈꯤꯅꯨꯅꯦ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯩꯖꯍꯧꯏ. ꯄꯥꯔꯤꯕꯨ ꯈꯥꯝꯅꯨꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯈꯥꯕꯗꯤ ꯃꯐꯝꯗꯨ ꯂꯩꯔꯝꯗ꯭ꯔꯤ. ꯃꯅꯤ ꯀꯤꯅ ꯌꯥꯏꯃ ꯌꯥꯏꯃ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯈꯥꯕꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ. ꯄꯥꯔꯤꯅ ꯑꯁꯨꯝ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯐꯝ ꯄꯨꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯕꯤ ꯄꯥꯊꯤ ꯀꯣꯝꯊꯤꯒꯨꯝꯕ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ. ꯄꯥꯔꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯈꯥꯎꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯧꯔꯤ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯄꯥꯔꯤꯅ ꯑꯕꯣꯛ
ꯅꯁꯨꯅ ꯂꯪꯂꯛꯂꯤꯕ ꯊꯧꯔꯤ ꯃꯁꯤꯟꯗꯣ ꯑꯗꯨ ꯄꯥꯏꯕꯤꯌꯨ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯑꯍꯜ ꯑꯗꯨꯁꯨ ꯄꯥꯔꯤꯅ ꯂꯪꯂꯛꯂꯤꯕ ꯊꯧꯔꯤ ꯃꯁꯤꯟ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯕꯤ ꯄꯥꯊꯤ ꯀꯣꯝꯊꯤꯒꯨꯝꯕꯗꯨꯗꯒꯤ ꯆꯤꯡꯈꯠꯂꯛꯏ ꯄꯥꯔꯤꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯇꯝꯊꯤꯔꯕ ꯁꯛꯇꯝꯗꯨ ꯎꯔꯨꯕꯗ ꯃꯁꯥꯗ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯁꯥꯡꯕꯗꯨꯅ ꯁꯥ ꯉꯥꯅ ꯃꯅꯝ ꯁꯨꯁꯨꯠ ꯅꯝꯕꯒꯨꯝꯅ ꯄꯥꯔꯤꯗ ꯃꯅꯝ ꯁꯨꯁꯨꯠ ꯅꯝꯂꯛꯂꯝꯃꯤ ꯄꯥꯔꯤꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯀꯤꯕ ꯐꯪꯂꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯍꯩꯅꯗꯕ ꯀꯌꯥ ꯐꯥꯎꯖꯔꯝꯃꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯐꯝ ꯄꯨꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯄꯥꯔꯤꯗ ꯌꯦꯡꯂꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯅꯪꯗꯤ ꯀꯔꯤ ꯇꯧꯕ ꯃꯐꯝꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ ꯑꯕꯣꯛ ꯑꯩ ꯃꯥꯡꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕꯗꯧꯅ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯆꯪꯂꯛꯂꯤꯕ ꯎꯃꯪꯁꯦ ꯌꯥꯏꯌꯣꯜꯕꯨꯡ ꯍꯥꯏꯕ ꯖꯥꯗꯨ ꯃꯟꯇ꯭ꯔꯅ ꯊꯜꯂꯕ ꯎꯃꯪ ꯑꯗꯨꯗꯅꯤꯅꯦ ꯎꯃꯪꯒꯤ ꯅꯤꯡꯊꯧꯅ ꯊꯦꯡꯅꯔꯕꯗꯤ ꯅꯪ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒꯤ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗ ꯋꯥꯅ ꯆꯥꯛꯅ ꯂꯦꯟꯖꯅꯤ ꯅꯔꯥꯏꯕꯛ ꯊꯤꯔꯒꯅ ꯅꯪꯕꯨ ꯃꯥꯅ ꯆꯥꯊꯣꯛꯄꯤꯒꯗꯧꯔꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯍꯟꯈ꯭ꯔꯣ ꯃꯐꯝꯁꯤꯗꯒꯤꯅꯦ ꯅꯪ ꯍꯟꯈ꯭ꯔꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯄꯥꯔꯤꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯕꯨ ꯈꯥꯝꯗꯨꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯕꯥꯕꯣ ꯅꯁꯨꯗꯤ ꯎꯃꯪꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯑꯗꯨꯅ ꯑꯕꯣꯛꯅ ꯅꯁꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠꯁꯤꯗ ꯑꯕꯣꯛꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯕꯨ ꯔꯥꯖꯀꯨꯃꯥꯔ ꯈꯨꯜꯂꯖꯤꯠꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯕꯨ ꯊꯤꯗꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯕ ꯀꯌꯥꯗꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯈꯨꯜꯂꯖꯤꯠꯀꯤ ꯃꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯕ ꯀꯌꯥꯗꯨ ꯑꯝꯇ ꯆꯤꯊꯗꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯄꯥꯎꯗꯝꯂꯝꯃꯤ ꯑꯣ ꯑꯩꯅ ꯉꯥꯏꯔꯛꯄ ꯎꯃꯪꯁꯤꯕꯨ ꯑꯃꯝꯕꯒꯤ ꯀꯨꯌꯣꯝꯗꯒꯤ ꯑꯃꯗꯤ ꯇꯝꯊꯤꯔꯕ ꯎꯃꯪꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯒꯗꯕ ꯃꯇꯤꯛ ꯃꯊꯧꯅ ꯂꯩꯔꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥꯗꯣ ꯅꯪꯅꯤ ꯑꯁꯨꯝꯅ ꯄꯥꯔꯤꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤꯁꯨ ꯉꯛꯆꯥꯟꯅꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯇꯝꯊꯤꯔꯕꯤ ꯁꯛꯐꯝ ꯄꯨꯔꯕꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯗꯨꯅ ꯀꯔꯤꯅꯣ ꯑꯕꯣꯛꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯅꯁꯨꯗꯤ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯝꯊꯤꯔꯕ ꯆꯥꯎ ꯁꯥꯡꯂꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯨꯝꯂꯕ ꯖꯤꯕꯗꯨꯒ ꯑꯩꯒ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯍꯥꯏꯕꯤ ꯇꯥꯛꯄꯤꯔꯝꯕꯗ ꯑꯩꯈꯣꯏꯗꯤ ꯄꯪꯇꯥꯗ ꯊꯥꯖꯕꯅꯤ ꯇꯁꯦꯡ ꯍꯦꯛ ꯃꯥꯌꯣꯛꯅꯗꯨꯅ ꯆꯥꯎ ꯁꯥꯡꯂꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯨꯝꯂꯕ ꯖꯤꯕꯗꯨꯒ ꯅꯁꯨꯒ ꯂꯥꯟꯊꯦꯡꯅꯧ ꯍꯥꯏꯕꯁꯤꯗꯤ ꯃꯩꯔꯥꯝꯕꯤꯅ ꯃꯩꯔꯛꯇ ꯆꯣꯡꯁꯤꯟꯕ ꯑꯣꯏꯅ ꯇꯥꯔꯣꯏꯗ꯭ꯔꯅꯦꯕꯣ ꯑꯁꯨꯝꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯖꯔꯛꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨ ꯄꯥꯔꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯆꯥ ꯂꯧꯁꯤꯡꯅ ꯁꯃꯨ ꯐꯥꯕꯅꯤ ꯍꯥꯏꯕꯁꯤ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯌꯦꯛꯅꯕꯗꯨꯗꯤ ꯄꯥꯡꯒꯜ ꯁꯛꯇꯤꯅ ꯂꯥꯟꯊꯦꯡꯅꯒꯗꯕ ꯅꯠꯇꯦ ꯄꯥꯔꯤꯁꯨ ꯑꯍꯜ ꯑꯗꯨ ꯌꯦꯡꯂꯛꯇꯨꯅ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯑꯕꯣꯛ ꯅꯁꯨꯁꯨ ꯉꯁꯥꯏꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯕꯣꯛꯅ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯁꯨꯅ ꯑꯕꯣꯛꯄꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯊꯤꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯎꯃꯪꯒꯤ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯊꯧꯅ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯎꯃꯪꯒꯤ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯀꯟꯗꯨꯅ ꯄꯨꯖꯈ꯭ꯔꯣ ꯄꯥꯔꯤ ꯌꯥꯝ ꯐꯤꯡꯅ ꯀꯔꯤ ꯍꯥꯏꯕꯕꯣ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯇꯝꯊꯤꯔꯕ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯌꯥꯝ ꯄꯥꯈꯠꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯪꯖꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯊꯧꯅꯥ ꯂꯩꯌꯨ ꯁꯣꯟꯊꯒꯅꯨ ꯐꯅ ꯀꯟꯕ ꯐꯅ ꯇꯝꯊꯤꯔꯕ ꯌꯦꯛꯅꯕ ꯑꯃ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯔꯕꯗꯤ ꯌꯦꯛꯅꯕꯗꯨꯒꯤ ꯑꯁꯣꯟꯕ ꯂꯝꯕꯤꯗꯣ ꯊꯤꯗꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯄꯥꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯗꯨꯅ ꯑꯕꯣꯛ ꯅꯁꯨꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯎꯃꯪꯒꯤ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯕꯣꯛꯅ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯍꯥꯏꯖꯔꯛꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨ ꯄꯥꯔꯤꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯕꯣꯛꯇꯤ ꯑꯍꯜ ꯑꯣꯏꯔꯦ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯕꯣꯛꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯍꯥꯏꯔꯒꯗꯤ
ꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯏ ꯑꯗꯨꯒ ꯁꯤ ꯂꯧꯁꯤꯜꯂꯨ ꯅꯨꯄꯥ ꯃꯆꯥ ꯑꯩꯒꯤ ꯂꯝꯕꯤ ꯇꯥꯛꯄ ꯆꯦꯕꯥꯡꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯍꯪꯕ ꯉꯝꯖꯔꯨꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯔꯤꯁꯨ ꯅꯣꯛꯆꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯂꯤꯕ ꯂꯝꯕꯤ ꯇꯥꯛꯏ ꯍꯥꯏꯔꯤꯕ ꯆꯦꯕꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨ ꯃꯇꯝꯗ ꯆꯦꯕꯥꯡ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯕꯣꯛꯅ ꯅꯁꯨꯒꯤ ꯃꯐꯝꯗ ꯄꯤꯕꯤꯔꯤꯕ ꯂꯝꯕꯤ ꯇꯥꯛꯏ ꯍꯥꯏꯔꯤꯕ ꯆꯦꯕꯥꯡꯁꯤꯗꯤ ꯀꯔꯤꯁꯨ ꯏꯕ ꯌꯦꯛꯄ ꯑꯝꯇ ꯌꯥꯎꯗꯦ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯁꯨ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯄꯥꯔꯤꯗ ꯌꯦꯡꯂꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯊꯥꯖꯕ ꯊꯝꯃꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯝꯊꯤꯔꯕ ꯌꯦꯛꯅꯕꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗꯤ ꯎꯃꯪ ꯑꯁꯤꯒꯤ ꯑꯃꯝꯕ ꯃꯔꯛꯇ ꯊꯋꯥꯏ ꯂꯣꯛꯀꯤ ꯏꯔꯣꯜꯅꯨꯡꯗ ꯅꯪꯒꯤ ꯊꯋꯥꯏ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯀꯣꯔꯧ ꯅꯨꯃꯤꯠꯀꯤ ꯌꯦꯛꯅꯕ ꯃꯍꯥꯛꯅꯤ ꯅꯪꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯑꯁꯨꯝꯅ ꯃꯇꯠ ꯃꯇꯠ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯍꯥꯏꯔꯝꯂꯤ ꯋꯥꯗꯨ ꯇꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯄꯨꯔꯕꯤ ꯅꯨꯄꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯗꯨꯅ ꯑꯕꯣꯛ ꯅꯁꯨꯗꯤ ꯑꯕꯣꯛꯀꯤ ꯄꯥꯎꯈꯣꯡꯗꯣ ꯐꯣꯡꯕ ꯉꯝꯂꯣꯏꯌꯦꯕꯣ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯊꯥꯖꯕ ꯊꯝꯃꯨꯅꯦ ꯊꯥꯖꯕ ꯊꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯂꯝꯕꯤ ꯄꯤꯒꯅꯤꯀꯣ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯤ ꯊꯥꯖꯕ ꯊꯝꯃꯨ ꯍꯥꯏꯕ ꯊꯥꯖꯕꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯃꯁꯤꯅ ꯁꯣꯜꯂꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯆꯦꯠꯅ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯅꯤꯡꯖꯗꯨꯅ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯑꯩꯒꯤꯗꯤ ꯊꯃꯝꯕ ꯑꯍꯤꯡꯒꯤ ꯄꯤꯛꯂꯕ ꯇꯟꯗꯟꯒꯨꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯑꯩꯕꯨ ꯆꯦꯕꯥꯡ ꯅꯪꯅ ꯄꯨꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯑꯉꯛꯄꯅꯤ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯆꯦꯕꯥꯡ ꯑꯗꯨꯗ ꯑꯌꯦꯛꯄ ꯂꯝꯕꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯄꯥꯔꯤꯗꯤ ꯑꯗꯨꯝꯅ ꯂꯝꯕꯤ ꯇꯥꯛꯄ ꯆꯦꯕꯥꯡ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯂꯩꯐꯝ ꯇꯥꯛꯂꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯥꯛꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯈꯥꯕ ꯑꯃꯗꯤ ꯃꯅꯤꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯔꯗꯨꯅ ꯎꯈꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯐꯝꯂꯗꯨꯅ ꯑꯋꯥ ꯄꯣꯊꯥꯔꯝꯃꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯅꯒ ꯁꯥꯕꯒ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯗꯨꯒ ꯃꯅꯤꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯃꯁꯥꯗꯨ ꯏꯄꯥꯏ ꯍꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯆꯥꯕ ꯌꯥꯕ ꯍꯩ ꯔꯥ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯃꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯈꯥꯕꯅ ꯌꯥꯝ ꯁꯥꯎꯅ ꯑꯁ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯅꯪ ꯑꯃ ꯏꯁꯤꯡ ꯈꯔ ꯊꯛꯏꯁꯤꯅ ꯌꯥꯔꯛꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯉꯥꯡꯂꯛꯏ ꯈꯥꯕ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯅꯕ ꯁꯥ ꯑꯌꯥꯏꯕ ꯈꯔ ꯌꯥꯎꯔꯤꯕꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯆꯥꯔꯒꯦ ꯀꯩꯅꯣ ꯅꯪ ꯉꯥꯏꯗꯨꯕ ꯇꯥꯆꯧ ꯁꯤꯗꯤ ꯍꯣꯔꯦꯟ ꯆꯥꯅꯕꯅꯤ ꯑꯩꯁꯨ ꯂꯥꯝꯂꯤꯕꯅꯤ ꯁ꯭ꯋꯥꯏꯗ ꯆꯥꯕ ꯌꯥꯕ ꯎꯍꯩ ꯋꯥꯍꯩꯒ ꯄꯥꯟꯕ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯅꯤꯁꯨ ꯑꯁꯨꯝ ꯈꯥꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥ ꯃꯆꯨꯒꯤ ꯁꯦꯝꯅ ꯊꯟꯅ ꯌꯥꯎꯔꯕ ꯂꯤꯒꯤ ꯐꯖꯔꯕ ꯄꯣꯂꯥꯡ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯃꯅꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯗꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯁꯦꯝ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯈꯥꯕ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯐꯥꯔꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯇꯥꯆꯧ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯐꯝꯁꯦ ꯃꯤꯇ꯭ꯔꯪ ꯌꯣꯝꯂꯕ ꯎꯃꯪ ꯑꯃꯅꯤ ꯅꯁꯥꯗ ꯀꯩꯁꯨ ꯆꯦꯛꯁꯤꯟꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯁꯨꯝꯅ ꯉꯥꯡꯂꯛꯂꯝꯃꯤ ꯑꯁ ꯈꯥꯕ ꯇꯥꯆꯧꯗꯤ ꯁꯤꯗꯣꯔꯤ ꯑꯗꯨꯅ ꯁꯤꯔꯁꯨ ꯄꯨꯛ ꯊꯟꯅ ꯆꯥꯔꯒ ꯅꯪ ꯇꯥꯆꯧꯗꯤ ꯁꯤꯖꯈ꯭ꯔꯒꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯦꯝ ꯑꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯈꯥꯕ ꯁꯤꯗꯤ ꯀꯩꯝ ꯇꯧꯗꯦꯅꯦ ꯍꯥꯎꯏꯅꯦ ꯅꯪꯁꯨ ꯆꯥꯔꯒ ꯌꯦꯡꯉꯨꯅꯦ ꯈꯥꯕ ꯃꯁꯥꯗꯨꯗꯗꯤ ꯆꯥꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯍꯦꯟꯖꯤꯜꯂꯛꯄꯅ マス ꯃꯆꯦꯠ ꯑꯝꯇꯪ ꯆꯤꯛꯇꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯁꯦꯝ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯆꯦꯠ ꯑꯃ ꯆꯤꯛꯂꯨꯕꯗ ꯃꯥꯁꯨ ꯁꯦꯝ ꯑꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕꯒꯨꯝ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯑꯗꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯤꯒꯤ ꯐꯖꯔꯕ ꯄꯣꯂꯥꯡ ꯑꯗꯨ ꯌꯥꯎꯔꯝꯕ ꯁꯦꯝ ꯀꯌꯥꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ ꯑꯗꯨꯝꯅ ꯆꯥꯕ ꯍꯦꯛ ꯂꯣꯏꯔꯛꯄꯒꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯊꯣꯛꯂꯛꯇꯨꯅ ꯈꯥꯕ ꯑꯃꯗꯤ ꯃꯅꯤꯗ ꯌꯦꯡꯂꯒ ꯅꯨꯄꯤ ꯑꯃꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯅꯤ ꯁꯤꯗ ꯂꯥꯛꯑꯣ ꯅꯈꯣꯏꯕꯨ ꯁꯦꯝꯁꯦ ꯍꯥꯎꯕ꯭ꯔꯅꯦ ꯑꯁꯨꯝ ꯅꯥꯡꯂꯛꯏ ꯃꯅꯤꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯈꯠꯂꯛꯏ ꯑꯗꯨꯒ ꯈꯥꯕꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯅ ꯄꯣꯞ ꯊꯥꯔꯒ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯈꯠꯂꯛꯏ ꯈꯥꯕꯁꯨ ꯃꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯃꯥꯁꯨ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯝꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯕ ꯈꯨꯠꯁꯥ ꯑꯃꯅ ꯇꯞꯅ ꯅꯥꯜꯂꯛꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯥꯕꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪꯗꯤ ꯅꯁꯥ ꯅꯎꯒ ꯌꯥꯝ ꯐꯩ ꯅꯪꯗꯤ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯥꯕꯁꯨ ꯅꯣꯛꯂꯗꯨꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯥꯟꯅ ꯂꯨꯍꯣꯡꯂꯒ ꯀꯣꯟꯅ ꯑꯃꯨꯛ ꯏꯕꯥꯅꯤ ꯂꯨꯍꯣꯡꯁꯤ ꯑꯗꯨꯅ
ꯅꯪꯅ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯄꯤꯕ ꯇꯥꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯑꯉꯥꯎ ꯑꯐꯩ ꯑꯃꯒꯨꯝꯅ ꯅꯣꯛꯂꯛꯏ꯫ ꯃꯅꯤꯁꯨ ꯅꯣꯛꯂꯗꯨꯅ ꯆꯨꯝꯃꯤꯅꯦ ꯑꯩꯅ ꯍꯜꯂꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯂꯨꯍꯣꯡꯒꯗꯧꯅꯤꯅꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯁꯨ ꯅꯣꯛꯆꯔꯤ꯫ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯍꯨꯝ ꯁꯨꯕꯤꯗꯨꯅ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯗ ꯌꯦꯡꯂꯒ ꯅꯨꯄꯤꯗꯨꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗꯒꯤ ꯅꯣꯏꯅ ꯄꯥꯝꯖꯕ ꯑꯃꯃꯝ ꯈꯜꯂꯒ ꯂꯨꯍꯣꯡꯖꯔꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯥꯕ ꯑꯃꯗꯤ ꯃꯅꯤꯁꯨ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯂꯥꯏꯒꯨꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯈꯤꯕꯗꯨ ꯄꯔꯤꯅ ꯂꯥꯞꯇꯪꯅ ꯎꯍꯧꯏ꯫ ꯄꯔꯤ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯎꯕꯗꯗꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯥꯡꯗꯕ ꯃꯃꯩ ꯑꯃꯨꯝꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯇꯥꯆꯧ ꯇꯌꯥꯏ ꯀꯥꯏꯗꯅꯣ ꯅꯣꯏꯅꯤ ꯆꯠꯂꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯀꯧꯖꯩ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯗꯕꯤꯗ ꯈꯥꯕ ꯑꯃꯗꯤ ꯃꯅꯤꯗꯤ ꯅꯤꯡꯊꯤꯔꯕꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯁꯨꯝꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯑꯁꯨꯝ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯥꯁꯨ ꯃꯌꯥꯝꯕ ꯑꯅꯤꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄꯗ ꯈꯨꯔꯕ ꯂꯣꯛꯆꯞ ꯑꯃ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯆꯔꯛꯇꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯥꯡꯗꯅ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯕꯨ ꯂꯣꯛꯆꯞ ꯑꯗꯨꯗ ꯆꯪꯈ꯭ꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯁꯨ ꯂꯣꯛꯆꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯁꯅꯥ ꯃꯆꯨꯒꯤ ꯁꯦꯝ ꯑꯃ ꯇꯥꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯄꯥꯔꯤ ꯌꯥꯝ ꯉꯛꯅ ꯁꯅꯥꯒꯤ ꯁꯦꯝꯅꯤꯅꯦ ꯍꯩꯃꯥ ꯁꯤꯗꯤ ꯑꯁꯦꯡꯕ ꯁꯅꯥꯒ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯃꯁꯤꯅ ꯁꯣꯟꯗꯨꯅ ꯁꯦꯝ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯥꯔꯤ ꯁꯦꯝ ꯑꯗꯨꯒꯤ ꯃꯍꯥꯎ ꯑꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯔꯝꯃꯤ꯫ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯕ ꯁꯦꯝ ꯃꯈꯜ ꯑꯃꯅꯤꯅ꯫ ꯑꯁꯨꯝꯅ ꯃꯁꯤꯅ ꯁꯣꯜꯂꯗꯨꯅ ꯁꯦꯝ ꯑꯗꯨ ꯆꯥꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯅ ꯆꯪꯈꯤꯕ ꯂꯣꯛꯆꯞ ꯑꯗꯨꯗ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯂꯣꯛꯆꯞ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯂꯩꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯅꯤꯡꯊꯤꯔꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯒ ꯂꯣꯏꯅꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒ ꯆꯥꯅꯅꯕ ꯀꯌꯥ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯄꯥꯔꯤ ꯆꯪꯂꯛꯄꯗꯨ ꯎꯔꯗꯨꯅ ꯃꯅꯤꯅ ꯅꯣꯛꯂꯗꯨꯅ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯄꯥꯔꯤ ꯅꯪꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯎꯅꯤ ꯅꯪ ꯇꯌꯥꯏꯒꯤ ꯅꯇꯩꯃꯁꯤꯒ ꯅꯪ ꯇꯥꯆꯧꯒꯤ ꯅꯇꯩꯃꯁꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯕ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯂꯥꯎꯅꯤ꯫ ꯈꯥꯕꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯂꯗꯨꯅ ꯄꯥꯔꯤꯗ ꯀꯣꯜꯂꯒ ꯄꯥꯔꯤ ꯏꯅꯥꯎꯗꯤ ꯅꯌꯥꯝꯕꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯅꯥꯎꯅꯤ ꯑꯗꯨꯅ ꯅꯪ ꯇꯌꯥꯏꯒꯤ ꯅꯇꯩꯃ ꯑꯇꯣꯝꯕꯤꯁꯤ ꯃꯁꯤꯅ ꯍꯦꯜꯂ ꯍꯥꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯌꯥꯝ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯤꯕ ꯀꯌꯥꯗꯨ ꯆꯥꯔꯨ ꯂꯥꯎ ꯍꯥꯏꯅ ꯀꯧꯁꯤꯜꯂꯤ꯫ ꯄꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯗꯨꯅ ꯃꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯈꯣꯏ ꯇꯔꯨꯛ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯔꯤꯒꯤ ꯅꯥꯀꯣꯡꯗ ꯃꯥꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯅꯨꯄꯥ ꯃꯆꯥ ꯎꯃꯪ ꯑꯁꯤ ꯃꯤꯇ꯭ꯔꯪꯅ ꯊꯟꯕꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯪꯒꯤ ꯄꯥꯟꯗꯝꯗꯤ ꯎꯃꯪ ꯑꯁꯤꯕꯨ ꯀꯟꯕꯅꯤ ꯀꯥꯎꯒꯅꯨ ꯅꯁꯥꯅ ꯊꯥꯖꯕ ꯊꯝꯃꯨꯀꯣ꯫ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯄꯥꯔꯤꯁꯨ ꯆꯥꯅꯕꯗꯨ ꯂꯥꯝꯗꯨꯅ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯨꯕꯗꯨ ꯍꯧꯖꯤꯛꯇ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯣꯏꯅ ꯎꯔꯝꯕꯗꯨ ꯄꯠꯊ ꯄꯨꯝꯊꯔꯕ ꯆꯥꯅꯕ ꯑꯃ ꯑꯣꯏꯅ ꯄꯥꯔꯤꯒꯤ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯃꯥꯅ ꯍꯧꯖꯤꯛꯇ ꯄꯠꯊꯔꯝꯕ ꯄꯨꯝꯊꯔꯝꯕ ꯆꯥꯅꯕ ꯑꯣꯏꯅ ꯎꯈꯤꯕꯗꯨ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯎꯔꯛꯏ꯫ ꯄꯥꯔꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯃꯅ ꯄꯥꯔꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯁꯦꯝ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯄꯥꯔꯤꯗ ꯆꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯄꯥꯔꯤꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠ ꯅꯍꯥꯗꯨ ꯌꯥꯎꯗꯕꯒꯨꯝ ꯃꯃꯤꯠ ꯑꯗꯨ ꯃꯨꯁꯨꯛ ꯃꯨꯔꯝꯂꯒ ꯑꯃꯨꯛꯁꯨ ꯐꯠ ꯐꯥꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯁꯥꯗ ꯆꯤꯡꯅꯕꯅ ꯍꯦꯜꯂꯛꯇꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯁꯦꯝ ꯑꯗꯨ ꯂꯧꯔꯒ ꯆꯥꯕ ꯆꯥꯗꯨꯅ ꯁꯦꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯃꯩꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕ ꯂꯥꯏꯒꯨꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯛꯐꯝ ꯄꯨꯔꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯐꯝ ꯑꯣꯟꯊꯣꯔꯛꯏ꯫ ꯄꯥꯔꯤꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏꯗꯒꯤ ꯃꯣꯏꯅ ꯆꯥꯔꯝꯂꯤꯕ ꯑꯗꯨꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯑꯃꯗꯤ ꯁꯥ ꯁꯟꯒꯤ ꯄꯠꯊ ꯄꯨꯝꯊꯔꯕ ꯃꯁꯥ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗꯒꯤ ꯄꯥꯔꯤꯗꯤ ꯄꯥꯈꯠꯄ ꯑꯀꯤꯕ ꯐꯥꯎꯔꯛꯂꯗꯨꯅ ꯈꯥꯕ ꯑꯃꯗꯤ ꯃꯅꯤꯕꯨ ꯐꯝꯂꯤꯕꯗꯨꯗ ꯆꯤꯡꯈꯠꯂꯛꯂꯒ ꯇꯥꯆꯧ ꯇꯌꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯤꯕꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯅ ꯁꯨꯃꯥꯏꯅ ꯐꯝꯗꯨꯅ ꯆꯥꯔꯒ ꯂꯩꯊꯣꯛꯂꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯄꯨꯊꯣꯛꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯥꯕ ꯑꯃꯗꯤ ꯃꯅꯤꯗꯤ ꯃꯁꯥꯗꯨ ꯋꯥꯈꯜ ꯇꯥꯗꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯜꯂꯗꯨꯅ ꯈꯥꯕ ꯑꯃꯗꯤ ꯃꯅꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯐꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ
ꯇꯁꯧ ꯇꯌꯥꯏ ꯁꯦ ꯅꯣꯏꯅꯤꯕꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯔꯣꯕ ꯑꯁꯨꯝꯅ ꯃꯁꯥ ꯅꯣꯝꯂꯛꯏ ꯈꯥꯕꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯅꯪꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯀꯥꯏꯗꯅꯣ ꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯕꯗ ꯑꯀꯣꯏꯕꯗꯨ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ ꯄꯔꯤꯅ ꯇꯁꯧ ꯇꯌꯥꯏ ꯑꯩꯈꯣꯏ ꯂꯣꯛꯆꯞꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯒꯤ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯑꯀꯤꯕ ꯐꯪꯂꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯟꯊꯔꯒ ꯅꯣꯏꯕꯨ ꯑꯩꯈꯣꯏꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯈꯥꯕ ꯃꯅꯤ ꯑꯃꯗꯤ ꯄꯥꯔꯤꯗꯨ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯀꯤꯕ ꯐꯪꯂꯕꯤ ꯍꯤꯡꯆꯥꯕꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯈꯥꯕ ꯃꯅꯤ ꯑꯃꯗꯤ ꯄꯥꯔꯤꯕꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯏ ꯃꯅꯤ ꯈꯥꯕ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯀꯟꯅ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯜꯂꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯛꯆꯞꯀꯤ ꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯆꯤꯡꯖꯥꯎ ꯑꯅꯤꯗꯨ ꯆꯞꯁꯤꯟꯍꯜꯂꯛꯏ ꯁꯣꯝꯗꯁꯨ ꯄꯥꯔꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃꯅꯤ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯣꯛꯆꯞ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯅꯥꯟꯊꯣꯛꯍꯧꯕ ꯉꯝꯖꯍꯧꯔꯤ ꯁꯣꯝꯗꯅ ꯂꯥꯏꯖꯗꯤ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒꯗꯤ ꯂꯥꯏꯖ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯂꯩꯖꯔꯤ ꯑꯗꯨꯝꯅ ꯑꯀꯤꯕꯗꯨꯅ ꯂꯥꯏꯖꯒꯤ ꯃꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯍꯧꯔꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯨꯝꯂꯕ ꯑꯃꯅ ꯂꯥꯎ ꯈꯣꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯂꯥꯏꯖ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯀꯤꯕꯅ ꯍꯦꯜꯂꯗꯨꯅ ꯃꯔꯨꯝ ꯑꯃꯗ ꯐꯠ ꯂꯥꯎꯅ ꯄꯥꯛꯊꯗꯨꯅ ꯂꯣꯠꯆꯩ ꯂꯥꯏꯖꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯆꯥꯎ ꯁꯥꯡꯂꯕ ꯈꯨꯠ ꯑꯃ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯁꯥꯗꯣꯡ ꯈꯔ ꯊꯥꯗꯔꯛꯏ ꯂꯥꯏꯖꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯤ ꯃꯉꯣꯟꯗ ꯆꯥꯅ ꯄꯤꯔꯛꯂꯤꯕ ꯁꯥꯗꯣꯡꯅꯤ ꯍꯥꯏꯕꯗꯨ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯖ ꯂꯣꯠꯂꯝꯕꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯩꯃꯩꯗ ꯇꯥꯔꯤꯕ ꯁꯥꯗꯣꯡ ꯑꯗꯨ ꯃꯆꯤꯟ ꯃꯌꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯆꯥꯕ ꯁꯥꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯏꯅꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛꯇꯤ ꯁꯤꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯩꯅꯅꯕ ꯑꯩꯒꯤ ꯐꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦ ꯁꯦꯝ ꯁꯥꯕꯤꯔꯣ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯁꯦꯠꯅꯅꯕ ꯑꯗꯨꯝꯅ ꯂꯥꯏꯖꯅ ꯆꯥꯎ ꯁꯥꯡꯂꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯨꯝꯂꯕ ꯖꯤꯕꯗꯨꯕꯨ ꯊꯦꯝꯂꯛꯏ ꯍꯧꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯥꯎꯈꯣꯡꯂꯝꯂꯒ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖꯗꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯗꯦ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯁꯣꯟꯖꯔꯤ ꯁꯣꯝꯗꯅ ꯃꯅꯤ ꯈꯥꯕ ꯑꯃꯗꯤ ꯄꯥꯔꯤꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯂꯣꯛ ꯊꯩꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯝꯊꯤꯔꯕ ꯃꯐꯝ ꯑꯃ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯄꯥꯔꯤ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯅ ꯈꯪꯖꯔꯝꯗꯦ ꯈꯥꯕꯅ ꯑꯁ ꯄꯥꯔꯤ ꯅꯪꯅ ꯊꯤꯔꯤꯕ ꯊꯋꯥꯏ ꯂꯣꯛ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯁꯦꯡꯅ ꯂꯩꯕ ꯂꯣꯛ ꯑꯃꯔꯣ ꯇꯌꯥꯏ ꯑꯁꯦꯡꯕꯗꯤ ꯅꯅꯥꯎꯗꯤ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯃꯤꯅꯝꯕ ꯌꯥꯎꯗ꯭ꯔꯕ ꯃꯇꯤꯛ ꯆꯦꯟꯕ ꯂꯝꯕꯤ ꯃꯁꯤ ꯂꯝꯕꯤ ꯇꯥꯛꯄ ꯆꯦꯕꯥꯡ ꯑꯁꯤꯅꯗꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯛꯂꯤ ꯈꯥꯕꯅ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯄꯥꯔꯤꯁꯨ ꯆꯦꯕꯥꯡꯗꯨ ꯈꯥꯕꯒꯤ ꯃꯈꯨꯠꯇ ꯄꯤꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯡꯂꯝ ꯃꯆꯥ ꯑꯃꯗ ꯄꯥꯔꯤꯒꯤ ꯃꯈꯣꯡꯗꯨ ꯄꯨꯊꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯄꯨꯊꯔꯕ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯁꯛꯀꯠꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯛꯀꯠꯄꯗ ꯌꯥꯗꯕꯅ ꯅꯝꯗꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯁꯛꯀꯠꯂꯛꯏ ꯑꯗꯨꯝꯅ ꯄꯥꯔꯤꯅ ꯃꯈꯣꯡ ꯁꯛꯀꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯁꯨ ꯂꯝꯕꯤ ꯇꯥꯛꯄ ꯆꯦꯕꯥꯡ ꯑꯗꯨꯗ ꯊꯋꯥꯏ ꯆꯪ ꯌꯦꯡꯂꯨꯕꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯅ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯥꯡ ꯇꯥꯟꯖꯥꯁꯤꯗ ꯃꯐꯝ ꯑꯗꯨ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯇꯨꯅ ꯑꯃꯅ ꯑꯃ ꯎꯕ ꯉꯝꯗꯅ ꯂꯝꯃꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯃꯅꯤ ꯈꯥꯕ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯔꯤ ꯃꯇꯣꯝꯇ ꯑꯃ ꯇꯣꯉꯥꯟꯅ ꯇꯥꯍꯟꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯄꯨꯊꯔꯝꯕ ꯃꯈꯣꯡ ꯑꯗꯨ ꯁꯛꯀꯠꯄ ꯂꯣꯏꯕꯒ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯣꯏꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯇꯁꯧ ꯇꯌꯥꯏ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯔꯣꯝꯗ ꯄꯥꯔꯤꯗꯨ ꯃꯇꯣꯝꯇ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯁꯨ ꯃꯅꯥꯎ ꯄꯥꯔꯤ ꯌꯥꯎꯔꯝꯗꯕꯗꯨ ꯈꯪꯂꯗꯨꯅ ꯈꯥꯕꯅ ꯑꯩꯈꯣꯏ ꯄꯥꯔꯤꯗꯤ ꯑꯁꯨꯝꯅ ꯃꯅꯤꯗ ꯍꯪꯂꯛꯏ ꯃꯅꯤꯅ ꯀꯩꯅꯣ ꯑꯩꯗꯤ ꯈꯪꯗꯦꯅ ꯍꯩ ꯁꯗꯥ ꯅꯪꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯕꯨ ꯈꯪꯗꯦꯗꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯈꯔ ꯁꯥꯎꯔꯞꯅ ꯃꯌꯥꯝꯕ ꯃꯅꯤꯗ ꯆꯩꯔꯛꯏ ꯃꯥꯗꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯑꯗꯨꯝ ꯆꯠꯆꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯝ ꯁꯦꯟꯅ ꯂꯩꯒꯗ꯭ꯔꯣ ꯑꯁꯨꯝꯅ ꯃꯅꯤꯁꯨ ꯈꯨꯝꯂꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯥꯅꯤ ꯋꯥꯏꯈꯨꯝ ꯇꯧꯅ ꯂꯩꯔꯨꯁꯤ ꯑꯉꯥꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯪꯅꯕ ꯊꯤꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯅꯥꯎꯕꯨ ꯀꯧꯗꯨꯅ ꯃꯈꯥ ꯄꯥꯡꯕꯔꯣꯝ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯅ ꯃꯅꯥꯎꯕꯨ ꯀꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯀꯨꯂꯖꯤꯠꯀꯤ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯅ ꯂꯥꯛꯂꯤꯕ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯐꯥꯈꯤꯔꯝꯃꯤ
Somdana Parisu mafam marang khangdana asum lakpana paklaba ipak ama yaurei. Parisu masada ipak ase hana mana kadaidana mo ukrabagum tarakpaduda ipak adugi mapal oiramna lepladuna ngihakti ningsingnaba laknai. Kona thangda Parisu ningsinglai madudi magi mimangda leiba ipak ase Thawailok hairiba Charabalok aduni haiba. Parigina kongdasu mana hana thengnakrabi ahal oirabi nupidui khonjel amana. Nupa masa umangi amama marakta Thawailoki rolnungda nangi thawai leibani kaugano. Pari mamai adu leiduna ahal oirabi nupidubu mpham swaida leibra haini yengsei adubu manatana kanamtadi mafam asida leiramtre. Adumna Parina mamai adu leiduna yenglakpa matamda Thawailoki ipakta tauriba phumdigumleba kaya adu ngangsangang mamit ani phatphatuna pangthoraklaga Parida muna yenglamlaga irolnung aduda lupthakirami. Thawailok hairibasi asamalok amanati lok asida tamthiraba masak mong khangdaba isingi siba kaya ma leiribani adugisu mathakta lok asida kungkhimi amata hingna karaktabana Thawailok hainasu khangnaribani. Adubu Paridi Thawailok sigi maramda akupa wari adu khanglamde adugisu mathakta Thawailok adugi irolnung aduda magi thawailai hairamlibasi kari oirabanu haiba khangningbagi maye aduna karisu khanthada irolnung aduda kumtharaktuna iruptuna ising manung aduda hoyeng yenglammi. Angakpagi matau amani ising adugi irolnung adudadi miyoibagi saru sarangakta taadu leiba Parina thengnarai. Asum irolnung aduda iruptu lakpada langna ngalaba mangal ama pudoraklibadu Parisu uraklammi. Langna ngalaba mangal amana pudoktu leiba mafam adomna changsindu yenglubadadi Fazaraba sana masuda langna mangal nairaba thangsang ama ising irolnung aduda yunglaga leirammi. Pari ngahakti angakpa magaloinana thangsang adugi manakta iroiduna changsilaga yenglaga lei. Thangsang adugi phazamasak amadi matik mangal naina langna sana masuda pudoktu leiriba mong adu asum ururaga Parigi thamoida thangsang adu magi khusu thang oirage haina chap yungna khanduna leplaga thang adubu paigi hek tawbaga masak mong khangdraba tamthiraba sasuman ngasuman tawba jiba kaya amana Parigi mathakta landaraktuna Paribu hatnabu hotnarai. Parisu leizabi pangal sizinaduna tamthiraba jiba sing adugi makhuttagi mathwai hingnabu hotnajarabasu makoina masing yamba henkhibana Parigi pangal amata leiramde. Aroiba oina Parisu matik magul leina ngana phudoktuna leimaida yungduna leiriba thangsang adubu makhona lamduna painabu hotnajai. Adubu thangsang adude phangba kawba leiramde Parisu Panakana hotnaduna thangsang adubu lambada handakti thangsang adu Parigi makhutna paiba phanglammi. Matik magul leiraba thangsang adu hek paiba phangbaga Parina amamto oina masak mong khangdraba tamthiraba jiba sing adu thangsang aduna mangakaktuna loina hatoklamlaga irolnung adudagi kangphan tamna yamna wana kakhalai. Pari kangphan adu hek yaubaga Thawailoki mapal aduda longni hiptuna irolnungda sor thingdu leirubadigi masadu pathajadun leijari. Amuksu makhuna paiba sanamasugi masek mangal naina phudokliba thangsang aduda miyeng thamduna masinda nofet tawjai. Ngayak adumna Thawailoki mapal aduda longni hiptu leirambadagi Parisu phuklaungna hogolakladuna mayamba anibu kaukawduna mafam adudagi awang pangna satkhirami. Matamna asum haujingkhiduna ahingi matam haibudu oisilaklammi. Rajkumar Khulajit amadi magi khongloi ahum mamaga makoi marina maijau hauduna lamok ama yairaga chaduna leiri. Aduga makoina pharakpa mani amadi khabana manak adwaida uzau amana punsinduna thamlammi. Mabuk khara sawu manidi mabuk adu lambana matinga du arara tabu makai lamok ayaibaduda amuk yeng noktuna wari nungaina sanadu leiriba Khulajit amadi magi khongloi ahum aduda amuk yeng tawdun leijari. Manina Harabasu, hatlabasu, chanabasidi, karabisabibdi yapni. Asumna masinga da suktoklaga matin kut aduna tapna masina sonjay. Khabana, taningdi, nangna chabda khanboin tawdana. Ibani swaisum lebe yadraba. Phamsidagi kawaina thuksiga de khangidi leiti. Duga chanade khanboin tawdana. Asumna saurapna chairai. Somda Parisu Amama marak aduda khara laptakna mayamba anibu punduna thamlibadu lumduna yenglaga tanja mangaiduna makutta magi matik mayai leireba thangsang adu chena pai khongpham semduna tapna changsilakwa matangni. Ikhang khangawdana yamna horaba khonjel ama
lauduna umang aduda horiba uzaw kayadu proprok theklakpagi makol ama mamang pangma domda taraklami khonjel adu tarubadagi maril yauzadaba Rajkumar Khulajit amadi magi khongloi ahumdu maigai salai khangduna sennakhirami matang tanja sidabu ngairamba oibana parisu thinthadana chensilaktuna mayamba nibu puliba thawridu magi thangsang aduna kaktatladuna taso tayai laklibse chaw sanglaba umang ningthau haibuduni nikhoi thoyindu chelorasi khabasu magi lirung tendongdu phatyan sinduna makhogi mitrangi lambi takpa chebang happa khangmasadu paiduna jelase haina hainarakpa matang sida manidi lamong ayaiba maphai mapaiduna chikchiktuna yam hauna saraga leremlibudu ure khabana lamong ayaiba maphaidu manigi makhutagi phatmulaga langthokhi aduga manibu makhut samduna makhoi masimana humpuna aphamadudagi senkhre somdasu Rajkumar Khulajit ka magi manai amaga loinana maklap adu thakthak nikpa makhai sarabu uzaw amagi marumda lumdu leiringai ikhang khangawdana makhoi lumlibu uzaw adu phuktorei Khulajit amadi manai nupadu matung onthokdun yenglubada singjawgumna wang saraba hingsa yai tambagumlaba umangi ningthau hariba masa pumba nung oiba jibadu leptun leiramle manai nupa aduna kiman khraduna mana pariba lirungtian aduna kapsili adubu saw sanglaba umangi ningthaugi masadadi karisu sanglamde mana tena kaplubadagi hena saraba umangi ningthauna magi saraba paklaba khongpak aduna Khulajit ki manai nupa adubu netkhaiduna hatkirami mare yaudaba Khulajitu makhut ani lonnaduna kaplaga umangi ningthau ibungo ai gi thawai sidini kanbi asumna kapkaptuna khurumjai adubu umangi ningthau aduna magi saw sanglaba paklaba makhut aduna khangtha thadorai Rajkumar Khulajitu khara lapna paithokduna ukhong amada makok adu yaisinduna wakhal tadana laimaida tadu laikhirami kadomdagi no khanghaudana Khulajit ki lemhoriba manai ani dusu chensilaktuna pariba thang aduna umangi ningthaugi makhong adu yansili umangi ningthau adusu asawbana henkhibana magi khongpak asawbaduna nupa amane khaiduna hatoklami aduga nupa amaduga phaduna masadu tangkhai tana segaiduna tamthina hatoklamlaga wakhal tadana taraga leiriba Khulajit ki manakta changsilaktuna Khulajitbu mareng jumna thangalatuna atai mi leiribra haina koina sum yenglakpada khabana langthokhiba lamong ophai adu amuk hana khunduna ugong amada netana phamduna charaga leiriba manidu amuk ukhre law khongduna umangi ningthau masu maniki manaktamna sensilai adumna umangi ningthau mana chensilakpaduda laimai adu thak ni mani suek laimai adu ninglakpaduda uzaw aduda kana konduna ondona kana hita nikre si haiduna masinda saraduna asumna haijari adubu khanghaudana magi mitmangduda saw sanglaba umangi ningthau adu lepto lerambadu ubada mani su kikhibana mafidu mapan thokchelame maklap adu thaktak nikladuna kapli hingsa yai tambagumlaba umangi ningthau aduda yengladuna makuda pari bilamung aphai adu siktuna hingsa ba aibu hatkera aibu chagera tongning mu tawso ai puksida di thana umta sajaki asumna haiduna kapna hairei umangi ningthau masu manida ngahak yenglamnaga manibu ta paiduna magi maring chumna haptuna mamang pangna senkhirami mayamba manibu umangi ningthauduna phaduna pukhibadu pari amadi khabasu khara laptakna lumdu leibana loina urami maram aduna mayamba manibu kandaba yaro haina duna masimanaw punna mamang pangna mayamba manibu puduna sakhibani adugi khongoliduna laklami lambi takpa mitrangi sebang aduda yengduna sumasum lakpana kona thangta charabu singjau amagi surung amada changba tarami parisu magi khaw adudagi sanglaba thori ama lauthoraktuna makhoina sanglakliba lambidu khangnana bahaiduna changpham aduda thoridu nungjau amada nansinduna thamlamlaga asum surung aduda sangsin bahaurai adamna asum tapna khongthang makhol thokhandana tapna changsilakpada ikhang khanghaudana pari jinganigi loknung aduda tadugi nanthagi tarokpaduda khabana pari khudangdu tapai pari sui papa khatna khanglaw lawrai khabasu manawbu yaduna chingkhatnaba tawrai makhaduda parisu haifet yenglubada Rajkumari laija mani amadi Khulajit tumdu leiribadu uri parina tayai Rajkumari su ikoita sausu sida leiri khabasu makhada yenglubada uri khabasu leizabi pangal puthokduna paribu chingkhatli aduga tapna mayam manibu tanaba kaurai manisu
ꯑꯍꯥꯟꯕ ꯀꯧꯕꯗ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯇꯣꯏꯅ ꯁꯨꯝ ꯀꯧꯔꯛꯄꯗꯨꯗ ꯇꯥꯔꯛꯂꯦ ꯃꯅꯤꯁꯨ ꯐꯠ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯂꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯈꯥꯕ ꯑꯃꯗꯤ ꯄꯥꯔꯤꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯁꯨ ꯃꯅꯤꯅ ꯃꯁꯥꯗꯨ ꯇꯞꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯅꯕ ꯇꯧꯔꯨꯕꯗ ꯂꯥꯏꯖꯁꯨ ꯑꯐꯦꯡ ꯑꯄꯥꯏ ꯑꯣꯏꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯁꯥꯒꯤ ꯁꯔꯨ ꯑꯆꯧꯕ ꯑꯃꯅ ꯃꯅꯤꯒꯤ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯏ꯫ ꯃꯅꯤꯁꯨ ꯅꯥꯕꯒ ꯂꯥꯎꯕ ꯌꯥꯗꯕꯒ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯗꯨꯅ ꯆꯩꯅꯥꯗꯨ ꯈꯥꯡꯗꯨꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯁꯨ ꯃꯅꯤꯅ ꯇꯧꯔꯤ ꯃꯇꯧꯗꯨ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯗꯨ ꯈꯨꯝꯂꯒ ꯅꯣꯛꯆꯩ꯫ ꯈꯥꯕꯅ ꯊꯧꯔꯤ ꯑꯃ ꯊꯥꯗꯔꯛꯏ ꯑꯗꯨꯒ ꯊꯨꯔꯣ ꯑꯝꯇ ꯊꯨꯅꯔꯨꯁꯦ ꯊꯦꯡꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ꯫ ꯂꯥꯏꯖ ꯍꯥꯟꯅ ꯊꯧꯔꯤꯗꯨꯗ ꯌꯥꯜꯂꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯛꯏ꯫ ꯂꯥꯏꯖ ꯄꯥꯔꯤꯕꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯖꯗꯨꯅ ꯄꯥꯔꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯈꯥꯕꯅ ꯌꯥꯔꯦꯗ ꯅꯇꯛꯀꯤ ꯑꯍꯜ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯨ ꯌꯦꯡꯗꯦ ꯅꯣꯏ ꯑꯃꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯔꯤ ꯈꯥꯕꯒꯤ ꯋꯥꯉꯥꯡꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯐꯠ ꯐꯠ ꯊꯥꯗꯣꯛꯅꯩ꯫ ꯂꯥꯏꯖꯗꯤ ꯃꯃꯥꯏꯗꯨ ꯋꯥꯔꯛꯀꯤ ꯇꯌꯥꯜꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯄꯥꯔꯤꯁꯨ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯅꯤꯗꯨ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯕꯨ ꯆꯤꯡꯈꯠꯂꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯨꯂꯖꯤꯠꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯁꯨꯝꯗ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯝꯅ ꯀꯨꯂꯖꯤꯠꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯖꯥꯎ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯂꯥꯏꯖ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯁꯨ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯥꯏꯖꯅ ꯐꯔꯤ ꯆꯤꯡꯃꯩꯁꯤꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯏꯖꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯃꯩ ꯑꯗꯨꯗ ꯑꯁꯨꯝ ꯀꯥꯈꯠꯂꯛꯏ꯫ ꯎꯃꯪꯒꯤ ꯅꯤꯡꯊꯧꯃꯥꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯆꯦꯜꯂꯤꯕ ꯃꯈꯣꯏ ꯃꯔꯤꯕꯨ ꯇꯥꯟꯅꯗꯨꯅ ꯆꯤꯡꯃꯩ ꯑꯗꯣꯝꯗ ꯅꯞ ꯅꯞꯇꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯁꯨꯝ ꯀꯥꯈꯠꯂꯛꯄꯗ ꯂꯝꯕꯤ ꯂꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯦꯟꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯆꯤꯡꯃꯩ ꯑꯗꯨ ꯂꯦꯞꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯆꯥꯎ ꯁꯥꯡꯂꯕ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯃꯤꯠꯆꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯔꯤꯁꯨ ꯂꯥꯟꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡꯗꯨ ꯁꯥꯠꯇꯣꯔꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯄꯥꯔꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥ ꯌꯥꯏꯗꯕꯒꯨꯝꯂꯕ ꯎꯃꯪ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯒꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯈꯥꯕꯁꯨ ꯃꯥꯒꯤ ꯂꯤꯔꯨꯡ ꯇꯦꯟꯗꯣꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯐꯝꯗ ꯇꯦꯟꯗꯝꯗꯨꯅ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯗꯤ ꯈꯥꯕ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯃꯆꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯤꯅ ꯂꯩꯖꯔꯤ꯫ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯒꯝ ꯆꯪꯂꯛꯄꯗꯨꯅ ꯈꯥꯕ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯤꯔꯨꯡ ꯇꯦꯟ ꯑꯗꯨꯅ ꯃꯄꯥ ꯆꯥꯅ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯃꯤꯠ ꯑꯗꯨꯗ ꯇꯦꯟꯅ ꯀꯥꯞꯁꯤꯜꯂꯤ꯫ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯁꯨ ꯁꯥꯎꯔꯗꯨꯅ ꯃꯈꯨꯠꯅ ꯈꯥꯕꯕꯨ ꯇꯥ ꯄꯥꯏꯔꯒ ꯂꯪꯂꯛꯏ꯫ ꯈꯥꯕ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯁꯨ ꯃꯃꯤꯠ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯈꯣꯡ ꯇꯧꯔꯛꯏ꯫ ꯁꯥꯎꯕꯅ ꯍꯦꯟꯈꯤꯗꯨꯅ ꯈꯥꯕꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯈꯥꯕꯕꯨ ꯅꯩꯈꯥꯏꯔꯒ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯄꯥꯔꯤꯁꯨ ꯊꯤꯟꯊꯗꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯎꯃꯪꯒꯤ ꯅꯤꯡꯊꯧꯗꯨꯒꯤ ꯊꯥꯡꯒꯠꯂꯤꯕ ꯃꯈꯣꯡ ꯑꯗꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯉꯛꯄꯅꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯅꯨꯡ ꯉꯥꯛꯇ ꯑꯣꯏꯕ ꯃꯁꯥꯗ ꯊꯥꯡꯇꯦꯟ ꯑꯝꯇ ꯆꯪꯗꯕ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯃꯇꯤꯛ ꯃꯉꯥ ꯂꯩꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯗꯤ ꯆꯪꯂꯝꯃꯤ꯫ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯁꯨ ꯃꯈꯣꯡ ꯅꯥꯝꯃ ꯀꯛꯈꯤꯕꯗꯨꯗ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯨꯅ ꯄꯥꯔꯤ ꯇꯝꯅ ꯃꯅꯥꯛꯇ ꯇꯥꯕ ꯅꯨꯡꯖꯥꯎ ꯑꯃ ꯂꯪꯁꯤꯜꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯂꯩꯊꯣꯛꯍꯧꯗꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯑꯁꯨꯛꯄ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯁꯨ ꯑꯁꯥꯎꯕꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯈꯤꯗꯨꯅ ꯃꯁꯥꯗꯨ ꯁꯤꯠꯂꯗꯨꯅ ꯂꯥꯛꯂꯒ ꯂꯥꯏꯖ ꯑꯃꯗꯤ ꯃꯅꯤꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯆꯦꯟꯒꯦ ꯍꯣꯠꯅꯔꯛꯏ꯫ ꯄꯥꯔꯤꯁꯨ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯗ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯅ ꯃꯈꯨꯠ ꯑꯣꯏ ꯊꯪꯕ ꯑꯗꯣꯝꯗ ꯄꯥꯏꯔꯤꯕ ꯃꯅꯤꯕꯨ ꯄꯥꯔꯤ ꯇꯝꯅ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯁꯥꯐꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯅꯤꯒꯤ ꯃꯁꯥꯅ ꯄꯥꯔꯤꯒꯤ ꯃꯁꯥꯗ ꯊꯣꯝꯇꯠꯇꯨꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯃꯁꯥꯗꯨ ꯌꯩꯁꯤꯜꯂꯤ꯫ ꯄꯥꯔꯤ ꯃꯁꯥꯗꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯎꯏꯊꯔꯛꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯎꯔꯨꯕ ꯍꯥꯏꯕꯕꯨ ꯂꯥꯏꯖꯅ ꯃꯉꯣꯟꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨꯇꯅꯤ꯫ ꯄꯥꯔꯤꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯑꯍꯜ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯅꯨꯄꯥ ꯃꯆꯥ ꯀꯣꯔꯧ ꯅꯨꯃꯤꯠꯀꯤ ꯌꯦꯛꯅꯕ ꯃꯍꯥꯛꯅꯤ ꯅꯪꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯄꯥꯔꯤꯒꯤ ꯊꯧꯅꯥ ꯍꯥꯞꯄꯒꯨꯝ ꯂꯦꯡꯉꯝ ꯁꯥꯉꯝꯗ꯭ꯔꯕ ꯃꯁꯥꯗꯨ ꯇꯞꯅ ꯂꯦꯡꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯄꯥꯔꯤꯅ ꯑꯗꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯃꯃꯥꯡꯉꯩ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯐꯖꯔꯕ ꯀꯥꯏꯔꯣꯝ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯗꯨ ꯇꯥꯔꯛꯏ꯫ ꯄꯥꯔꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯣꯡꯄꯣꯛ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯗꯒꯤ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨꯒꯨꯝ ꯀꯣꯔꯧ ꯃꯥꯁꯨ ꯈꯣꯡꯗꯣꯔꯛꯄ ꯃꯇꯥꯡ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯅꯨꯡ ꯈꯔ ꯈꯨꯟꯗꯨꯅ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯊꯛꯇ ꯊꯥꯖꯤꯜꯂꯤ꯫ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯁꯨ
ꯂꯥꯏꯖꯕꯨ ꯄꯥꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯁꯥꯗꯨ ꯁꯤꯠꯁꯤꯠꯂꯗꯨꯅ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯄꯥꯔꯤꯅ ꯀꯣꯔꯧ ꯅꯨꯃꯤꯠꯀꯤ ꯌꯦꯛꯅꯕ ꯃꯍꯥꯛꯇꯤ ꯅꯪꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯑꯗꯨꯗꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯀꯥꯏꯔꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯗꯨꯅ ꯈꯔ ꯇꯣꯡꯈꯠꯄ ꯆꯤꯡꯃꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯂꯦꯞꯂꯒ ꯃꯁꯥꯗꯨ ꯃꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯂꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯊꯛꯇꯣꯛꯍꯟꯒꯦ ꯍꯥꯏꯅ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯀꯣꯔꯧ ꯍꯟꯕ ꯃꯥꯗꯤ ꯅꯣꯡꯄꯣꯛ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯒꯤ ꯃꯆꯦꯠ ꯑꯃꯇꯪ ꯂꯩꯈꯠꯂꯛꯄꯗ ꯉꯥꯏꯕ ꯑꯣꯏꯕꯅ ꯃꯉꯥꯜ ꯑꯗꯨ ꯄꯥꯔꯤꯅ ꯄꯥꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯁꯨ ꯃꯁꯥꯗꯨ ꯁꯤꯠꯇꯨꯅ ꯂꯥꯛꯄꯅ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯗꯨꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯃꯈꯨꯠ ꯑꯗꯨ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯣꯝꯗꯔꯒꯦ ꯇꯧꯕꯒ ꯄꯥꯔꯤꯅ ꯄꯥꯏꯔꯤꯕ ꯀꯥꯏꯔꯕ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯀꯣꯔꯧ ꯍꯟꯕ ꯃꯥꯒꯤ ꯃꯉꯥꯜꯅ ꯌꯩꯗꯨꯅ ꯂꯪꯂꯝ ꯃꯁꯦꯠ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯔꯛꯇꯨꯅ ꯎꯃꯪꯒꯤ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯐꯨꯖꯤꯜꯂꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯃꯁꯥꯗ ꯌꯩꯔꯛꯄꯗꯨꯗꯗꯤ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯁꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯩꯅꯥ ꯈꯥꯡꯖꯔꯤ꯫ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯅꯨꯡ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯀꯣꯔꯧ ꯍꯟꯕ ꯃꯥꯁꯨ ꯃꯄꯨꯡ ꯐꯥꯅ ꯅꯣꯡꯄꯣꯛ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯝꯊꯤꯔꯕ ꯆꯥꯎ ꯁꯥꯡꯂꯕ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯍꯥꯏꯅ ꯈꯪꯅꯔꯕ ꯃꯁꯥ ꯄꯨꯝꯕ ꯅꯨꯡ ꯉꯥꯛꯇ ꯑꯣꯏꯕ ꯖꯤꯕ ꯑꯗꯨ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯅꯨꯡ ꯑꯣꯟꯁꯤꯟꯈꯤꯗꯨꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯃꯅꯤ ꯑꯃꯗꯤ ꯈꯥꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯕꯨ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯗꯨꯅ ꯃꯔꯩꯕꯥꯛꯇ ꯄꯨꯔꯛꯂꯒ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯄꯦꯜꯂꯗꯨꯅ ꯃꯅꯤ ꯈꯥꯕ ꯑꯃꯗꯤ ꯄꯥꯔꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯍꯜꯂꯛꯄꯗ ꯊꯧꯖꯥꯜꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯁꯨ ꯐꯖꯔꯕ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯔꯤ꯫ ꯂꯥꯏꯖꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯔꯤꯕꯨ ꯎꯅꯕ ꯂꯥꯛꯇꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯂꯥꯏꯖ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯀꯨꯂꯖꯤꯠ ꯂꯝꯕꯤ ꯀꯪꯉꯥꯎꯅꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯄꯣꯊꯥꯖꯔꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯨ ꯆꯣꯛꯊꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯅ ꯐꯝꯂꯤ ꯃꯅꯥꯛ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯁꯦꯝ ꯑꯃ ꯐꯠ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯨꯂꯖꯤꯠꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯁꯦꯝꯗꯨ ꯆꯥꯁꯤꯜꯂꯤ꯫ ꯁꯦꯝ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯀꯨꯂꯖꯤꯠꯄꯨ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯊꯥꯛꯄ ꯂꯧꯅꯝ ꯂꯥꯡ ꯑꯗꯨꯗ ꯊꯨꯗꯨꯅ ꯌꯥꯌꯨꯜꯕꯨꯡ ꯍꯥꯏꯔꯤꯕ ꯃꯤꯇ꯭ꯔꯪꯅ ꯌꯣꯝꯂꯕ ꯎꯃꯪꯁꯤꯒꯤ ꯁꯨꯛꯂꯕ ꯂꯣꯛꯅꯨꯡꯗ ꯀꯨꯂꯖꯤꯠꯄꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫